ꯑꯍꯥꯟꯕꯃꯛꯇꯗ ꯉꯁꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯖꯦꯝꯁ ꯍꯩꯒꯨꯔꯖꯝꯅ ꯇꯔꯥꯝ ꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯡꯅꯧꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯖꯔꯤꯕ ꯅꯝꯕꯔ 907772820001 ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯤ ꯍꯥꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯀꯣꯜꯒꯤꯗꯃꯛ ꯊꯝꯖꯔꯤꯕ ꯅꯝꯕꯔ 7005707808 ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯤꯁꯨ ꯍꯥꯡꯗꯣꯛꯆꯔꯤ ꯑꯗꯣꯝꯅ ꯑꯗꯣꯝꯒꯤ ꯃꯐꯝꯗ ꯄꯥꯡꯊꯣꯛꯄ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠ ꯑꯗꯨꯒ ꯑꯇꯩ ꯑꯇꯩ ꯎꯍꯟꯅꯤꯡꯕ ꯂꯩꯔꯕꯁꯨ ꯃꯌꯥꯝꯗ ꯑꯗꯨꯝ ꯎꯠꯄꯤꯌꯨ ꯑꯗꯨꯒ ꯉꯁꯤꯒꯤ ꯊꯧꯔꯝꯒꯤ ꯑꯍꯧꯕꯗ ꯑꯩꯈꯣꯏꯅ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝꯁꯤ ꯑꯥꯏꯁꯀꯣꯝꯗ SK TVꯗ GTPL ꯀꯦꯕꯜ ꯗꯥꯏꯃꯟ TV ꯐꯦꯁꯕꯨꯛ ꯌꯨꯇ꯭ꯌꯨꯕ ꯃꯅꯤꯄꯨꯔ ꯑꯣꯟꯂꯥꯏꯟ ꯔꯦꯗꯤꯑꯣ ꯂꯣꯏꯅꯅ 90.0 ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯗ ꯂꯥꯟꯊꯣꯛꯆꯕ ꯊꯧꯔꯝꯅꯤ ꯌꯥꯎꯁꯪꯒꯤ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯨꯝꯅꯃꯛꯇ ꯄꯤꯖꯔꯤ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯍꯧꯈ꯭ꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯡꯇꯤꯒꯤ ꯐꯣꯡꯕ ꯄꯥꯎꯆꯦ ꯐꯣꯡꯗ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝꯗ ꯀꯗꯥꯏꯗ ꯀꯔꯤ ꯊꯣꯛꯈ꯭ꯔꯕꯒꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯇꯝꯖꯕ ꯉꯝꯖꯗ꯭ꯔꯦ ꯃꯁꯤꯅ ꯄꯥꯎꯆꯦ ꯄꯥꯕ ꯑꯗꯨꯒ ꯃꯌꯥꯝꯗ ꯄꯥꯎꯒꯤ ꯄꯤꯔꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯌꯥꯎꯁꯪ ꯃꯅꯨꯡꯒꯤ ꯑꯣꯏꯅ ꯂꯦꯞꯆꯔꯒ ꯑꯃꯨꯛ ꯌꯥꯎꯁꯪꯒꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝꯗ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯍꯣꯠꯅꯖꯔꯛꯀꯦ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯥꯟꯕ ꯀꯣꯜ ꯀꯅꯥꯅ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯇꯣꯏꯅ ꯀꯣꯜ ꯐꯪꯕꯁꯤꯡꯅ ꯈꯔ ꯂꯦꯞꯄꯤꯔꯒ ꯐꯪꯍꯧꯗꯕꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯃꯤꯟꯅꯁꯤ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯒꯗꯕ ꯌꯥꯎꯁꯪ ꯀꯨꯝꯍꯩꯒ ꯃꯔꯤ ꯂꯩꯅꯕ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯂꯩꯕꯥꯛꯀꯤ ꯑꯣꯏꯔꯤꯕ ꯏꯁꯨꯁꯤꯡꯗ ꯑꯗꯣꯝꯅ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯕ ꯂꯩꯔꯕꯁꯨ ꯃꯤ ꯉꯥꯡꯕ ꯆꯩꯕ ꯂꯩꯍꯧꯗꯅ ꯑꯗꯣꯝꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯕꯤꯕ ꯑꯐꯕ ꯁꯖꯦꯁꯟꯁꯤꯡꯗꯣ ꯄꯤꯕꯤꯌꯨ ꯍꯥꯏꯗꯅ ꯊꯝꯖꯔꯤ ꯑꯗꯨꯒ ꯌꯥꯎꯁꯪꯒꯤ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯨꯝꯅꯃꯛꯇ ꯄꯤꯖꯔꯤ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯂꯥꯛꯄꯗ ꯑꯐꯕ ꯌꯥꯏꯐꯕ ꯑꯣꯏꯔꯁꯨ ꯏꯪ ꯇꯞꯄ ꯑꯗꯨꯒ ꯍꯦꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯠꯇ ꯑꯣꯏꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯂꯦꯞꯃꯤꯟꯅꯗꯨꯅ ꯑꯃꯅ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯨꯅ ꯆꯠꯃꯤꯟꯅꯁꯤ ꯑꯗꯨꯅ ꯅꯝꯕꯔ ꯍꯥꯡꯗꯣꯛꯆꯔꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯑꯩ ꯅꯣꯡꯄꯣꯛ ꯀꯩꯊꯦꯜꯃꯥꯟꯕꯗꯒꯤ ꯁꯅꯥꯕꯝ ꯃꯤꯔꯥꯕꯅꯦ ꯑꯣꯖꯥ ꯑꯣꯖꯥ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯋꯥꯐꯝ ꯍꯥꯏꯕꯤꯅꯤꯡꯉꯤ ꯌꯥꯎꯁꯪꯒꯤ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯖꯔꯤ ꯑꯣꯖꯥ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯣꯖꯥꯕꯨꯁꯨ ꯄꯤꯖꯔꯤ ꯑꯣꯖꯥ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯋꯥꯐꯝ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯋꯥꯍꯧꯔꯤꯕ ꯑꯣꯖꯥꯒꯤ ꯊꯧꯔꯝ ꯄꯔꯦꯡꯒꯤ ꯂꯩꯈꯟ ꯁꯨꯅ ꯌꯦꯡꯂꯒ ꯂꯩꯔꯥꯡ ꯐꯖꯔꯕꯁꯤꯗ ꯏꯟꯇꯔꯅꯦꯠ ꯑꯃꯗꯤ ꯃꯩꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯄꯟꯅ ꯄꯤꯔꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯉꯁꯤꯒꯤ 9:30ꯒꯤ ꯏꯁꯄꯦꯛꯇ ꯇꯥꯏ ꯍꯥꯏꯗꯣ ꯍꯣꯏ ꯑꯄꯟꯕ ꯐꯖꯅ ꯊꯣꯛꯈ꯭ꯔꯦ ꯑꯣꯖꯥ ꯑꯗꯣ ꯑꯄꯟꯕ ꯆꯥꯛ ꯍꯥꯎꯅ ꯆꯥꯔꯒ ꯅꯣꯡꯃꯤꯗ ꯆꯞ ꯃꯥꯟꯅꯩ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛꯇ ꯇꯧꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯃꯩꯁꯤ ꯐꯠ ꯃꯨꯠꯈ꯭ꯔꯦ ꯃꯩ ꯃꯨꯠꯈ꯭ꯔꯀꯥꯟꯗ ꯍꯦꯛ ꯃꯨꯠꯈꯤꯕꯒꯤ ꯁꯦꯀꯦꯟ ꯀꯥꯟꯅꯗꯅ ꯍꯥꯏꯇꯥꯔꯦ ꯃꯩ ꯊꯛ ꯃꯨꯠꯄꯒ ꯁꯦꯀꯦꯟ ꯐꯥꯗꯅ ꯑꯩꯈꯣꯏꯒꯤ ꯕꯦꯀꯞꯁꯤꯅ ꯃꯩꯁꯦ ꯕꯦꯀꯞ ꯄꯤꯒꯗꯕꯅꯦꯕ ꯑꯗꯣ ꯕꯦꯀꯞ ꯄꯤꯒꯗꯕ ꯃꯦꯆꯤꯟꯁꯦ ꯃꯩꯈꯨ ꯋꯥ ꯀꯥꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯃꯦꯆꯤꯟꯗꯨ ꯆꯥꯛꯑꯦ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯀꯛꯆꯤꯡꯗ ꯁꯦꯝꯐꯝꯗ ꯄꯨꯔꯒ ꯍꯧꯖꯤꯛꯁꯨ ꯑꯣꯂꯦꯟꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐ ꯀꯤꯔꯟꯒ ꯃꯐꯝ ꯑꯗꯨꯗ ꯂꯩ ꯑꯗꯣ ꯃꯈꯣꯏꯅ ꯍꯥꯏꯔꯛꯏꯁꯤ ꯆꯥꯏꯕ ꯄꯥꯔꯠꯇꯨ ꯁꯨꯝꯅꯇꯪꯒꯤ ꯑꯃꯈꯛꯇꯪ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯍꯨꯝ ꯑꯣꯏꯔꯝꯃꯦ ꯑꯗꯨꯅ ꯄꯥꯔꯠꯇꯨ ꯑꯍꯨꯝꯗꯤ ꯂꯩꯇ꯭ꯔꯦ ꯍꯌꯦꯡ ꯂꯧꯕꯤꯔꯣ ꯁꯤꯅꯤ ꯑꯗꯣ ꯄꯥꯔꯠꯇꯨ ꯑꯃꯨꯛ ꯊꯧꯕꯥꯜꯗ ꯍꯪꯀꯥꯟ ꯊꯧꯕꯥꯜꯗꯗꯤ ꯂꯩ ꯁꯤꯅꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯈꯤꯇꯪ ꯐꯔꯛ ꯇꯥꯕ ꯑꯗꯨꯒꯨꯝꯕ ꯇꯥꯟꯖꯥ ꯑꯃꯗ ꯑꯃꯨꯛ ꯂꯩꯔꯦ ꯑꯦꯅꯤꯋꯦ ꯑꯣꯖꯥ ꯃꯊꯪ ꯌꯥꯈꯤꯗꯕ ꯑꯗꯨ ꯖꯦꯅꯦꯔꯦꯇꯔ ꯑꯃꯨꯛ ꯆꯤꯡꯀꯥꯟꯗ ꯖꯦꯅꯦꯔꯦꯇꯔ ꯃꯔꯤꯗꯣ ꯑꯃꯨꯛ ꯇꯠꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯖꯦꯅꯦꯔꯦꯇꯔꯗꯣ ꯃꯔꯤ ꯇꯠꯄꯒꯤ ꯑꯃꯨꯛ ꯆꯦꯟꯅꯔꯤꯉꯩ ꯑꯗꯨ ꯁꯦꯝ ꯁꯥꯕꯅꯦ ꯑꯗꯨꯝ ꯄꯨꯡꯈꯥꯏꯃꯨꯛ ꯍꯦꯟꯅ ꯆꯪꯈ꯭ꯔꯦ ꯑꯣꯖꯥ ꯔꯥꯕꯣꯟ ꯃꯈꯥ ꯇꯥꯛꯄꯤꯌꯨ ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯗ ꯆꯥꯎꯈ꯭ꯔꯕ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯁꯨ ꯅꯍꯥꯟ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦ ꯉꯥꯏꯍꯥꯛꯇꯪ ꯂꯥꯛꯑꯝꯃꯒ ꯑꯗꯨꯝ ꯁꯨꯡꯂꯥꯛ ꯂꯥꯛꯇꯕ ꯌꯥꯈ꯭ꯔꯦ ꯃꯣꯏꯗꯤ ꯀꯌꯥꯝ ꯀꯨꯏꯔꯒ ꯑꯌꯨꯛꯇ ꯂꯥꯛꯇ꯭ꯔꯦ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯝ ꯌꯥꯗꯕ ꯅꯤꯅꯤꯒ ꯌꯥꯗꯕ ꯌꯥꯎꯔꯤꯗ ꯃꯣꯏꯁꯨ ꯑꯗꯨꯒꯤ ꯈꯟꯕ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯇꯥꯔꯒ ꯇꯠ ꯂꯥꯎ ꯇꯠꯈꯤꯕꯗꯣ ꯉꯁꯤꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯍꯥꯏꯖꯕꯅꯤ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣই ꯁꯣꯔꯣꯛꯁꯤ ꯅꯣꯡ ꯆꯨꯔꯒ ꯑꯩꯈꯣꯏ ꯌꯥꯏꯔꯤꯄꯣꯛ ꯇꯨ ꯀꯩꯊꯦꯜ ꯃꯥꯟꯕꯁꯤ ꯑꯣꯖꯥ ꯐꯔꯦ ꯅꯨꯡꯉꯥꯏꯔꯦ ꯅꯍꯥꯟꯋꯥꯏ ꯃꯣꯏꯅ ꯃꯟꯖꯔꯤ ꯈꯔ ꯆꯥꯏꯔꯝꯕ ꯂꯩꯕꯥꯛ ꯈꯔ ꯆꯥꯏꯔꯝꯕꯗꯨꯅ ꯅꯣꯡ ꯆꯨꯔꯀꯥꯟꯗꯗꯤ ꯄꯨꯔꯥ ꯀꯣꯝ ꯅꯨꯄꯤꯒꯩꯅ ꯂꯧꯅꯤꯡꯉꯒꯦꯒ ꯍꯥꯏꯅꯔꯦ ꯑꯗ ꯁꯦꯝꯕꯤꯅꯤ ꯍꯥꯏꯔꯒ ꯁꯦꯝꯕꯤꯗ꯭ꯔꯦ ꯍꯧꯖꯤꯛ ꯌꯥꯎꯁꯪ ꯃꯇꯝ ꯅꯍꯥꯟꯋꯥꯏꯗꯤ ꯌꯥꯎꯁꯪ ꯌꯧꯗ꯭ꯔꯤꯉꯩꯗ ꯁꯦꯝꯃꯅꯤꯒ ꯍꯥꯏꯔꯝꯕꯅꯤ ꯌꯥꯎꯁꯪ ꯅꯪꯅꯕ ꯍꯧꯖꯤꯛ ꯀꯔꯤꯃꯇ ꯑꯗꯨꯒꯤ ꯃꯉꯣꯟꯗ ꯂꯥꯟꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯏꯔꯥꯡ ꯂꯩꯕꯅꯤ
ꯑꯗꯨꯒꯁꯨ ꯈꯔ ꯌꯦꯡꯁꯤꯟꯕꯤꯅꯕ ꯍꯥꯏꯖꯔꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯔꯥꯕꯣꯠ ꯊꯧꯔꯝꯒꯤ ꯑꯍꯧꯕꯃꯛꯇꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯑꯣꯖꯥꯅ ꯄꯨꯛꯅꯤꯡꯗ ꯐꯥꯎꯕꯤꯔꯛꯄ ꯋꯥꯈꯜꯂꯣꯟ ꯂꯝꯕꯤ ꯊꯣꯡꯒꯤ ꯃꯌꯥ ꯍꯥꯏꯇꯥꯔꯦ ꯋꯥꯐꯝꯁꯨ ꯆꯤꯡꯁꯤꯟꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯊꯥꯒꯠꯆꯔꯤ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯂꯥꯛꯈ꯭ꯔꯦ ꯑꯗꯨ ꯉꯩꯒꯤ ꯌꯥꯎꯁꯪ ꯀꯨꯝꯍꯩꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯋꯥ ꯑꯅꯥ ꯍꯥꯏꯕ ꯇꯥꯔꯦ ꯂꯥꯟ ꯇꯧꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯅ ꯀꯥ ꯍꯦꯟꯅ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯕꯒꯤ ꯃꯍꯨꯠꯇ ꯐꯖꯕꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯍꯔꯥꯎ ꯀꯨꯝꯍꯩꯒꯤ ꯃꯍꯨꯠꯇ ꯁ꯭ꯄꯣꯔꯠꯁꯇ ꯑꯣꯏꯅ ꯑꯣꯟꯊꯅꯗꯅ ꯃꯐꯝ ꯀꯌꯥꯗ ꯃꯩ ꯂꯧꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤ ꯈꯣꯡꯖꯣꯝꯁꯤꯗꯁꯨ ꯃꯩ ꯂꯧꯕ ꯌꯥꯝ ꯂꯥꯛꯏ ꯈꯣꯡꯖꯣꯝꯒꯤ ꯃꯐꯝꯁꯤꯁꯨ ꯁꯦꯡꯂꯕ ꯏꯄꯥ ꯏꯄꯨꯒꯤ ꯑꯩꯈꯣꯏꯒꯤ ꯃꯪꯐꯝ ꯍꯥꯏꯇꯥꯔꯦ ꯁꯤꯗꯒꯤ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗꯒꯤ ꯃꯩ ꯂꯧꯕ ꯌꯥꯝ ꯂꯥꯛꯏ ꯑꯇꯩ ꯃꯐꯝꯗꯁꯨ ꯀꯪꯂꯥꯗꯁꯨ ꯃꯩ ꯂꯧꯕ ꯆꯠꯄꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯤꯟꯅꯈ꯭ꯔꯦ ꯍꯜꯂꯣ Hello. Good ꯃꯤꯡ afternoon, ꯑꯃꯗꯤ sir. ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ Robin Meti Kumzam Nupogatem Nandisa. ꯇꯥꯛꯄꯤꯌꯨ Sakeno Mega Ise Sangnasi Dead Fix Matam Chana Kano Taubi Hava Kamai. ꯇꯧꯖꯗ꯭ꯔꯤ ꯑꯗꯨꯝ ꯂꯥꯎꯊꯣꯛꯆꯔꯛꯀꯦ ꯇꯧꯔꯀꯥꯟꯗ ꯑꯗꯨꯝ ꯂꯥꯎꯊꯣꯛꯆꯔꯛꯀꯦ ꯔꯣꯃꯤꯟ Oh, Adugido Sa Hosisi Ming Chandra Yaribra, Mi Masing Surabra. ꯁꯨꯗꯦ ꯆꯟꯕ ꯌꯥꯏ ꯑꯗꯨꯕꯨ ꯔꯣꯕꯤꯟ ꯑꯩꯈꯣꯏ ꯆꯠꯅꯕꯤ ꯑꯃꯗ ꯂꯩ ꯑꯩꯈꯣꯏ ꯏꯁꯩ ꯁꯛꯄ ꯃꯤꯗꯤ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯊꯧꯔꯝꯗꯤ ꯇꯥꯗꯕ ꯏꯁꯩ ꯁꯛꯄꯗꯨ ꯌꯥꯎꯖꯒꯦ ꯃꯤꯡ ꯆꯟꯒꯦꯅ ꯌꯥꯝ ꯂꯥꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯗꯨꯝꯇꯪꯗꯤ ꯑꯩꯈꯣꯏꯅ ꯇꯧꯖꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯁꯨꯝ ꯂꯩꯕ ꯏꯁꯩ ꯁꯛꯄ ꯍꯩꯕꯉꯩꯗꯨ ꯏꯁꯩ ꯁꯛꯎ ꯂꯥꯎꯅ ꯀꯧꯕ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯦꯕ ꯑꯗꯨꯒꯤ ꯊꯧꯔꯝꯁꯨ ꯑꯗꯨꯝ ꯂꯥꯛꯀꯅꯤꯀꯣ ꯍꯧꯖꯤꯛꯀꯤꯁꯤꯅ ꯑꯩꯈꯣꯏ ꯃꯦꯒꯥ ꯏꯁꯩ ꯁꯛꯅꯁꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯏꯁꯩ ꯁꯛꯅꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯌꯥꯎꯕ ꯑꯗꯨꯒ ꯍꯣꯏ ꯌꯥꯎꯗ꯭ꯔꯒꯁꯨ ꯃꯥ ꯐꯣꯟꯗꯤ ꯐꯅꯌꯥꯝ ꯇꯧꯖꯕꯗ ꯐꯪꯗ꯭ꯔꯒꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯊꯧꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤꯗ ꯌꯥꯎꯕꯤꯕ ꯍꯥꯏꯕꯅꯦꯕꯀோ ꯑꯩꯈꯣꯏ ꯊꯧꯔꯝꯗꯤ ꯁꯨꯡꯇꯥ ꯇꯥꯗꯕ ꯃꯥ ꯏꯁꯩꯗꯤ ꯁꯛꯄ ꯑꯩꯈꯣꯏ ꯊꯧꯔꯝꯗꯤ ꯁꯨꯡꯌꯥꯎ ꯌꯥꯎꯗꯕ ꯃꯤꯗꯨ ꯌꯥꯎꯍꯜꯂꯨꯕꯩꯗꯤ ꯑꯥꯔꯊꯗꯨ ꯂꯩꯇꯦꯕ ꯑꯗ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤ ꯏꯁꯩ ꯉꯪꯕꯤꯕ ꯈꯔ ꯈꯔ ꯁꯨꯔꯃꯦꯟꯒ ꯇꯥꯔꯒ ꯏꯁꯩꯒ ꯉꯪꯕꯗꯣ ꯑꯗꯨꯒꯤ ꯑꯩꯈꯣꯏꯅ ꯇꯥꯟ ꯃ꯭ꯌꯨꯖꯤꯛꯀ ꯌꯥꯎꯔꯀꯥꯟꯗ ꯅꯍꯥꯟꯒꯩ ꯃꯁꯛ ꯎꯗꯕꯗꯨ ꯃꯁꯛ ꯎꯔꯒ ꯃꯌꯥꯝꯗ ꯎꯠꯊꯣꯛꯆꯅꯕꯒꯤ ꯍꯥꯏꯕꯗꯤ ꯃꯥꯒꯤꯁꯨ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯀꯥꯖꯔꯛꯅꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯨꯡꯉꯥꯏꯕꯒꯤ ꯄꯪꯁꯛꯇ ꯁꯛꯄ ꯍꯩꯇꯕ ꯃꯌꯥꯝꯁꯨ ꯄꯪꯁꯛ ꯁꯛꯄꯗꯨꯗꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯐꯪꯁꯟꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯍꯜꯂꯤꯀꯣ ꯐꯪꯁꯟꯗ ꯇꯥꯟ ꯃꯦꯟ ꯁꯨꯡꯆꯥ ꯆꯥꯗꯕ ꯑꯗꯨꯝ ꯁꯍꯜꯂꯦ ꯑꯗꯨꯝ ꯌꯥꯏ ꯁꯛꯄꯤꯌꯨ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤꯁꯤꯅ ꯈꯤꯇꯪ ꯈꯟꯀꯠꯂꯕ ꯑꯣꯏꯅ ꯇꯧꯁꯤ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯗꯣ ꯔꯣꯕꯤꯟ ꯍꯣꯏꯅ ꯌꯥꯎꯕꯤꯔꯁꯨ ꯍꯥꯟꯅ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜ ꯉꯥꯛꯄꯤꯒꯅꯤ ꯏꯁꯩ ꯁꯛꯅꯁꯤ ꯊꯧꯔꯝꯗ ꯌꯥꯎꯕ ꯅꯠꯇ꯭ꯔꯒ ꯌꯥꯎꯅꯕ ꯍꯣꯠꯅꯈꯤꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯇꯩ ꯑꯇꯩ ꯂꯥꯏꯚ ꯐꯣꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯩꯈꯣꯏ ꯊꯧꯔꯝꯗ ꯇꯥꯕ ꯃꯤ ꯑꯣꯏꯍꯟꯁꯤ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦꯅꯦ ꯔꯣꯕꯤꯟ ꯀꯣ ꯇꯥꯟꯅꯕ ꯑꯗꯨꯝ ꯌꯥꯅꯤ ꯑꯗꯨꯝ ꯀꯔꯤ ꯀꯩꯅꯣ ꯑꯗꯨꯝ ꯇꯧꯁꯦ ꯍꯥꯏꯗꯤ ꯐꯖꯅꯕꯀꯣ ꯔꯣꯕꯤꯟ ꯑꯇꯩ ꯀꯔꯤ ꯀꯔꯤ ꯂꯩꯕꯤꯔꯤ ꯃꯈꯥꯁꯤꯗ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩꯕꯤꯔꯤ ꯑꯇꯩꯁꯦ ꯁꯥꯔ ꯁꯨꯝ ꯑꯦꯐꯕꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯖꯕꯗ ꯁꯥꯔꯒꯤ ꯅꯨꯡ ꯎꯟꯈ꯭ꯔꯕ ꯊꯃꯣꯏꯗꯣ ꯔꯤꯂꯤꯁ ꯇꯧꯕꯒꯤ ꯃꯃꯤ ꯑꯃꯁꯨ ꯍꯥꯏꯐꯦꯠ ꯊꯦꯡꯅꯖꯕ ꯁꯥꯔ ꯍꯣꯏ ꯍꯣꯏ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯥꯔ ꯑꯗꯨ ꯐꯤꯂꯝꯗꯨ ꯌꯥꯝ ꯐꯖꯗꯧ ꯃꯥꯜꯂꯦ ꯐꯤꯂꯝꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯗꯣꯅꯔꯁꯇ ꯌꯥꯎꯕ ꯗꯥꯏꯃꯟ ꯗꯣꯅꯔꯁꯇ ꯌꯥꯎꯕ ꯏꯅꯥꯎ ꯀꯩꯅꯣꯅ ꯄꯨꯊꯣꯛꯄꯅꯤ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯁꯟꯖꯤꯠ ꯃꯣꯏꯔꯥꯡꯊꯦꯝꯅ ꯄꯨꯊꯣꯛꯄꯅꯤ ꯃꯥꯅ ꯏꯕ ꯃꯥꯏ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯥꯏ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯣꯏꯕꯅꯤꯅ ꯐꯤꯂꯝꯗꯨ ꯌꯦꯡꯉꯛꯄ ꯃꯤꯅꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯐꯤꯂꯝꯗꯨ ꯃꯨꯟꯅ ꯌꯦꯡꯉꯀꯥꯟꯗ ꯍꯦꯔꯣꯁꯤꯅ ꯁꯣꯝꯗ ꯍꯥꯏꯔꯒ ꯃꯥꯅ ꯁꯣꯝꯗ ꯂꯥꯛꯏꯁꯦ ꯑꯁꯤ ꯋꯥꯁꯦ ꯍꯥꯏꯔꯝꯗ꯭ꯔꯁꯨ ꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯗꯤ ꯐꯖꯗꯧꯅꯤ ꯒ ꯍꯥꯏꯕꯁꯦ ꯁꯤꯅ ꯉꯁꯥꯏꯒꯤ ꯐꯤꯂꯝ ꯏꯔꯤꯕ ꯃꯤꯗꯨꯅ ꯋꯥꯔꯤꯗꯨ ꯐꯖꯅꯕꯒꯤꯗꯃꯛꯇ ꯑꯁꯦꯡꯕ ꯍꯥꯏꯗ꯭ꯔꯁꯨ ꯍꯥꯏꯍꯟꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯔꯣꯕꯤꯟꯗ꯭ꯔ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕꯗꯨꯗꯤ ꯃꯥꯒ ꯑꯩꯒ ꯁꯨꯃꯥꯏꯅ ꯉꯥꯡꯅꯈꯤ ꯑꯗꯩꯗ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯈꯤꯗꯨꯗꯤ ꯑꯁꯦꯡꯕ ꯋꯥꯔꯤꯗ ꯏꯈ꯭ꯔꯕꯅꯤನ ꯐꯤꯂꯝ ꯅꯝꯃꯀꯥꯟꯗꯗꯤ ꯁꯦꯝꯗꯣꯛꯄ ꯌꯥꯗꯦꯕ ꯅꯠꯇ꯭ꯔꯅꯦ ꯇ꯭ꯔꯨ ꯁ꯭ꯇꯣꯔꯤꯅꯤꯅ ꯑꯗꯨꯃꯥꯏꯅ ꯈꯔꯗꯤ ꯂꯩ ꯃꯥꯒꯤ ꯐꯤꯂꯝꯁꯤꯗ ꯑꯗꯨꯅ ꯃꯗꯨ ꯑꯩꯈꯣꯏꯅ ꯐꯤꯂꯝ ꯍꯩꯇꯕꯅꯤ ꯏꯕ ꯍꯩꯇꯕꯅꯤ ꯂꯧꯕ ꯌꯥꯗꯦꯕ ꯃꯥꯒꯤꯗꯣ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯄ ꯁꯨꯃꯥꯏꯅ ꯑꯉꯥꯡ ꯂꯥꯞꯅꯕ ꯃꯥꯏ ꯅꯨꯄꯤꯒ ꯂꯥꯞꯅꯔꯤꯉꯩ ꯃꯅꯨꯡꯗ ꯊꯣꯛꯄ ꯀꯣ ꯑꯗ ꯃꯌꯥꯝꯅꯁꯨ ꯈꯟꯕ ꯌꯥꯏ ꯃꯥꯏ ꯒꯥꯔꯤ ꯍꯨꯔꯥꯟꯕꯩ ꯁꯤꯟ ꯑꯃ ꯌꯥꯎꯋꯦꯕ ꯃꯥ ꯒꯣꯀꯨꯟꯒ ꯕꯂꯥꯒ ꯃꯆꯥꯒ ꯐꯝ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯦ ꯈꯥꯝ ꯂꯩꯔꯤꯉꯩꯗ ꯒꯥꯔꯤꯁꯦ ꯍꯨꯔꯥꯟꯕꯤꯈꯤꯕ ꯒꯥꯔꯤ ꯍꯨꯔꯥꯟꯕꯩ ꯁꯤꯟ ꯑꯃ ꯌꯥꯎꯔꯦ ꯃꯌꯥꯝꯅ ꯌꯦꯡꯀꯥꯟꯗꯗꯤ ꯀꯩꯅꯣ ꯒꯥꯔꯤ ꯍꯨꯔꯥꯟꯕꯩ ꯁꯤꯟꯁꯤꯗꯤ ꯎꯠꯇ꯭ꯔꯁꯨ ꯌꯥꯏꯅ ꯆꯤꯟꯅ ꯑꯗꯨꯝ ꯍꯥꯏꯔꯁꯨ ꯌꯥꯏꯒꯅ ꯈꯟꯕ ꯌꯥꯎꯋꯦ ꯑꯗꯨꯕꯨ ꯁꯝꯖꯟꯕ ꯌꯥꯗꯕ ꯄꯣꯠ ꯑꯃ ꯈꯪꯗꯦ ꯃꯥꯏ ꯄꯨꯟꯁꯤꯗ ꯃꯥ ꯒꯥꯔꯤ ꯑꯃ ꯇꯣꯡꯖꯔꯝꯃꯤ ꯒꯥꯔꯤꯗꯨ ꯃꯤꯅ ꯍꯨꯔꯥꯟꯕꯤꯈꯤ ꯍꯥꯏꯕꯗꯨ ꯎꯠꯂꯤꯅꯦ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯑꯦꯅꯤꯋꯦ ꯌꯥꯝꯅ ꯃꯦꯁꯦꯖ ꯑꯃꯈꯛ ꯄꯤꯕꯅꯤ ꯐꯣꯟ ꯄꯥꯏꯔꯛꯄꯗꯒꯤ ꯅꯨꯄꯤ ꯃꯥꯡꯊꯔꯛꯄ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯅꯨꯄꯤꯅ ꯂꯥꯟꯅ ꯆꯠꯂꯛꯄꯒꯤ ꯋꯥꯔꯤ ꯑꯃꯈꯛꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯝ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯖꯥꯠꯅꯤ ꯅꯨꯡꯉꯥꯏꯖꯔꯦ ꯁꯥꯔ ꯌꯥꯝ ꯊꯦꯡꯛ ꯌꯨ ꯁꯥꯔ ꯊꯦꯡꯛ ꯌꯨ ꯔꯣꯕꯤꯟ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯅ ꯅꯨꯡꯉꯣꯟ ꯈꯨꯔꯕ ꯊꯝꯃꯣꯏ ꯉꯔꯥꯡ ꯂꯥꯛꯄꯤꯈꯤꯕꯁꯤꯡꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯌꯦꯡꯕꯤꯔꯒꯀꯣ ꯑꯩꯈꯣꯏ ꯃꯦꯝꯕꯔꯁꯤꯡꯒꯤ ꯃꯥꯏ ꯌꯦꯡꯕꯤꯔꯀꯥꯟꯗ ꯂꯥꯛꯄꯤꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯑꯃꯅ ꯄꯨꯊꯣꯛꯄꯅꯤ ꯀꯥꯏꯅ ꯍꯥꯏꯔꯨꯀꯥꯟꯗ ꯄꯨꯊꯣꯛꯄꯤꯕꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨꯁꯨ ꯂꯩꯌꯦꯕꯀꯣ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝ ꯂꯧꯆꯔꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯁꯤ ꯁꯥꯔ ꯑꯩ ꯀ꯭ꯋꯥꯔꯣꯡ ꯃꯔꯤꯡꯗꯒꯤ ꯂꯥꯔꯨꯡ ꯇꯦꯗꯨꯅꯤ ꯁꯥꯔ ꯇꯔꯥꯝ ꯂꯧꯆꯔꯤ ꯇꯦꯗꯨꯡ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯁꯥꯔ ꯑꯩ
ꯑꯩꯒꯤ ꯏꯄꯥꯝ ꯂꯝꯗꯝꯁꯦ ꯋꯥꯏꯊꯧ ꯈꯨꯜꯂꯥꯟꯗꯒꯤꯅꯦꯕꯀꯣ ꯑꯗꯣ ꯁꯥꯔꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯤꯗꯗꯤ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ ꯋꯥꯏꯊꯧꯗ ꯑꯥꯎ ꯐꯨꯅꯥꯟ ꯃꯔꯤꯡꯗ ꯀꯔꯤꯒꯤꯅꯣ ꯐꯪꯗꯤ ꯐꯪꯐꯝ ꯊꯣꯛꯏꯅ ꯐꯪꯗꯦ ꯑꯩ ꯑꯥꯗꯗꯤ ꯑꯗꯨꯝ ꯑꯩ ꯐꯣꯟ ꯊꯤꯟꯗ꯭ꯔꯁꯨ ꯌꯥꯏꯑꯕꯀꯣ ꯑꯩ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯁꯤ ꯌꯨꯝ ꯃꯅꯤꯡꯗꯒ ꯃꯃꯥꯡꯗ ꯑꯗꯨꯝ ꯆꯦꯜꯂꯒ ꯑꯗꯨꯝ ꯌꯦꯡꯕ ꯍꯥꯏꯇꯥꯔꯦ ꯔꯦꯗꯤꯑꯣꯗꯤ ꯂꯩꯇꯕ꯭ꯔꯣ ꯔꯦꯗꯤꯑꯣꯗꯤ ꯂꯩ ꯔꯦꯗꯤꯑꯣꯗꯨ ꯍꯧꯕ ꯔꯦꯗꯤꯑꯣꯗꯁꯨ ꯈꯤꯇꯪ ꯃꯅꯤꯡ ꯃꯃꯥꯡ ꯃꯊꯛ ꯃꯈꯥ ꯈꯤꯇꯪ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯒꯅꯦ ꯁꯧꯋꯦ ꯌꯦꯡꯉꯒꯗꯤ ꯁꯣꯏꯗꯅꯗꯤ ꯐꯥꯐꯝ ꯊꯣꯛꯄꯅꯤ ꯑꯗꯣ ꯇꯦꯗꯣꯅ ꯍꯧꯖꯤꯛ ꯐꯥꯔꯤꯁꯤ ꯐꯣꯟꯗ ꯐꯥꯕꯅꯦꯕꯀꯣ ꯐꯣꯟꯗꯁꯨ ꯐꯥꯗꯤꯌꯦ ꯁꯤꯗꯗꯤ ꯑꯗꯨ ꯐꯣꯟꯗ ꯐꯥꯔꯒ ꯑꯗꯨꯗ ꯌꯦꯡꯕꯗ ꯑꯗꯨꯗꯩꯗ ꯈꯤꯇꯪ ꯌꯨꯝꯗꯣ ꯁ꯭ꯇꯦꯁꯟꯗꯣ ꯂꯥꯞꯊꯣꯔꯛꯄꯩꯅꯦꯕꯀꯣ ꯈꯔ ꯂꯥꯞꯊꯣꯔꯛꯄꯩꯅꯤ ꯑꯗꯨ ꯔꯦꯗꯤꯑꯣꯗꯗꯤ ꯐꯥꯐꯝꯗꯤ ꯊꯣꯛꯏꯗꯀꯣ ꯗꯥꯏꯃꯟꯕꯨꯗꯤ ꯐꯥꯕ ꯑꯣꯀꯦ ꯑꯗꯨ ꯈꯤꯇꯪ ꯀꯔꯤ ꯍꯥꯏꯅꯤ ꯔꯦꯗꯤꯑꯣꯗ ꯃꯊꯛ ꯃꯈꯥ ꯈꯤꯇꯪ ꯆꯤꯡꯊꯒ ꯌꯦꯡꯉ ꯐꯥꯔꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯑꯦꯅꯤꯋꯦ ꯌꯦꯡꯉꯦ ꯑꯗꯣ ꯇꯦꯗꯣꯟꯅ ꯍꯧꯖꯤꯛ ꯌꯦꯡꯉꯦ ꯐꯥꯔꯤꯁꯦ ꯀꯩꯅꯣꯗꯔꯣ ꯀꯌꯥꯗꯣ ꯐꯥꯕꯤꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯁꯦ ꯐꯥꯕꯩꯁꯤꯗꯤ ꯍꯥꯏꯕꯤꯌꯨ ꯃꯦꯒꯥꯒꯤ ꯏꯁꯩ ꯁꯛꯅꯁꯤꯗ ꯑꯩꯈꯣꯏ ꯃꯔꯤꯡ ꯌꯥꯎ ꯌꯥꯔꯣꯏꯗ꯭ꯔꯣ ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯣ ꯃꯔꯤꯡ ꯏꯁꯩ ꯁꯛꯄ ꯌꯥꯔꯣꯏꯗ꯭ꯔꯣ ꯌꯥꯏꯌꯦ ꯁꯛꯄ ꯌꯥꯏꯌꯦ ꯑꯗꯨꯗꯤ ꯁꯥꯔ ꯅꯣꯡꯃ ꯂꯥꯛꯆꯔꯦ ꯑꯗꯨ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯣ ꯍꯥꯞꯄꯤꯔꯛꯑꯣ ꯑꯗꯨ ꯅꯨꯃꯤꯠꯇ ꯇꯧꯅꯤ ꯍꯥꯏꯕꯗꯨ ꯁꯥꯔ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜ ꯇꯥꯕꯤꯌꯨ ꯑꯗꯣ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜ ꯇꯥꯔꯒ ꯑꯩꯈꯣꯏ ꯅꯣꯡꯃ ꯈꯛꯇꯗ ꯍꯥꯏꯔꯛꯑꯣ ꯅꯨꯡꯇꯤꯒꯤ ꯂꯥꯎꯊꯣꯔꯛꯀꯅꯤꯀꯣ ꯇꯥꯖꯩ ꯁꯥꯔ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯔꯝꯗꯥꯏꯗ ꯑꯩꯈꯣꯏ ꯅꯨꯡꯇꯤꯒꯤ ꯂꯥꯎꯊꯣꯛꯆꯔꯛꯀꯦꯕ ꯌꯥꯏꯀꯣ ꯍꯣꯏ ꯁꯥꯔ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯇꯦꯗꯨꯟ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯗꯣ ꯐꯖꯅ ꯆꯦꯛ ꯇꯧꯔꯒ ꯑꯃꯨꯛ ꯌꯦꯡꯕꯤꯔꯣꯀꯣ ꯊꯦꯡꯛ ꯌꯨ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯋꯥꯏꯊꯧꯗ ꯀꯩꯗꯧꯕꯒꯤ ꯐꯥꯔꯣꯏꯗꯣꯏꯅꯣ ꯋꯥꯏꯊꯧꯗꯒꯤ ꯁꯨꯝ ꯍꯦꯟꯗꯣꯔꯛꯑꯀꯥꯟꯗ ꯀꯩꯅꯣꯐꯥꯎ ꯑꯗꯨꯝ ꯐꯥꯔꯤꯅꯦꯕꯀꯣ ꯀꯥꯟꯆꯤꯄꯨꯔ ꯒꯦꯠ ꯃꯌꯥ ꯑꯗꯨꯋꯥꯏꯐꯥꯎꯗꯤ ꯑꯗꯨꯝ ꯐꯥꯏꯌꯦꯕ ꯑꯗꯩ ꯍꯦꯟꯗꯣꯛꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯀꯣꯏꯔꯧ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯀꯩꯅꯣꯍꯣꯏꯒꯤ ꯌꯥꯎꯔꯤꯗꯨꯅꯦꯕꯀꯣ ꯍꯜꯂꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯣꯖꯥ ꯍꯜꯂꯣ ꯁꯥꯔ ꯑꯩ ꯅꯣꯡꯄꯣꯛ ꯁꯉꯥꯏ ꯁꯤꯀꯣꯛ ꯕꯖꯥꯔ ꯋꯥꯡꯕ꯭ꯔꯦꯗꯨ ꯃꯅꯥꯛꯇꯒꯤ ꯄꯧꯈꯨꯝ ꯃꯍꯦꯟꯗ꯭ꯔꯅꯤ ꯁꯥꯔ ꯇꯥꯛꯄꯤꯌꯨ ꯁꯥꯔ ꯑꯣꯖꯥ ꯉꯁꯤꯒꯤ ꯁꯥꯔꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜ ꯉꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯋꯥꯐꯝ ꯑꯃꯅꯤ ꯑꯗꯨꯅ ꯑꯩ ꯐꯣꯡꯗꯣꯛꯆꯒꯦ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯉꯁꯤ ꯉꯔꯥꯡꯗꯒꯤ ꯌꯥꯎꯁꯪ ꯃꯩ ꯊꯥꯕ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯒꯤ ꯑꯣꯏꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯑꯩꯈꯣই ꯌꯥꯝ ꯆꯥꯎꯔꯕ ꯐꯦꯁꯇꯤꯚꯦꯜ ꯍꯥꯏꯕ ꯇꯥꯔꯦ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯎꯁꯪꯒꯤ ꯁ꯭ꯄꯣꯔꯠꯁ ꯑꯣꯏꯅ ꯑꯣꯟꯊꯣꯛꯅꯈ꯭ꯔꯦ ꯌꯥꯎꯁꯪꯒꯤ ꯀꯩꯅꯣꯗꯤ ꯇꯧꯗꯦ ꯑꯗꯨꯕꯨ ꯉꯔꯥꯡꯁꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯁꯤꯟ ꯑꯃꯈꯛ ꯎꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯛ ꯃꯃꯤꯡꯗꯤ ꯍꯥꯏꯖꯔꯔꯣꯏꯒꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤꯅꯤ ꯃꯥꯁꯦ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤ ꯍꯣꯡꯉꯒ ꯂꯩꯕꯅꯤ ꯑꯗꯣ ꯑꯗꯨꯒꯤ ꯑꯉꯥꯡꯁꯤ ꯄꯥꯈꯪꯁꯤ ꯒꯥꯔꯤ ꯌꯥꯝ ꯀꯟꯅ ꯌꯥꯝ ꯌꯥꯡꯅ ꯑꯩꯈꯣꯏꯒꯤ ꯕꯖꯥꯔ ꯃꯅꯨꯡꯁꯤꯗꯤ ꯁ꯭ꯄꯤꯠꯁꯦ ꯍꯥꯏ ꯁ꯭ꯄꯤꯠꯇ ꯊꯧꯈꯤꯕ ꯑꯗꯨꯒꯤ ꯁ꯭ꯄꯤꯠꯇꯨꯗ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯈꯨꯗꯤ ꯈꯨꯅꯥꯝꯗꯅ ꯑꯉꯥꯡ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯊꯦꯡꯕ ꯃꯇꯝꯗ ꯃꯥꯗꯤ ꯍꯤꯡꯕꯒꯤ ꯋꯥꯗꯤ ꯂꯩꯔꯔꯣꯏꯗꯕ ꯃꯥꯒꯤ ꯁ꯭ꯄꯤꯠꯇꯨꯗ ꯑꯩꯅ ꯎꯖꯍꯧꯕ ꯉꯔꯥꯡꯒꯤ ꯃꯊꯪ ꯅꯍꯥꯟꯗꯁꯨ ꯑꯁꯣꯝ ꯕꯤꯁꯦꯝꯄꯨꯔ ꯂꯥꯏꯟ ꯑꯁꯨꯝ ꯀꯔꯤ ꯅꯝꯕꯣꯟꯗꯔ ꯀꯔꯤ ꯑꯉꯥꯡ ꯑꯃ ꯕꯣꯂꯦꯔꯣꯅ ꯑꯣꯏꯅꯥꯝꯗ ꯂꯩꯈꯤꯗꯕꯒꯤ ꯑꯗꯨ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯎꯖꯩ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯒꯨꯝꯕꯒꯤ ꯄꯥꯎꯁꯤ ꯂꯣꯏꯅ ꯈꯪꯅꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯀꯔꯝꯕ ꯅꯤꯁꯥꯅꯣ ꯁꯤꯖꯤꯟꯅꯔꯤꯁꯦ ꯒꯨꯂꯤꯗꯤ ꯁꯤꯖꯤꯟꯅꯔꯤꯕ꯭ꯔꯥ ꯍꯤꯗꯥꯛ ꯁꯤꯖꯤꯟꯅꯔꯤꯕ꯭ꯔꯥ ꯀꯔꯤ ꯃꯈꯜꯒꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯤꯁꯥ ꯁꯤꯖꯤꯟꯅꯔꯤꯅꯣ ꯈꯪꯗꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯎꯁꯪ ꯃꯅꯨꯡꯁꯤꯗ ꯃꯣꯏꯅ ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯁꯤꯜꯂꯒ ꯑꯗꯨꯃꯥꯏꯅ ꯒꯥꯔꯤꯁꯤ ꯌꯥꯝꯅ ꯍꯥꯏ ꯁ꯭ꯄꯤꯠꯇ ꯊꯧꯔꯒ ꯈꯨꯗꯣꯡꯊꯤꯕ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯁꯨꯃꯥꯏꯅ ꯎꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯒꯤ ꯁꯤꯒꯨꯝꯕꯁꯤꯁꯨ ꯇꯧꯍꯟꯖꯅꯤꯡꯗꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯤꯁꯤꯡꯁꯤꯅ ꯃꯆꯥꯁꯤꯡꯕꯨ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯔꯛ ꯋꯥꯇꯦꯝꯕꯤꯕ ꯑꯗꯨꯁꯨ ꯇꯧꯍꯟꯖꯅꯤꯡꯉꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯖꯒꯥꯁꯤꯗ ꯑꯉꯥꯡ ꯑꯃꯗꯤ ꯉꯁꯥꯏꯁꯤ ꯊꯧꯔꯤ ꯊꯠꯇꯅ ꯂꯩꯔꯕ ꯌꯥꯎꯁꯪꯒꯤ ꯗ꯭ꯔꯦꯁꯀ ꯁꯦꯠꯇꯅ ꯑꯗ ꯑꯩꯅ ꯑꯉꯥꯡ ꯁꯥ ꯅꯣꯏ ꯅꯥꯀꯗꯦꯡ ꯂꯥꯛꯄꯗ ꯗꯨꯀꯥꯟꯗ ꯀꯩꯗ ꯁꯨꯝ ꯂꯥꯛꯄꯗ ꯍꯥꯞꯄꯤꯔꯨꯗꯣꯏꯅꯤ ꯑꯗꯨ ꯇꯧꯒꯅꯨ ꯑꯗꯨꯗꯤ ꯐꯠꯇꯦ ꯌꯥꯎꯁꯪ ꯇꯧꯅꯗ꯭ꯔꯕꯅꯤ ꯂꯝꯕꯤ ꯂꯝꯒꯥꯡꯗ ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯛꯇ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏ ꯑꯗꯨꯅ ꯑꯗꯨ ꯏꯀꯥꯏ ꯃꯤ ꯑꯝꯇ ꯇꯧꯅꯗ꯭ꯔꯕꯅꯤ ꯍꯥꯏꯔꯝꯃꯦ ꯑꯗꯨꯗꯒꯤꯗꯤ ꯇꯣꯛꯈ꯭ꯔꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯅ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯑꯣꯏꯕꯤꯔꯤꯕ ꯃꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯒꯤ ꯃꯄꯨꯡ ꯃꯕꯦ ꯃꯌꯥꯝꯁꯤꯡꯗꯨꯅ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇꯨꯕꯨ ꯇꯧꯍꯜꯂꯤꯕ ꯄꯣꯠꯇꯨ ꯃꯗꯨ ꯑꯩꯗꯤ ꯑꯉꯥꯡꯁꯤꯡꯗꯨꯗꯗꯤ ꯋꯥꯔꯧꯖꯗ꯭ꯔꯦ ꯑꯍꯟꯁꯤꯡꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯗꯕꯗꯒꯤ ꯁꯤꯒꯨꯝꯕ ꯄꯣꯠꯁꯤ ꯇꯧꯍꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯌꯥꯝꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ
ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯁꯤ ꯃꯩ ꯆꯥꯛꯇꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯃꯑꯣꯡ ꯃꯔꯤꯟ ꯅꯥꯏꯗꯕ ꯌꯥꯎꯁꯪ ꯂꯥꯛꯄꯁꯤꯗ ꯍꯤꯗꯥꯛ ꯆꯥꯁꯤꯟ ꯊꯛꯆꯜꯂꯒ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯈꯨꯗꯣꯡꯊꯤꯕ ꯌꯥꯕ ꯃꯑꯣꯡꯗ ꯒꯥꯔꯤ ꯊꯧꯕ ꯈꯣꯠꯄ ꯀꯩꯗꯧꯕ ꯁꯤꯒꯨꯝꯕ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯌꯥꯕꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤ ꯎꯖꯩ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯁꯣꯏꯗ ꯉꯥꯝꯗꯅ ꯈꯨꯗꯤꯡꯃꯛ ꯌꯥꯎꯁꯪꯒꯤ ꯏꯁꯄꯣꯔꯠ ꯂꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯍꯥꯏꯖꯔꯒ ꯁꯥꯔ ꯑꯩ ꯁꯥꯔꯕꯨ ꯑꯃꯨꯛ ꯍꯟꯅ ꯀꯩꯅꯣ ꯇꯧꯖꯩ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯃꯍꯦꯟ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯤ ꯑꯣꯖꯥꯒꯤ ꯊꯝꯕꯤꯔꯤꯕ ꯋꯥꯐꯝꯁꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯉꯁꯥꯏ ꯑꯉꯥꯡ ꯑꯃ ꯒꯥꯔꯤ ꯊꯧꯕꯗꯣ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯇꯧꯋꯦ ꯉꯔꯥꯡ ꯄꯨꯡ 10:30 11 ꯇꯥꯕꯗ ꯑꯁ ꯒꯥꯔꯤꯁꯦ 10ꯃꯨꯛ ꯁꯨꯏ ꯑꯁ ꯃꯣꯏꯅ ꯊꯧꯕꯁꯦ ꯂꯣꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯂꯩꯔꯤꯁꯤ ꯅꯥꯀꯟꯁꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅꯦꯕ ꯂꯩꯔꯤꯁꯦ ꯑꯁ ꯑꯣꯟꯊꯣꯛ ꯀꯟꯅ ꯊꯧꯈ꯭ꯔꯖꯥꯠꯅꯤ ꯑꯗꯨ ꯏꯊꯧꯕꯨꯗꯤ ꯂꯩꯇꯦꯕꯀꯣ ꯇꯥꯟꯅꯔꯒ ꯐꯨꯅꯤꯡꯕ ꯐꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯏꯁꯥꯗ ꯀꯩꯗꯧꯔꯤꯅꯣ ꯀꯥꯏꯅ ꯐꯨꯅꯤꯡꯕ ꯐꯥꯎꯋꯦ ꯑꯗꯨ ꯐꯨꯔꯨ ꯌꯥꯄꯣꯟꯇꯦꯀꯣ ꯑꯩ ꯊꯧꯁꯨ ꯂꯩꯇꯦ ꯇꯁꯦꯡꯕꯗꯤ ꯐꯨꯒꯗꯧꯔꯤꯗꯣ ꯃꯣꯏ ꯄꯨꯟꯁꯤꯗꯣ ꯍꯤꯡꯅꯕꯅꯤ ꯍꯥꯏꯇꯥꯔꯦ ꯁꯣꯏꯗꯅ ꯑꯗꯨꯗꯨꯒ ꯊꯦꯡꯖꯟ ꯇꯥꯔꯕ ꯃꯣꯏ ꯍꯤꯡꯕꯩ ꯋꯥꯁꯨ ꯂꯩꯔꯣꯏ ꯑꯗꯣ ꯃꯣꯏꯅ ꯃꯤ ꯊꯣꯝꯃꯕ ꯃꯤꯗꯨꯁꯨ ꯍꯤꯡꯕꯩ ꯋꯥ ꯂꯩꯔꯣꯏ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯒꯥꯔꯤꯒ ꯀꯟ ꯊꯧꯕ ꯀꯥꯟꯗꯨꯗ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯍꯤꯡ ꯅꯨꯡꯊꯤꯟ ꯈꯪꯗꯅꯕꯨꯗꯤ ꯍꯣꯠꯅꯕꯤꯔꯤꯀꯣ ꯑꯗꯣ ꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗꯒ ꯄꯦꯇ꯭ꯔꯣꯜꯒ ꯇꯧꯕꯤꯔꯒ ꯐꯥꯔꯒ ꯆꯂꯥꯟꯗꯣ ꯐꯖꯅ ꯀꯛꯑꯒ ꯁꯤꯒꯨꯝ ꯀꯥꯟꯗ ꯌꯨ ꯊꯛꯑꯒ ꯊꯧꯔꯤꯔꯥ ꯀꯥꯏꯅ ꯆꯦꯛꯀ ꯇꯧꯍꯟꯖꯅꯤꯡꯉꯤ ꯃꯁꯤꯃꯛꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯀꯟꯒꯗꯧꯔꯤꯅꯤ ꯍꯥꯏꯖꯔꯤꯕꯀꯣ ꯑꯗꯣ ꯒꯥꯔꯤ ꯊꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯣ ꯏꯃꯨꯡ ꯃꯅꯨꯡꯅꯗꯤ ꯁꯥꯎꯅꯤꯡꯒꯗ꯭ꯔꯥ ꯈꯪꯗꯦꯀꯣ ꯑꯗꯣ ꯃꯣꯏꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤ ꯄꯨꯟꯁꯤ ꯃꯥꯡꯗꯣꯏꯅꯦꯕ ꯑꯗꯨꯒꯨꯝꯕ ꯂꯩ ꯑꯣꯖꯥ ꯃꯌꯥꯝ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝꯁꯤꯗ ꯍꯥꯏꯇꯥꯔꯦ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯑꯗꯨꯒ ꯇꯥꯏꯕꯪꯁꯦ ꯑꯩ ꯏꯊꯟꯗꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯅꯤ ꯑꯗꯨ ꯃꯥꯂꯦꯝꯁꯦ ꯑꯩꯈꯣꯏ ꯂꯥꯛꯏꯁꯦ ꯃꯇꯝ ꯈꯔꯒꯤꯅꯤ ꯑꯩꯈꯣꯏꯁꯦ ꯀꯨꯝꯍꯩ ꯁꯥꯟꯅꯕ ꯂꯥꯛꯄꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯀꯨꯝꯍꯩ ꯂꯣꯏꯗ꯭ꯔꯤꯉꯩ ꯆꯠꯈꯤꯅꯦꯕ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯑꯗꯨ ꯌꯥꯝ ꯀꯟ ꯊꯧꯋꯤ ꯑꯗꯨ ꯅꯨꯡꯉꯥꯏꯕꯖꯥꯠꯅꯤꯗ ꯃꯣꯏ ꯏ ꯈꯦꯒꯠꯂꯛꯄꯗꯗꯤꯀꯣ ꯀꯟꯅ ꯊꯧꯗꯠꯂꯒ ꯒꯥꯔꯤꯁꯦ ꯍꯦꯛꯇ ꯂꯩꯊꯠꯂꯒ ꯊꯧꯕꯗꯣ ꯑꯗꯨꯒ ꯂꯩꯊꯠꯂꯒ ꯊꯧꯔꯤꯗꯨꯗꯤ ꯀꯩꯝ ꯆꯥꯗ ꯊꯛꯇꯅ ꯇꯧꯕꯗꯤ ꯉꯝꯃꯣꯏ ꯄꯋꯥꯔ ꯑꯃ ꯌꯥꯎꯔꯛꯇꯣꯏꯅꯦꯕ ꯑꯗꯨꯅ ꯄꯋꯥꯔꯗꯨꯅꯀꯣ ꯍꯌꯦꯡ ꯄꯋꯥꯔꯅ ꯍꯦꯟꯈ꯭ꯔꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯥꯏꯅꯔꯛꯀꯅꯤ ꯅꯨꯡꯁꯤꯈ꯭ꯔꯕ ꯃꯃꯥꯗꯣ ꯀꯞꯇꯅ ꯂꯩꯍꯧꯅꯤ ꯏꯆꯥꯒꯤꯅ ꯁꯨꯃꯥꯡꯗ ꯒꯥꯔꯤ ꯈꯤꯜꯂ ꯂꯩꯍꯧꯅꯤ ꯒꯥꯔꯤ ꯌꯦꯡꯉ ꯀꯞꯍꯧꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯕ ꯐꯩ ꯑꯗꯨꯅ ꯊꯧꯕꯤꯌꯨ ꯀꯣꯏꯕꯤꯌꯨꯀꯣ ꯈꯔ ꯑꯍꯥꯡꯕꯗ ꯇꯧꯕꯤꯌꯨ ꯃꯁꯥ ꯃꯊꯟꯇ ꯑꯦꯛꯁꯤꯗꯦꯟ ꯇꯧꯔꯒ ꯁꯤꯕ ꯍꯥꯏꯕꯗꯨꯅ ꯑꯃ ꯑꯣꯏꯔꯦ ꯑꯗꯨ ꯃꯔꯥ ꯂꯩꯖꯗꯕ ꯂꯝꯕꯤꯗ ꯆꯠꯄ ꯃꯤ ꯊꯣꯝꯃꯒ ꯑꯋꯥꯕ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯁꯤꯅꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗ ꯂꯩꯐꯝ ꯍꯥꯏꯕꯁꯦ ꯍꯜꯂꯣ ꯁꯥꯔ ꯑꯩ ꯃꯤꯡ ꯇꯥꯛꯆꯗ꯭ꯔꯤꯉꯩꯗ ꯉꯁꯤ ꯌꯥꯎꯁꯪꯒꯤ ꯌꯥꯏꯐ ꯃꯥꯡꯒꯣꯜ ꯄꯤꯖꯔꯤ 2025 ꯂꯥꯛꯄꯁꯤꯗ ꯁꯥꯔ ꯌꯥꯎꯁꯪ ꯂꯥꯛꯄꯁꯤ ꯏꯪꯅ ꯆꯤꯛꯅ ꯌꯥꯎꯁꯪꯁꯦ ꯄꯣꯠ ꯃꯌꯥꯝ ꯇꯧꯅꯔꯤ ꯑꯗꯨ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯌꯥꯎꯁꯪꯁꯦ ꯄꯥꯡꯊꯣꯛꯃꯤꯟꯅꯕ ꯉꯝꯕ ꯑꯣꯏꯃꯤꯟꯅꯔꯁꯤ ꯁꯥꯔ ꯑꯍꯥꯟꯕꯗ ꯑꯩ ꯔꯥꯙꯥ ꯁꯃꯣꯝ ꯀꯩꯅꯧꯗꯒꯤꯅꯤ ꯁꯥꯔ ꯍꯣꯏ ꯅꯧꯊꯣꯡꯈꯥꯗꯒꯤꯅꯤ ꯑꯗꯣ ꯁꯥꯔꯗ ꯍꯥꯏꯖꯅꯤꯡꯉꯤꯕ ꯋꯥꯐꯝꯅ ꯑꯩꯒꯤ ꯁꯥꯔꯅ ꯀꯨꯏꯔꯦꯀꯣ ꯃꯃꯥꯡꯗꯒꯤ ꯁꯨꯇꯤꯡ ꯇꯧꯔꯤꯉꯩꯗꯒꯤ ꯁꯥꯔꯅ ꯍꯥꯏꯕꯤꯕꯁꯦ ꯅꯨꯡꯉꯣꯟ ꯊꯃꯣꯏꯁꯦ ꯁꯨꯇꯤꯡ ꯆꯠꯄꯒꯤ ꯋꯥꯔꯤꯁꯦ ꯁꯥꯔꯅ ꯑꯗꯨꯝ ꯃꯃꯥꯡꯗꯁꯨ ꯂꯤꯕꯤꯈ꯭ꯔꯦꯕ ꯉꯔꯥꯡꯁꯦ ꯏꯃꯦꯖ ꯁꯣ ꯇꯧꯔꯦ ꯏꯃꯦꯖ ꯁꯣ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯁꯦ ꯍꯦꯛ ꯏꯟꯚꯥꯏꯠ ꯐꯪꯕꯒ ꯁꯤꯗꯤ ꯁꯥꯔꯒꯤ ꯅꯨꯡꯉꯣꯟꯈ꯭ꯔꯕ ꯊꯃꯣꯏꯗꯨꯅꯤ ꯆꯠꯇ ꯌꯥꯗꯦꯅ ꯉꯔꯥꯡꯁꯦ ꯈꯪꯍꯧꯗꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯐꯪꯁꯟ ꯅꯪꯅꯕ ꯑꯗꯨꯝ ꯂꯥꯛꯆꯔꯦꯕ ꯑꯩꯅ ꯍꯦꯛ ꯂꯥꯛꯄꯒ ꯍꯣꯜꯗꯨꯗ ꯍꯦꯛ ꯆꯪꯉꯛꯄꯒ ꯁꯥꯔꯁꯦ ꯋꯥꯡꯅ ꯐꯝꯕꯁꯦ ꯍꯥꯟꯅ ꯎꯔꯦꯕ ꯑꯩꯁꯦ ꯃꯐꯝꯗꯨ ꯍꯥꯟꯅ ꯌꯦꯡꯖꯩꯌꯦꯕ ꯃꯌꯥꯝꯗꯒꯤ ꯁꯥꯔꯅ ꯋꯥꯡꯅ ꯐꯝꯕꯁꯦ ꯑꯩ ꯍꯥꯟꯅ ꯎꯖꯈ꯭ꯔꯦꯕ ꯁꯥꯔ ꯎꯖꯕꯁꯤꯗ ꯑꯩ ꯊꯃꯣꯏꯁꯤꯗ ꯁꯥꯔ ꯐꯤꯜ ꯇꯧꯖꯩ ꯀꯩꯅꯣ ꯍꯥꯏꯔꯒꯅ ꯁꯥꯔꯅ ꯐꯤꯂꯝ ꯑꯁꯤ ꯌꯥꯎꯕꯒꯤꯗꯃꯛꯇ ꯁꯥꯔꯅꯃꯇꯝ ꯆꯥꯅ ꯉꯟꯇꯥꯅ ꯂꯦꯡꯕꯤꯔꯛꯄꯁꯦ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯔꯕꯨ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯖꯩ ꯍꯥꯏꯇꯥꯔꯦꯀோ ꯑꯗꯒꯤ ꯅꯝꯕꯔ 1 2ꯗ ꯁꯥꯔ ꯑꯩ ꯁꯥꯔꯁꯦ ꯍꯥꯟꯅ ꯐꯝꯕꯁꯤꯗ ꯎꯕꯅꯤꯀꯣ ꯁꯥꯔ ꯋꯥꯡꯕꯁꯤꯗ ꯑꯗꯩ ꯑꯣꯂꯦꯟꯁꯤ ꯎꯔꯦꯕ ꯑꯗꯩꯗꯤ ꯑꯣꯂꯦꯟ ꯎꯕꯗꯒꯤ ꯖꯤꯃꯤꯗꯤ ꯀꯣꯟꯅ ꯎꯔꯛꯄꯩ ꯋꯥꯅꯤ ꯑꯗꯨ ꯑꯉꯥꯡꯈꯩ ꯀꯣꯟꯅ ꯎꯔꯛꯄ ꯋꯥꯅꯤ ꯑꯗꯩ ꯑꯩ ꯊꯃꯣꯏꯗ ꯈꯟꯈ꯭ꯔꯦꯕ ꯁꯥꯔ ꯅꯍꯥꯟꯁꯦ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯐꯤꯂꯝ ꯑꯃꯈꯛ ꯁꯥꯔ ꯑꯩꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯍꯥꯏꯒꯗ꯭ꯔꯥ ꯑꯩ ꯋꯥꯔꯤ ꯑꯃ ꯈꯤꯇꯪꯗꯤ ꯍꯥꯏꯖꯔꯛꯀꯦꯀꯣ ꯐꯤꯂꯝ ꯑꯃꯈꯛ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯇꯧꯕꯒꯤ ꯃꯍꯨꯠꯁꯦ ꯇꯧꯕ ꯂꯣꯏꯔꯀꯥꯟꯗ ꯁꯤꯟ ꯃꯆꯥ ꯑꯃ ꯁꯨꯝ ꯅꯝꯈ꯭ꯔꯕ ꯃꯇꯨꯡꯁꯤꯗ ꯀꯨꯏꯅ ꯂꯥꯟꯁꯦ ꯂꯩꯈ꯭ꯔꯕꯅꯤꯅ ꯀꯣꯔꯣꯅꯥ ꯂꯩꯈ꯭ꯔꯕꯅꯤꯅ ꯐꯤꯂꯝꯁꯦ ꯄꯥꯏꯈꯠꯇ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯀꯤꯡ ꯂꯦꯟꯒꯤ ꯃꯈꯥ ꯇꯥꯗ꯭ꯔꯦꯕ ꯑꯗꯨ ꯂꯣꯏꯕꯒ ꯃꯈꯥꯗꯤ ꯇꯥꯖꯒꯦꯅ ꯈꯜꯂꯒ ꯂꯣꯏꯅꯃꯛ ꯊꯕꯛꯁꯤ ꯂꯣꯏꯔꯀꯥꯟda ꯑꯩꯈꯣꯏꯁꯦ ꯊꯕꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯟꯗꯛꯁꯦ ꯏꯅꯧ ꯅꯧꯅ ꯑꯣꯖꯥ ꯕꯤꯖꯤꯒꯣꯇꯅ ꯌꯥꯝ ꯇꯣꯏꯅ ꯑꯩꯈꯣꯏꯁꯦ ꯀꯧꯕꯗꯨꯗ ꯑꯩꯈꯣꯏ ꯆꯠꯆꯔꯨꯔꯦꯕ ꯁꯥꯔ ꯑꯗꯣ ꯃꯤꯁꯛꯇꯨꯕꯨꯗꯤ ꯄꯟꯖꯔꯔꯣꯏꯒꯦ ꯁꯥꯔ ꯐꯤꯂꯝꯁꯦ ꯇꯧꯅꯤꯡꯕꯒꯤ ꯐꯤꯜ ꯑꯃ ꯏꯁꯥꯁꯦ ꯐꯥꯎꯔꯛꯄ ꯍꯥꯏꯇꯥꯔꯦ ꯐꯤꯂꯝꯁꯦ ꯌꯥꯝ ꯇꯧꯅꯤꯡꯉꯕ ꯁꯦꯜ ꯂꯩꯕ ꯂꯩꯇꯕ ꯊꯤꯗꯅ ꯏꯁꯥꯅ ꯇꯧꯖꯔꯨꯕꯅꯤꯅ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯐꯤꯂꯝ ꯑꯃꯈꯛ ꯌꯦꯡꯕꯁꯤꯗ ꯁꯥꯔ ꯐꯤꯂꯝꯗꯨ ꯌꯦꯡꯕꯁꯤꯗ ꯏꯁꯥꯁꯦ ꯐꯤꯂꯝ ꯌꯥꯝ ꯇꯧꯅꯤꯡꯕ ꯍꯦꯟꯅ ꯇꯧꯅꯤꯡꯕꯁꯦ ꯄꯩꯁꯥ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯗ꯭ꯔꯥ ꯑꯩꯅ ꯇꯧꯔꯝꯕ ꯊꯕꯛꯅꯤꯅ
ꯌꯥꯝ ꯍꯥꯏꯗꯤ ꯑꯩꯅ ꯇꯧꯔꯝꯕ ꯄꯣꯠꯇꯨ ꯑꯩꯅ ꯐꯤꯂꯝꯗꯨ ꯄꯥꯝꯖꯕꯒꯤ ꯑꯩꯅ ꯑꯥꯔꯠꯇꯨꯗ ꯆꯪꯖꯅꯤꯡꯕꯒꯤ ꯀꯩꯁꯨꯝꯗꯤ ꯍꯩꯖꯗꯦꯀꯣ ꯁꯥꯔ ꯍꯩꯕꯩ ꯋꯥꯗꯤ ꯌꯥꯝꯗꯒꯤ ꯑꯩ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯀꯩꯁꯨꯝ ꯈꯪꯖꯕ ꯅꯠꯇꯦ ꯍꯩꯖꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯈꯛꯇ ꯈꯜꯂꯤ ꯑꯣꯏꯖꯕꯅꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤꯝꯇ ꯏꯟꯄꯨꯠꯃꯦꯟ ꯑꯃꯁꯨ ꯑꯩꯈꯣꯏꯗꯒꯤ ꯄꯨꯊꯣꯛꯇꯧꯕ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍ꯭ꯌꯨꯖ ꯑꯦꯃꯥꯎꯟꯅꯦꯕ ꯁꯥꯔ ꯍꯧꯖꯤꯛꯁꯦ ꯂꯥꯛ 35 ꯀꯨꯟꯐꯧ ꯆꯪꯒꯅꯤꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯥꯕ ꯍꯧꯔꯦꯕ ꯍꯧꯖꯤꯛ ꯑꯥꯔꯇꯤꯁ ꯑꯃꯅ ꯂꯨꯄꯥ ꯂꯥꯛ ꯑꯅꯤꯗꯒꯤ ꯁꯨꯡꯇꯥ ꯇꯥꯔꯣꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯒꯤ ꯍꯦꯔꯣ ꯃꯃꯤꯡꯗꯨ ꯄꯟꯗ꯭ꯔꯒꯁꯨ ꯁꯥꯔ ꯀꯗꯥꯏꯗꯒꯤ ꯑꯗꯨꯝ ꯂꯩꯔꯦꯕ ꯑꯗꯨꯃꯥꯏꯅ ꯑꯁꯤꯒꯤ ꯃꯔꯛꯁꯤꯗ ꯁꯥꯔ ꯐꯤꯂꯝꯁꯦ ꯌꯥꯝ ꯇꯧꯅꯤꯡꯕꯁꯤꯗ ꯑꯣꯖꯥꯅ ꯍꯟꯗꯛꯁꯦ ꯌꯥꯝ ꯇꯣꯏꯅ ꯀꯧꯕꯁꯤ ꯆꯠꯆꯔꯨꯔꯦꯕ ꯑꯗꯨ ꯐꯤꯂꯝ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯇꯧꯔꯛꯄꯁꯤꯗ ꯃꯥꯅ ꯁꯤꯟꯁꯤ ꯂꯦꯝꯊꯣꯛꯅꯁꯤꯅ ꯃꯤꯁꯤ ꯂꯦꯝꯊꯣꯛꯅꯁꯤ ꯐꯤꯛꯁ ꯇꯧꯅꯁꯦ ꯆꯠꯆꯔꯨꯕꯁꯤꯗ ꯑꯩꯁꯦ ꯁꯥꯁꯦ ꯑꯗꯨꯝ ꯊꯃꯣꯏꯁꯤꯗ ꯁꯥꯒꯤ ꯃꯐꯝꯁꯦ ꯆꯥꯎꯅ ꯊꯃꯣꯏꯁꯤꯗ ꯀꯜꯂꯒ ꯑꯗꯨꯝ ꯂꯩꯈꯔꯦꯕ ꯑꯗꯨ ꯑꯣꯖꯥꯅ ꯃꯊꯪ ꯁꯤꯅ ꯑꯥꯔꯇꯤꯁꯅ ꯁꯤ ꯄꯥꯏꯕ ꯁꯤꯁꯤꯅ ꯁꯤ ꯄꯥꯏꯕ ꯁꯤ ꯃꯊꯪ ꯑꯩꯈꯣꯏ ꯁꯤꯟꯇꯣꯛꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯤ ꯑꯣꯏꯅ ꯍꯥꯏꯖꯩꯌꯦꯕ ꯑꯗꯣ ꯑꯩꯒꯤ ꯃꯅꯤꯄꯨꯔꯗ ꯃꯃꯤꯡ ꯂꯩꯔꯕ ꯑꯥꯔꯇꯤꯁ ꯑꯃꯒꯤ ꯃꯍꯨꯠꯁꯦ ꯑꯩꯅ ꯀꯨꯏꯅ ꯈꯜꯂꯀꯥꯟꯗ ꯃꯥ ꯑꯣꯖꯥꯒꯤ ꯋꯥꯁꯦ ꯂꯣꯏ ꯆꯥꯔꯀꯥꯟꯗ ꯁꯤꯗꯤ ꯁꯥꯔ ꯍꯣꯏ ꯇꯧꯍꯜꯂꯁꯤ ꯁꯤꯅꯦꯕ ꯑꯩꯅ ꯑꯣꯖꯥꯗ ꯍꯥꯏꯁꯦ ꯑꯗꯣ ꯂꯣꯟꯁꯦ ꯌꯥꯝ ꯆꯥꯎꯋꯦꯕ ꯑꯗꯣ ꯑꯩꯅ ꯑꯣꯖꯥ ꯁꯤꯗꯤ ꯑꯣꯖꯥꯒꯁꯨ ꯍꯦꯟꯅ ꯁꯛ ꯃꯥꯏ ꯈꯪꯅꯕꯤꯔꯕ ꯁꯥꯅꯤ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯕ ꯌꯥꯝꯅ ꯚꯥꯕꯣꯛ ꯂꯩꯕ ꯃꯥꯒꯤ ꯐꯦꯟ ꯌꯥꯝ ꯂꯩꯕ ꯄꯣꯠꯅꯦꯅ ꯋꯥꯔꯤꯁꯦ ꯁꯥꯟꯅꯔꯀꯥꯟꯗ ꯏꯃꯣꯏꯅꯨꯒꯤ ꯋꯥꯔꯤꯗꯨ ꯑꯣꯖꯥꯅ ꯄꯨꯊꯜꯂꯛꯑꯦꯕ ꯏꯃꯣꯏꯅꯨꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯥꯁꯦ ꯀꯟꯅ ꯃꯤꯅ ꯁꯦꯔꯤꯌꯁ ꯑꯣꯏꯔꯤꯉꯩꯗ ꯁꯤꯕ ꯅꯥꯕꯒꯤ ꯗꯣꯛꯇꯔꯁꯨ ꯁꯤꯕ ꯑꯃꯁꯨꯡ ꯆꯪꯕ ꯑꯅꯤꯒꯤ ꯂꯪꯗꯥꯏꯗ ꯂꯩꯔꯤꯉꯩꯁꯤꯗ ꯁꯥꯁꯦ ꯊꯣꯛꯂꯛꯄꯗ ꯁꯥꯒꯤ ꯐꯦꯟ ꯃꯌꯥꯝꯁꯤꯅ ꯋꯥ ꯂꯥꯎꯁꯜꯂꯛꯄꯁꯤꯗ ꯄꯨꯈ꯭ꯔꯤ ꯁꯤꯈꯔꯦ ꯍꯥꯏꯕꯩ ꯋꯥꯅꯤꯗ ꯑꯗꯨ ꯁꯥꯔ ꯑꯣꯖꯥꯅ ꯐꯣꯡꯗꯣꯛꯏꯕ ꯃꯤꯟꯅ ꯀꯩꯅꯣ ꯍꯥꯏꯕ ꯁꯤꯈꯔꯦ ꯍꯥꯏꯕꯗꯤ ꯁꯥꯔꯗꯨ ꯁꯤꯔꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯁꯥꯔꯒꯤ ꯐꯦꯟꯁꯤꯅ ꯃꯅꯨꯡꯁꯤꯗ ꯄꯤꯛꯊꯜꯂ ꯂꯥꯎꯁꯜꯂꯛꯄ ꯃꯥꯏ ꯀ꯭ꯂꯥꯎꯠꯅ ꯍꯦꯟꯃꯟꯈꯔꯦ ꯍꯥꯏꯕꯩ ꯋꯥꯅꯤꯗ ꯑꯣꯖꯥꯅ ꯍꯥꯏꯁꯦ ꯑꯗꯣ ꯌꯥꯝꯅ ꯃꯃꯤꯡ ꯂꯩꯕ ꯑꯥꯔꯇꯤꯁꯀꯤ ꯃꯍꯨꯠꯁꯦ ꯁꯥꯔ ꯑꯩꯅ ꯑꯩꯈꯣꯏ ꯁꯥꯁꯦ ꯁꯤꯟꯕ ꯌꯥꯗꯦ ꯑꯣꯖꯥ ꯁꯤꯅꯦꯕ ꯑꯗꯨꯅ ꯉꯔꯥꯡ ꯑꯩꯅ ꯁꯥꯁꯦ ꯎꯕꯁꯤꯗ ꯁꯥꯁꯦ ꯎꯅꯅꯤꯡꯕꯅ ꯑꯩꯅ ꯐꯣꯟꯁꯨ ꯇꯧꯖꯩ ꯃꯦꯁꯦꯖꯁꯨ ꯊꯥꯖꯩ ꯑꯗꯨ ꯀꯣꯟꯅꯗ ꯑꯉꯥꯡꯈꯩꯁꯤꯗ ꯇꯧꯔꯛꯄꯅ ꯅꯨꯄꯤ ꯃꯆꯥ ꯑꯉꯥꯡ ꯑꯅꯤꯁꯤꯅ ꯂꯣꯏꯅꯃꯛ ꯑꯩꯒ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯖꯔꯦꯀோ ꯑꯗꯩꯗ ꯑꯣꯖꯥꯁꯦ ꯉꯔꯥꯡꯁꯤꯁꯨ ꯂꯥꯛꯄꯅꯤꯅ ꯑꯩꯅ ꯑꯃꯨꯛ ꯑꯩꯒꯤ ꯊꯃꯣꯏꯗ ꯈꯟꯖꯕꯅ ꯁꯥꯁꯦ ꯍꯦꯛꯇ ꯃꯥꯅ ꯂꯥꯎꯊꯣꯛꯏꯕ ꯑꯦꯡꯀꯔꯗꯨꯅ ꯂꯥꯎꯊꯣꯔꯛꯄ ꯑꯍꯥꯟꯕꯒꯤꯗꯨ ꯑꯣꯏꯔꯗꯤꯐꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯨꯅ lauthorakpada ꯁꯥꯁꯦ ꯃꯌꯥꯝꯅ ꯍꯦꯛꯇ ꯀ꯭ꯂꯥꯎꯠ ꯑꯣꯏꯅ ꯋꯥꯔ ꯂꯥꯎꯁꯜꯂꯛꯄ ꯄꯣꯠ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯔꯒ ꯂꯥꯎꯊꯣꯛꯍꯟꯅꯤꯡꯕꯗꯣ ꯏꯁꯄꯦꯛꯇ ꯇꯌꯥꯏ ꯄꯟꯗ꯭ꯔꯦ ꯑꯉꯥꯡꯗꯨꯅ ꯑꯗꯨ ꯁꯥꯔꯗꯤ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯅꯕꯅꯤꯗꯪ ꯍꯥꯏꯔꯒ ꯁꯥꯔꯁꯦ ꯃꯊꯪ ꯃꯔꯤ ꯁꯝꯅꯕꯗ ꯁꯥꯔꯒꯤ ꯃꯤꯡꯁꯦ ꯌꯥꯎꯈ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯌꯥꯎꯍꯟꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯃꯤꯡꯗ ꯏꯁꯄꯦꯛꯇ ꯇꯌꯥꯏ ꯍꯥꯏꯒ ꯍꯟꯖꯟ ꯍꯥꯏꯔꯒ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯃꯦꯗꯥꯝ ꯑꯗꯨ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯔꯤꯅꯤ ꯁꯥꯔ ꯃꯌꯥꯝꯅ ꯇꯥꯕꯤꯅꯤꯡꯗꯕꯗꯨ ꯇꯣꯉꯥꯟꯕꯅꯤꯀꯣ ꯍꯥꯏꯗꯤ ꯃꯤꯌꯥꯝꯅ ꯃꯃꯤꯡ ꯂꯩꯅ ꯈꯪꯅꯔꯕ ꯂꯩꯕꯥꯛꯅ ꯈꯪꯅꯕ ꯁꯥꯁꯦ ꯏꯁꯄꯦꯛꯇ ꯇꯌꯥꯏ ꯍꯥꯏꯔꯒ ꯂꯥꯎꯊꯣꯛꯄꯗꯨꯗ ꯈꯨꯕꯥꯛꯀ ꯋꯥ ꯐꯨꯔꯒ ꯁꯨꯝ ꯍꯟꯖꯟ ꯄꯟꯍꯟꯅꯤꯡꯕ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯖꯕꯅꯤꯀோ ꯁꯥꯔ ꯁꯤꯃꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯃꯦꯗꯥꯝ ꯑꯗꯨꯝ ꯃꯇꯥꯡ ꯃꯇꯝ ꯑꯗꯨꯝ ꯂꯥꯛꯆꯅꯤꯗ ꯀꯩꯁꯨ ꯑꯗꯨꯃꯥꯏ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯅꯤꯅ ꯑꯗꯨꯝ ꯑꯩ ꯂꯥꯎꯊꯣꯛꯇ꯭ꯔꯤꯉꯩꯗꯒꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯨꯕꯥꯛ ꯈꯨꯕꯤꯔꯛꯏꯗꯨꯅꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯗꯣꯀꯣ ꯃꯗꯨꯒꯤ ꯋꯥꯅꯤꯗ ꯃꯦꯗꯥꯝ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦꯗ ꯊꯕꯛꯅ ꯑꯣꯏꯅ ꯑꯗꯨꯝ ꯎꯠꯁꯤꯗ ꯑꯗꯨ ꯅꯠꯇ꯭ꯔꯥ ꯊꯕꯛꯅ ꯑꯣꯏꯅ ꯇꯧꯁꯦ ꯊꯕꯛꯅ ꯑꯗꯨꯝ ꯎꯠꯁꯦ ꯑꯗꯨꯒ ꯏꯃꯣꯏꯅꯨꯒꯤꯗꯨꯁꯨ ꯏꯃꯣꯏꯅꯨꯒꯤ ꯁꯤꯟ ꯍꯥꯏꯇꯥꯔꯦ ꯏꯃꯣꯏꯅꯨꯒꯤ ꯁꯤꯟꯗꯨꯗꯤ ꯑꯩꯈꯣꯏꯗ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗꯗꯤꯀꯣ ꯏꯃꯣꯏꯅꯨꯗꯨꯒꯤ ꯁꯤꯟꯗꯣ ꯁꯨꯃꯥꯏꯅ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯗꯦꯅꯤꯒ ꯑꯗꯒꯤ ꯃꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯍꯥꯏꯇꯥꯔꯦ ꯁꯣꯅꯤꯌꯥ ꯃꯆꯥꯁꯤ ꯃꯥꯁꯤ ꯇꯨꯁꯟꯕꯗꯒꯤ ꯁꯣꯛꯄꯅꯦ ꯑꯗꯨ ꯁꯣꯛꯑꯀꯥꯟꯗ ꯂꯥꯌꯦꯡꯅꯕ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯆꯪꯀꯥꯟꯗ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯂꯩꯕ ꯗꯣꯛꯇꯔ ꯀꯩꯀꯩꯅ ꯁꯤꯗꯤ ꯉꯝꯃꯔꯣꯏ ꯍꯥꯏꯔꯛꯄ ꯑꯗꯩ ꯃꯅꯤꯄꯨꯔꯒꯤ ꯃꯃꯤꯡ ꯌꯥꯝꯅ ꯆꯠꯄ ꯗꯣꯛꯇꯔ ꯑꯃꯈꯛ ꯂꯩ ꯑꯗꯣ ꯗꯣꯛꯇꯔꯁꯤ ꯃꯥꯗꯤ ꯁꯔꯀꯥꯔꯒꯤ ꯑꯣꯏꯅ ꯇꯧꯕꯅꯤ ꯃꯥꯗꯤ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯇꯦ ꯑꯗꯣ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯇꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏ ꯀꯥꯟꯗ ꯗꯦꯅꯤꯅ ꯑꯩꯒ ꯇꯤꯟꯅꯔꯛꯄꯅꯤ ꯑꯩꯒ ꯍꯧꯃꯤꯟꯅꯔꯛꯄꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯍꯥꯏꯖꯔꯨꯁꯤ ꯍꯥꯏ ꯀꯥꯟꯗ ꯑꯩꯅ ꯍꯥꯏꯕꯗ ꯁꯣꯏ ꯌꯥꯅꯤ ꯀꯥꯏꯅ ꯍꯥꯏꯔꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯖꯕꯒꯤ ꯁꯤꯟ ꯑꯃ ꯌꯥꯎꯒꯗꯕꯅꯦꯕ ꯑꯗꯨꯒ ꯐꯤꯂꯝꯗꯨꯅ ꯁꯥꯡꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯁꯥꯡꯕꯗꯨꯅ ꯐꯤꯂꯝꯗꯨꯗ ꯑꯗꯨ ꯎꯠꯄ ꯌꯥꯗꯕ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯏ ꯃꯤꯒꯤ ꯁꯦꯔꯤꯌꯁ ꯁꯤꯟꯗꯨꯗ ꯐꯤꯂꯝꯗꯨꯒꯤ ꯋꯥꯔꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯩꯁꯦ ꯑꯦꯄ꯭ꯔꯣꯟ ꯐꯥꯎꯕ ꯂꯤꯠꯇꯕꯅꯦꯕ ꯀꯩꯒꯤꯅꯣ ꯃꯌꯥꯝꯅ ꯍꯥꯏꯅꯩꯑꯦꯕ ꯏꯃꯣꯏꯅꯨ ꯌꯦꯡꯀꯥꯟꯗ ꯑꯁ ꯁꯥꯔ ꯗꯣꯛꯇꯔꯗꯨ ꯃꯥꯜꯂꯦ ꯑꯗꯣ ꯑꯦꯄ꯭ꯔꯣꯟ ꯑꯝꯇꯪ ꯂꯤꯠꯄꯤꯔꯝꯃꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯃꯥꯟꯗꯧꯅꯦꯅ ꯑꯗꯣ ꯉꯁꯥꯏꯒꯤ ꯋꯥꯔꯤꯗꯨꯒꯤ ꯏꯁꯇꯥꯕ꯭ꯂꯤꯁꯃꯦꯟ ꯇꯧꯔꯀꯥꯟꯗ ꯑꯩꯅ ꯂꯥꯛꯏꯗꯣ ꯑꯩꯅ ꯑꯦꯄ꯭ꯔꯣꯟ ꯂꯤꯠꯇ꯭ꯔꯤꯗꯣ ꯍꯣꯁꯄꯤꯇꯥꯜꯗꯣ ꯑꯩꯒꯤ ꯅꯠꯇꯦ ꯍꯥꯏꯅꯦꯕ ꯑꯗꯨ ꯌꯦꯡꯕ ꯍꯩꯇꯕ ꯃꯤꯅꯗꯤ ꯈꯪꯉꯣꯏꯗꯣꯏꯅꯦꯕ ꯂꯦꯃꯦꯟ ꯑꯃꯗꯤ ꯈꯪꯉꯔꯣꯏꯗꯣꯏꯅꯦꯕ ꯗꯣꯛꯇꯔ ꯑꯃꯅ ꯃꯤꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯂꯥꯛꯀꯥꯟꯗ ꯐꯤꯖꯝꯁꯦ ꯑꯆꯝꯕ ꯁꯦꯠꯂꯝꯃꯕ ꯑꯗꯨꯗꯤ ꯃꯥꯒꯤ ꯍꯣꯁꯄꯤꯇꯥꯜ ꯅꯠꯇꯦ ꯍꯥꯏꯅꯦꯕ ꯃꯥꯁꯦ ꯈꯨꯗꯛꯇ ꯄꯨꯔꯛꯏꯅꯦ ꯍꯥꯏꯔꯤꯅꯦꯕ
imagination do adun nga sai gi mi gi serious sin do da thola kan do da doctor smai to ai ngam dre smai to ai gi inau imau no pi je kan gadam ni ko kadam ni gan engon da haija gadab do haidre adun sin do da thok thola ga ai thok thola kan da khong da de ni na ko la kapane adu mana wa jo hai handre hai tare omit toro thame hai tare adun sin do na sohelak bane hai tare aduna la ini aduna madugi potu la halo hai tare di sinema character do sagar ka dong adun film do di limit ta torok bani na half khidabani hai tare mudu matek anyway madam matung tarak ko mayam lairi khana raga ko am to mina se thaga chari adu madam kari kari chi thaba laibiri aroi bada tapi se sar ama khatang ga haijagi ge adu aina sarda haijening bo wafamdi hariba poche sindi yam chawbani na aina sargi thabak sidi aina dum khangjai dana tungan da sigei chille sigei chinde adai sarje hing matam da sar ngarang ju khoi pung ama bok da ai sar pung ama ga minute 10 bok ta ngai jarame ba expect ta ai ngarang ju sukang lak ta ba dum ju tham gra je pung ani da yam telle ba sarje kuning ga waron tawi pung sukta hogali sukta tawi ji sar khoi kuning waron toi toi ta bani na phauna bani na khangja bani na atop character ju sar de pisan ba matam da sarje yani masung yaroi je lambi wa waina haina ningaktre ba adu oja sargi mana kasu kai de madam matam loi lei bangak tani dum phangna loi ni yai adu dei hen ba sumang lila chatli si di ko sumang lila chatli si ni sumang lila ge loi na oi sar lak ti lak chara ge ko adu ai gi habiu aroi de sar haijan ningi jina ngarang gi cinema du da piba message khu ba ji leitre ba hojik situation da thoglai ba pote mauna naron da tawram ba potu gi message mani ma my character gi sar phajaba do gokul gi character se yam dai adu sarna thola kan da tawrak pa potu ju ai sar wai ga di my conclusion de pora ani haiba ji wakhan ji khanjai ba haiba di thabak khudi mak se mai pakla ani kot ka yawak pa ji sar yawa ne ji khanjaba ne mai pakla ne ji khanjare adu ngarang gi message ma yam phajare sar yawa gi ju du ne adu hana budi ka khanjare adu na sar se aina sar gi lai banina oja yam tille sarje sinbai wadi duma di character sauraga di thangi thangi harakani sarsi ngarang ji khoi oja ga ju pulle ba sa adai da sargi manakta ngarang changa haidog do lambi wa wa ji oja no mat minna roji na ai sa oja da haijaraga sargi matam tin da su ai ju kitang chillaga dum sasare ba sa admai tawdana taw thagachari madam sum thang chabada faunarasi aduga loina matam haitare to lo ya bangak tani aduga ai gi di matam ngang na chachaba haitare ko ai gi bu matam do adum matam aina haijaba matam do manung da dum yai adagi si manung da si lei ha do sintok sinjil lo yana ba do khona pamjaba di samna ha da pung ama da thorom hong ne ara pung hum da thorom hogumba pung ni pan da hong ne ara pung 10 da hobu do function ga to do dum do yam nuai te adu matam ni mayam gi ni ko khang ba ta ba ne dum yaw ba ta ba ta sari thank you so much anana odaga matangi caller da mo kodong saba pizari yam chumna khoi kainona haibirak pam lei khoi gi chongtham yai ma na takpirak kainom thai jegi ai gi oina oja na haibani chumbani takpi sel leitabadi art ma khon thoktabani yam chumme artist ai sen yaudadi ma khon sung thoi aduga amadi mu lei artist oiraba mina masak se fajana khangraba mu adu mathau adu mu chen mandana ko makhon thok pe hen mandana ko makhon thok to mo pam da mu thok tam ne hello ming amade lai pam ai bi se ro isi gung isi sui ta ni isi gung go hai amani da phong thok ta je tapi ngarang koi rims na sinduna rai ka na sinduna koi miyo jegi thana ba yadra ba hakchang ken ki ko ni de ko ward gi pak thok ki ba adu ki ma ngai je adu director na haibada pangthok ki ba matam tu da hai koi gi ki se ko yada ba che last award da khangi yari gi di chang gi si nganna khangdo adi nungai yani haibi gi ko director na adu ki matik thaga cheningi adu magi koi gi ki ni ko dialysis tawbagi koi khulai jo hana leiwa mathakta gi amugena jo hapen yani hai adu ta bada koi adu ga isegi thamoi de sum hai mioi bigi thana ba yada ba koi kwai mioi bigi part body amani deista koi layeng ba la ko matam da koi ko mai ki dialysis tawdo isu ko mioi bigi roi wai mioi bigi sining da banina part aru banina ko adu paisa si private hospital oresu adegi koi government gi oresu khara mioi punchi je sigada ba ngakani ko gi haibadi mai cha je khara
ꯌꯦꯡꯕꯤꯕ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕꯁꯤ ꯅꯥꯔꯛꯑꯗꯤ ꯂꯣꯏ ꯋꯥꯏꯕ ꯑꯗꯨꯁꯨ ꯁꯤꯁꯨ ꯐꯣꯡꯗꯣꯛꯅꯤꯡꯉꯤ ꯏꯆꯦꯅ ꯑꯗꯒꯤ ꯑꯅꯤꯁꯨꯕ ꯋꯥꯍꯪꯅ ꯏꯆꯦꯅ ꯏꯆꯦꯒꯤ ꯊꯃꯣꯏꯗ ꯂꯩꯖꯕꯅꯤꯀꯣ ꯑꯩꯈꯣꯏꯁꯨ ꯀꯨꯏꯔꯦ ꯄꯦꯟꯁꯤꯟ ꯐꯪꯕꯗ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯩꯈꯣꯏ ꯃꯤꯅꯤꯁꯇꯔ ꯑꯩꯈꯣꯏ ꯁꯥꯔ ꯕꯤꯔꯦꯟꯅꯗꯤ ꯃꯥꯔꯆ ꯐꯥꯎꯇꯗꯤ ꯄꯦꯟꯁꯤꯟꯒꯤ ꯄꯩꯁꯥ ꯂꯩ ꯃꯌꯥꯝꯁꯦ ꯄꯦꯟꯗꯤꯡ ꯂꯩꯍꯜꯂꯔꯣꯏ ꯂꯣꯏꯅ ꯄꯤꯊꯣꯛꯀꯅꯤ ꯍꯥꯏꯀꯣ ꯑꯗꯣ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯩꯈꯣই ꯁꯥꯗꯤ ꯍꯧꯖꯤꯛ ꯂꯩꯇꯔꯦ ꯑꯗꯨꯒꯤ ꯁꯥꯗꯨꯒꯤ ꯆꯦꯅꯦꯜꯗꯨ ꯌꯦꯡꯕꯤꯔꯒ ꯃꯈꯥ ꯇꯥꯅ PR ꯄꯥꯜꯂꯁꯨ ꯑꯩ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯁꯤꯡꯁꯦ ꯀꯨꯏꯔꯦ ꯄꯤꯊꯣꯛꯍꯟꯅꯤꯡꯉꯦꯕ ꯌꯥꯝ ꯋꯥꯏꯕ ꯑꯩꯈꯣꯏꯁꯨ ꯇꯧꯅꯤꯡꯕ ꯂꯥꯏꯌꯦꯡꯅꯤꯡꯕ ꯑꯇꯩ ꯑꯇꯩ ꯁꯤꯖꯟꯅꯤꯡꯕ ꯑꯩꯒꯨꯝꯕ ꯀꯌꯥꯝꯁꯨ ꯂꯩꯌꯦꯕ ꯀꯨꯏꯔꯕ ꯆꯍꯤ 2 ꯍꯦꯜꯂꯕ ꯀꯌꯥꯝꯁꯨ ꯂꯩ ꯑꯩ ꯍꯥꯏꯁꯦ ꯀꯨꯏꯔꯦꯕ ꯑꯗꯣ ꯃꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯗ ꯅꯠꯇꯦ ꯂꯣꯏ ꯋꯥꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯄꯦꯟꯁꯤꯟꯒꯤ ꯄꯩꯁꯥ ꯄꯦꯟꯗꯤꯡ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯄꯤꯊꯣꯛꯍꯟꯅꯤꯡꯉꯦꯕ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯁꯦꯝꯅꯗꯤ ꯃꯥꯔꯆ ꯐꯥꯎꯇ ꯃꯅꯨꯡꯗ ꯂꯣꯏ ꯄꯤꯊꯣꯛꯈ꯭ꯔꯅꯤꯅ ꯍꯥꯏꯕꯤꯔꯝꯃꯕꯅꯦꯕꯀꯣ ꯑꯗꯨꯕꯨ ꯏꯆꯦꯅ ꯁꯤ ꯍꯥꯏꯔꯒ ꯇꯦꯟꯖꯟꯖꯔꯒꯦ ꯊꯥꯒꯠꯆꯔꯤ ꯏꯆꯦꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯕꯤꯔꯛꯄ ꯋꯥꯈꯜꯂꯣꯟ ꯑꯃ ꯊꯝꯕꯤꯕ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯃꯐꯝ ꯀꯌꯥꯗ ꯌꯥꯎꯁꯪꯒꯤ ꯁ꯭ꯄꯣꯔꯠꯁ ꯉꯁꯤ ꯑꯌꯨꯛꯇꯒꯤ ꯑꯌꯥꯝꯕ ꯍꯧꯅꯈ꯭ꯔꯦ ꯉꯔꯥꯡꯗꯒꯤ ꯍꯧꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯉꯔꯥꯡ ꯁꯨꯝꯕꯝ ꯂꯩꯀꯥꯏꯗ ꯅꯨꯃꯤꯗꯥꯡ ꯁ꯭ꯄꯣꯔꯠꯁ ꯇꯧꯍꯧꯏ ꯃꯐꯝ ꯀꯌꯥꯗꯁꯨ ꯂꯝꯕꯤꯗ ꯐꯥꯎꯔ ꯂꯥꯛꯆꯕꯗ ꯎꯖꯔꯝꯃꯤ ꯑꯐꯕ ꯊꯕꯛꯅꯤ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯅ ꯁ꯭ꯄꯣꯔꯠꯁ ꯇꯧꯔꯤꯉꯩꯗ ꯏꯆꯥ ꯏꯁꯨ ꯌꯥꯝ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤ ꯃꯃꯥꯡꯗꯁꯨ ꯁ꯭ꯄꯣꯔꯠꯁ ꯇꯧ ꯂꯩꯔꯤꯉꯩꯗ ꯑꯉꯥꯡ ꯁꯥꯟꯅꯐꯝꯗꯒꯤ ꯆꯦꯟꯊꯣꯛ ꯒꯥꯔꯤꯅ ꯊꯣꯝꯕꯒꯤ ꯊꯕꯛ ꯊꯣꯛꯈꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦ ꯁꯤꯡꯖꯃꯩꯗꯁꯨ ꯑꯗꯨꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠ ꯇꯧꯕꯗꯤ ꯌꯥꯝꯅ ꯐꯩ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁ ꯇꯧꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯨ ꯈꯔ ꯁꯦꯟꯅꯁꯤ ꯑꯗꯨꯅ ꯂꯝꯕꯤꯗ ꯒꯥꯔꯤ ꯊꯧꯕꯤꯕꯁꯤꯡꯁꯨ ꯌꯥꯎꯁꯪ ꯃꯅꯨꯡꯗꯤ ꯈꯔ ꯇꯞꯅ ꯊꯧꯕꯤꯌꯨ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯍꯜꯂꯣ ꯁꯥꯔ ꯑꯩ ꯋꯥꯡꯃꯟꯗꯩ ꯕꯣꯔꯖꯅꯤ ꯁꯥꯔ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯣꯖꯥ ꯕꯣꯔꯖꯦꯟ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯋꯥꯐꯝ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯥꯔ ꯉꯁꯤꯗꯤ ꯌꯥꯎꯁꯪ ꯍꯣꯂꯤꯁꯦ ꯁꯥꯔ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯊꯥꯒꯠꯆꯕ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯌꯥꯎꯁꯪꯒꯤ ꯁ꯭ꯄꯣꯔꯠ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯑꯩꯈꯣꯏꯒꯤ ꯀꯂꯕ ꯀꯥꯡꯕꯨꯁꯤꯡꯅ ꯑꯩꯈꯣꯏ ꯚꯣꯂꯨꯟꯇꯤꯌꯔ ꯀꯥꯡꯕꯨꯅ ꯊꯧꯔꯤ ꯊꯠꯍꯟꯗꯕ ꯑꯗꯒꯤ ꯊꯥꯕꯜ ꯆꯣꯡꯍꯟꯗꯕ ꯃꯁꯤ ꯁꯥꯔ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯊꯥꯒꯠꯆꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯊꯧꯔꯤ ꯊꯠꯄ ꯑꯗꯒꯤ ꯂꯩꯀꯥꯏꯒꯤ ꯁꯦꯡꯒꯥꯏ ꯊꯨꯝꯒꯥꯏ ꯆꯠꯄꯁꯤꯅ ꯁꯥꯔ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯁꯇ꯭ꯔꯛꯆꯔ ꯁꯥꯔ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯉꯦꯕ ꯁꯥꯔꯀꯣ ꯅꯣꯡꯃꯗ ꯁꯥꯔ ꯑꯉꯥꯡ ꯑꯣꯏꯔꯒꯁꯨ ꯑꯍꯜ ꯑꯣꯏꯔꯒꯁꯨ ꯁꯥꯔ ꯂꯨꯄꯥ 100 ꯀꯣꯟꯅꯗꯦꯕ ꯁꯥꯔꯀꯣ ꯑꯗꯣ ꯁꯥꯔ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪꯒꯤ ꯁꯦꯡꯒꯥꯏ ꯊꯨꯝꯒꯥꯏꯁꯦ ꯁꯥꯔ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯍꯟꯊꯕꯁꯦ ꯁꯥꯔ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯆꯩꯌꯦꯅ ꯁꯥꯔ ꯁꯨꯝ ꯐꯣꯡꯗꯣꯛꯆꯒꯦ ꯇꯧꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯈꯔ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯗꯗꯤ ꯃꯌꯥꯝ ꯑꯗꯨꯝ ꯂꯥꯛꯄꯗ ꯄꯩꯁꯥ ꯂꯥꯛꯄꯗ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ MLAꯒꯤ ꯌꯨꯝꯁꯤꯡꯗ ꯀ꯭ꯌꯨꯗ ꯂꯩꯅꯔꯝꯒꯗꯕ ꯃꯌꯥꯝꯗꯣ ꯑꯣꯇꯣ ꯇꯣꯡꯉ ꯂꯥꯛꯅꯕ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯒꯤ ꯑꯗꯨꯝ ꯈꯔ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯍꯣꯠꯅꯕꯁꯨ ꯌꯥꯎꯕꯁꯨ ꯌꯥꯎꯏ ꯑꯦꯅꯤꯋꯦ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯂꯩꯀꯥꯏ ꯀ꯭ꯂꯕꯁꯤꯡꯅ ꯊꯧꯔꯤ ꯊꯠꯍꯟꯗꯕ ꯑꯗꯨꯒ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯇ ꯍꯦꯟꯅ ꯃꯥꯏ ꯑꯣꯟꯁꯤꯟꯕꯒꯤ ꯊꯕꯛꯁꯤꯗꯤ ꯑꯐꯕꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯊꯥꯒꯠꯆꯔꯤ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯌꯥꯝ ꯇꯠꯇꯅꯁꯨ ꯁ꯭ꯄꯣꯔꯠꯁꯀꯤ ꯇꯧꯕꯤꯔꯤꯕ ꯃꯐꯝꯗꯒꯤꯁꯨ ꯂꯥꯎꯊꯣꯛꯄꯤꯌꯨ ꯃꯗꯨꯗꯤ ꯒꯥꯔꯤ ꯇꯞꯅ ꯊꯧꯕꯤꯌꯨ ꯍꯥꯏꯗꯅ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯆꯦꯛꯁꯤꯟꯕꯤꯌꯨ ꯃꯆꯥꯁꯤꯡꯕꯨ ꯈꯨꯠ ꯑꯣꯏꯅ ꯁꯝꯕꯤꯌꯨ ꯊꯥꯒꯠꯆꯔꯤ ꯑꯐꯕ ꯑꯣꯏꯃꯤꯟꯅꯁꯤ ꯐꯠꯇꯕ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯌꯥꯎꯁꯪꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏ ꯇꯥꯗꯕ ꯑꯣꯏꯃꯤꯟꯅꯁꯤ ꯌꯥꯎꯁꯪ ꯃꯅꯨꯡꯁꯤꯗ ꯌꯥꯎꯁꯪꯒꯤ ꯅꯨꯡꯉꯥꯏꯔꯕ ꯀꯨꯝꯍꯩꯗ ꯁꯤꯕ ꯅꯥꯕꯒꯤ ꯄꯥꯎ ꯍꯦꯛ ꯂꯥꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯃꯁꯤꯒꯨꯝꯕꯁꯤ ꯊꯣꯛꯇꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯅ ꯍꯜꯂꯣ 이봉화 신재만이 남팅행기 프로그램 스나토미 제니 봄까이 콩다 보자리 ꯇꯥꯛꯄꯤꯌꯨ 한달띠 야우성제 ꯇꯧꯔꯔꯣꯏꯁꯤꯅ ꯍꯥꯏꯕꯗ ꯌꯥꯎꯁꯪꯁꯤ ꯁ꯭ꯄꯣꯔꯠꯁꯀꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯣꯁ ꯐꯥꯎ ꯑꯩꯈꯣꯏꯒꯤ ꯃꯩ ꯂꯧꯕ ꯐꯥꯎꯕ ꯑꯩꯈꯣꯏ ꯃꯄꯥꯟ ꯊꯣꯛꯅꯗ꯭ꯔꯦ ꯑꯗꯒꯤ ꯀꯩꯅꯣ ꯁꯥꯎꯟ ꯕꯣꯛꯁ ꯁꯤꯖꯤꯟꯅꯕꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯇꯥꯗꯕ ꯌꯥꯗꯕ ꯃꯐꯝ ꯈꯛꯇꯪꯅ ꯌꯥꯝ ꯄꯤꯛꯅ ꯑꯣꯏꯅ ꯃꯥꯏꯛ ꯄꯥꯟꯕꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯄꯤꯛꯁꯟꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯒ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏꯒꯤ ꯃꯇꯥꯡꯗꯗꯤ ꯑꯉꯥꯡ ꯅꯨꯕꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯟꯗꯛꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦ ꯍꯟꯊꯕꯗꯤ ꯂꯥꯏꯔꯗꯅ ꯑꯉꯥꯡꯁꯦ ꯂꯥꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯤꯗꯁꯨ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯁꯦ ꯑꯃꯠꯇ ꯌꯥꯎꯗꯦ ꯃꯇꯣꯝꯗꯒꯤ ꯑꯣꯏꯕ ꯄꯣꯠꯁꯤꯅꯅꯦ ꯑꯗꯨꯝ
ꯀꯅꯥꯒ ꯄꯨꯜꯂꯤ ꯑꯩ ꯏꯇꯣꯝꯗꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯉꯦ ꯃꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯍꯧꯔꯛꯏꯕꯅꯣ ꯍꯥꯏꯕꯁꯦ ꯑꯉꯛꯄ ꯄꯣꯠ ꯑꯃ ꯑꯣꯏꯔꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛꯇꯤ ꯅꯍꯥꯔꯣꯟꯁꯤꯡꯁꯤ ꯍꯦꯛ ꯂꯥꯛꯄꯒ ꯇꯣꯉꯥꯟ ꯆꯥꯕꯒꯤ ꯐꯤꯕꯝꯁꯦ ꯁꯤ ꯂꯣꯏꯅ ꯑꯣꯏꯅꯕꯁꯤꯅ ꯃꯆꯥ ꯃꯁꯨꯁꯤꯡꯁꯤꯁꯨ ꯃꯇꯣꯝꯗꯒꯤ ꯑꯣꯏꯅ ꯈꯜꯂꯛꯑꯕ꯭ꯔꯥꯁꯦ ꯈꯜꯂꯛꯑꯕꯅꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯄꯨꯟꯅ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯃꯤꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕꯒꯤ ꯄꯣꯠ ꯑꯝꯇ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯧ ꯅꯍꯥꯟꯁꯤꯡꯁꯤꯅ ꯑꯇꯩ ꯑꯝꯇ ꯇꯧꯗꯕ ꯑꯉꯥꯡ ꯃꯆꯥ ꯃꯔꯣꯟ ꯐꯥꯎ ꯊꯣꯛꯇ꯭ꯔꯤꯁꯦ ꯄꯝꯃꯒꯅꯦ ꯑꯗꯨꯝ ꯁꯦꯟ ꯈꯥꯏꯕꯁꯦ ꯍꯧꯅꯔꯒ ꯆꯠꯂꯒ ꯃꯃꯥꯝꯆꯥꯗꯤ ꯁꯥꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝ ꯆꯠꯂꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯑꯗꯨꯅ ꯍꯟꯊꯕꯗꯤ ꯍꯥꯏꯔꯨꯔꯅꯨ ꯌꯥꯝ ꯍꯦꯟꯒꯠꯂꯤ ꯑꯗꯨꯒ ꯍꯣꯂꯤꯒꯤ ꯃꯇꯥꯡꯗꯅ ꯑꯇꯩ ꯇꯧꯗꯦ ꯑꯩꯈꯣꯏꯒꯤ ꯖꯒꯣꯏ ꯍꯩꯈꯤꯕ ꯀꯥꯡꯕꯨꯁꯦ ꯈꯣꯝꯃꯒ ꯄꯟꯗꯥ ꯑꯣꯏꯅꯕꯒꯤꯅꯦꯅ ꯍꯦꯟꯅ ꯃꯁꯤꯡ ꯌꯥꯝꯅꯕꯒꯤ ꯈꯣꯝꯕꯒꯤ ꯐꯤꯕꯝꯁꯦ ꯍꯟꯗꯛꯇꯤ ꯇꯧꯏ ꯍꯥꯏꯕꯁꯦ ꯃꯁꯤꯃꯇꯪꯁꯨ ꯑꯩ ꯈꯤꯇꯪ ꯈꯪꯖꯕ ꯈꯔ ꯂꯩꯗꯅ ꯑꯩ ꯍꯥꯏꯖꯔꯤ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩ ꯏꯊꯛ ꯏꯔꯥꯡꯒꯤ ꯄꯣꯠ ꯑꯣꯏꯅ ꯑꯣꯟꯊꯣꯛꯑꯒꯨꯝꯁꯤ ꯍꯟꯊꯁꯤ ꯍꯥꯏꯕꯁꯦ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯏ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯈꯜꯗ ꯊꯝꯖꯔꯤ ꯃꯁꯤ ꯍꯥꯏꯔ ꯇꯦꯟꯁꯤꯟꯖꯒꯦ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯊꯦꯡꯛ ꯌꯨ Hello. Hello. Minga Leifong Atapiu. Sir, Chandra Kongdagi into company, sir. Tapiu. Pulling the power Puari Chitung, sir, Hajabaya Radra. Hello. Zakari, no permission, Lori, the Bob, pulling you are all the cold or Yaga drives if any yarrow in a Hagadra. Adu Habiga Noza, I pulling the Farok Power has a gay Haragamacadum Tabioza. I want to give permission. Lobogi Matokta Deoza program, say pulling you are only Adum Tabioza. Oh, young Paisa. I say, sensing, massing, see, Madame the Chitang Hajage, Warobiro, I say, sensing Hana. Misabal Hana Leramani, the Ing a Sidi, Maleba Chigi, Rubat Hudang, Pubirapuda, Mera Paibi, Hana Ontokre, she am Noizela. Warani. Other I know, Ma, she sending the hygiene museum. Away, Quaga Talabkase, my she sending him to Ganna Sinaba. Tukalam da pan tukalo sinu kari wasinu kwaga talap kase sinu hele ba sat kase ado sab ji kanani hele ba ji hariba shesam jing masin mai ma yam hanubudi hajaraje moi sab ji senda ado maram mo ga hayeng thodang lobi ra kadariba lawsu lobi ba sal shesam masin loina thodang lobo ngatani ko simi yengina ji haidi Jun Trani Pal Oro, the Dagi Nupi Laloro, Shell Station and Loudon Lapanatani, Adu Toga, you Shiko Lamdoro, Nupanam do hollow my shake my on the Nupian or in a single Shiko and the Surumani, the Dagi Kisam Doro, Shay Shanzin, or in a Surumani, low Odoro, low willing Doro in my. Chasing oil Suramari, other Marmorega, so Nisagi Maram Dudi, Nupishing the Leamna Mabu Power, the singer Hanawari, without the Manadum Warak, Adam Lehanin Bahitare, Adum Bagi, Lampam Mayamdo, I am Geokoy missing what they had a season, she sending Imalibaksu Kanava, Koyini machine, Punamat, Saudan, Anabado. She sent the Putopi grow, burn actually, although already Punamang is Hase, Moina. So what Hang Low the Todo Kakati Haga, Moina, Punamang, Yaro, Sava, I not Tahun Janin Bahita, some young want to call them the Pan to call them the Quaro, Talabuero, Yogi, and the Pano, and Nico, to Nupishina, to be hard to put on the I don't sabo about it. Some shall see the Chitang. Tender Naraga, Todanga, Pudoriba, Tanina, Kudimaka, Pudoribo, Tanina, do Hitan Tapaninga, Apabadam, when it's in Tapu to give us the Hena Tap, and then the Haita Sar, Ado, Sikatang Sagi, Rido, Canosita, or some
ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯊꯦꯡꯛ ꯌꯨ ꯑꯣꯖꯥ ꯌꯥꯝ ꯐꯖꯕ ꯅꯨꯄꯤꯁꯤꯡꯅ ꯂꯣꯏꯅ ꯆꯦꯛ ꯍꯣꯜꯂꯤ ꯅꯨꯄꯤꯁꯤꯡꯅ ꯊꯕꯛ ꯁꯨꯏ ꯌꯥꯝ ꯐꯖꯩ ꯅꯨꯄꯤꯁꯤꯡꯅꯁꯨ ꯌꯨ ꯁꯨꯡꯉꯤ ꯅꯨꯄꯤꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯐꯪꯉꯤꯕ ꯌꯨ ꯑꯌꯥꯝꯕ ꯅꯨꯄꯤ ꯂꯣꯏ ꯁꯨꯡꯉꯤ ꯅꯨꯄꯥꯁꯨ ꯁꯨꯡꯉꯤ ꯁꯨꯡꯕꯗꯤꯀꯣ ꯅꯨꯄꯤꯁꯨ ꯁꯨꯡꯉꯦꯕ ꯅꯨꯄꯤꯅ ꯃꯤ ꯁꯦꯝꯃꯤ ꯍꯥꯏꯕꯗꯤ ꯇꯥꯏꯕꯪꯗ ꯃꯤ ꯄꯣꯛꯂꯩꯁꯤ ꯅꯨꯄꯤꯅꯅꯤ ꯅꯨꯄꯤꯅ ꯌꯨꯁꯨ ꯑꯗꯨꯝ ꯁꯨꯡꯉꯤ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯅ ꯁꯨꯡꯕꯗꯤ ꯅꯠꯇꯦ ꯅꯨꯄꯤꯅ ꯊꯕꯛ ꯑꯗꯨꯝ ꯁꯨꯏ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯏ ꯁꯥꯡꯂꯕ ꯆꯦꯛ ꯍꯥꯏꯇꯥꯔꯦꯀꯣ ꯈꯜꯂꯨꯔꯗꯤ ꯂꯧꯕꯨꯛꯇ ꯂꯧ ꯂꯤꯡꯉꯤꯁꯦ ꯃꯦꯆꯤꯟꯅ ꯂꯤꯡꯕ ꯒꯥꯏꯗꯨꯗꯤ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯌꯥꯝ ꯍꯧꯗ꯭ꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯇꯝꯄꯥꯛ ꯂꯝ ꯄꯨꯝꯅꯃꯛ ꯂꯩꯔꯤꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗ ꯂꯧ ꯂꯤꯡꯉꯤꯁꯤ ꯅꯨꯄꯥꯅ ꯅꯠꯇꯦꯕ ꯅꯨꯄꯤꯅ ꯂꯤꯡꯕꯅꯦ ꯂꯧꯗꯨ ꯈꯥꯎꯕ ꯃꯦꯆꯤꯟꯅ ꯈꯥꯎꯏꯀꯣ ꯊꯥꯗꯩꯁꯦ ꯅꯨꯄꯥꯅ ꯁꯨꯔꯁꯨ ꯑꯗꯨ ꯅꯨꯄꯤꯅ ꯂꯧꯗꯤ ꯂꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯗ ꯅꯨꯄꯤ ꯈꯨꯂꯪ ꯁꯦꯝꯕ ꯒ꯭ꯔꯨꯞ ꯃꯌꯥꯝꯅ ꯍꯥꯏ ꯃꯣꯏꯅ ꯆꯥꯛ ꯆꯥꯅꯕ ꯃꯇꯝꯗ ꯌꯦꯡꯉꯨꯅꯦ ꯏꯇꯥ ꯁꯥ ꯃꯌꯥꯝ ꯌꯦꯡꯉꯨꯅꯦ ꯄꯥꯛꯈ꯭ꯔꯕ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯨꯄꯤꯅ ꯉꯥꯛꯇ ꯂꯤꯡꯉꯩꯅꯤꯅꯦ ꯁꯦ ꯂꯧꯍꯣꯟꯅ ꯅꯨꯄꯥꯅ ꯐꯣꯏꯗꯦꯀꯣ ꯊꯧꯗꯥꯡ ꯍꯥꯏꯇꯥꯔꯦ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯊꯧꯗꯥꯡꯁꯤꯡꯁꯦ ꯑꯗꯨꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯁꯤꯟꯕ ꯂꯝꯖꯦꯟ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯞ ꯃꯔꯥꯊꯣꯟꯒꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯖꯣꯝ ꯈꯦꯕ ꯆꯤꯡꯒꯤ ꯅꯥꯄꯣꯝꯗ ꯄꯥꯡꯊꯣꯛꯏ ꯃꯗꯨꯗ ꯁꯔꯨꯛ ꯌꯥꯕꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯤꯠꯅ ꯎꯕ ꯃꯁꯤꯒꯤ ꯔꯦꯀꯣꯔꯗꯅꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯗ ꯎꯍꯟꯖꯔꯤꯕ ꯚꯤꯗꯤꯑꯣꯁꯤ ꯈꯔꯗꯤ ꯍꯥꯏꯔꯦ ꯑꯗꯨꯕꯨ ꯁꯨꯝ ꯃꯌꯥꯝꯗ ꯎꯍꯟꯖꯅꯤꯡꯕ ꯊꯧꯅꯥ ꯐꯔꯕ ꯁꯤꯡꯅ ꯌꯥꯎꯁꯪꯒꯤ ꯁ꯭ꯄꯣꯔꯠꯁ ꯑꯔꯥꯝꯕꯥꯏꯅ ꯁꯤꯟꯕꯗ ꯍꯥꯞ ꯃꯔꯥꯊꯣꯟ ꯔꯦꯁ ꯑꯔꯥꯝꯕꯥꯏꯅ ꯁꯤꯟꯈꯤꯕꯗꯨꯗꯅꯤ ꯀꯣꯔꯣꯡꯉꯥꯟꯕ ꯈꯣꯃꯟ ꯔꯣꯕꯤꯟ ꯈꯣꯏꯔꯥꯛꯄꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ GSQꯒꯤ ꯃꯁꯛ ꯅꯥꯏꯔꯕ ꯀꯌꯥ ꯃꯔꯨꯝ ꯂꯥꯛꯄꯤꯗꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯞ ꯃꯔꯥꯊꯣꯟꯒꯤꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤ ꯑꯗꯨꯒ ꯌꯥꯝꯅ ꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯎꯁꯪꯒꯤ ꯏꯊꯛ ꯏꯔꯥꯡꯗꯒꯤ ꯇꯣꯛꯈ꯭ꯔꯀꯥꯟꯗ ꯍꯥꯞ ꯃꯔꯥꯊꯣꯟ ꯁꯤꯟꯕꯤꯕ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯁꯔ ꯐꯣꯟ ꯇꯧꯖꯔꯛꯏꯕ ꯑꯩ ꯁꯔ ꯗꯣꯕ ꯈꯨꯔꯥꯏꯖꯝ ꯄꯤꯆꯨꯝꯗꯒꯤ ꯁꯔ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯣꯖꯥ ꯗꯣꯕ ꯇꯥꯛꯄꯤꯁꯤ ꯀꯔꯤ ꯋꯥꯐꯝ ꯍꯥꯏꯕꯤꯅꯤꯡꯕ ꯃꯆꯨꯒꯤ ꯀꯨꯝꯍꯩ ꯌꯥꯎꯁꯪꯅ ꯂꯥꯛꯄꯗ ꯁꯔ ꯗꯥꯏꯃꯟ ꯇꯤꯚꯤ ꯑꯃꯗꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯂꯥꯏꯐ ꯆꯥꯔꯠꯇ ꯂꯩꯕꯤꯔꯤꯕ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯞꯁꯤꯡꯗ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯇ ꯁꯔ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯖꯔꯤ ꯁꯔ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯣꯖꯥ ꯑꯣꯖꯥꯕꯨꯁꯨ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯖꯔꯤ ꯇꯥꯛꯄꯤꯌꯨ ꯑꯩꯒꯤ ꯉꯁꯤꯒꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯁꯤ ꯁꯔ ꯑꯩꯈꯣꯏꯒꯤ ꯁꯔ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯑꯩꯈꯣꯏꯒꯤ DCC ꯁꯔ ꯂꯝꯐꯦꯜꯗ ꯂꯩꯌꯦꯕ DC ꯑꯣꯐꯤꯁꯁꯤꯒꯤ ꯁꯔ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯂꯧꯒꯤ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯒꯤ ꯒꯁꯅꯥ ꯊꯤꯐꯝꯁꯤ ꯁꯔ SDO ꯑꯣꯐꯤꯁ सिगी मनुंग दिले ये बस DC कॉम्प्लेक्स मनुंग सिरे सर अदु क्वाइट की ने लाइव थीबी हाई बस सर बसना थीबगी सर मसीगी ऑफिस हाइगद्रा मसीगी मसी नी सर कोई पुनी बारो मतुंग गरबा तुम थोंग जी हांग बस तारा तारा मतुदे तपदन मोता हांग द बस देव कर्म लेरदी लापिनु गाइदुरा आओ सर देव कर्म लेरगदी सुंगबो मतम सिदी सर लापी गनु स्टाफ मत लापी काइना सर हे हाइरे बस अदगी अमुसु सर कोइना बारो मतुंग हांगिबो पोचिला सर पुंग अमगा तादे मो लंच ब्रेक काइना सर अमुसु तोवे बस होय अदगा कोइना लंच ब्रेक काइना हाइबो पोचिदी सर कोइगी पुंग निपान दगी मापन दगी गा मथौ थिना तोबा सेक्रेटरीट कुंबा दगी MSPDCL गुंबा सर दगी बैंक गुंबी कांगु दो ओइना कोइना सुम अदुमना तोबोदी सर कसु काइदे बस सर तबं सै बारो मतुंग हांगागा सर अबदा मुंग हांग तुंग अमुक लंच ब्रेक काइन लापा अदना सर मसिदा यामना खुदुंग सादगी हाइबदा कोगी प्रजा कोइदा सर हुजिक से कोगी क्लास 10 गा क्लास 12 कोगी एग्जाम सि लोइखर मतुंगा पेरेंट्स सिना मसा सिंगे सर मपालमदा लाइक तंबा थाना बगी सर अरेंज तौको मतंदा सर कोगी डोमिसाइल सर्टिफिकेट दगी OBC गाइन हाइबा तोंगान तोंगान दा सर सर्टिफिकेट सिंजि लौथोकनबो कोनबदा सर कोगी इंखोलगी पता सिमा सर क्लियर तौबो मसंगे सर अदना मोइ सिंचिना यामना खुदुंग सादबा अदो यारगदी मोइसिबु मरि लेनबो अथॉरिटीना अमुक्तंदी यंगजनबिदगा सिगु ऑफिसबु करिनो गवर्नमेंट ऑफिसमदा पुंग कयादगी कारागा पुंग कयादा कुंगुदेनो को हाबिसे खंगदबा मियोइ खरगी मोइ खरगी अखोइगी अदुम कुसिरा सिदा पानबगी मवोंग अमदसु सर लैबोइनो कुइबसा लेखोइना हाइरोगसु जा अखोइगी मवा कया लौदबगी मवोंग अमोइना तोरकवा अदुगा हौजिकसि सर कनाइगुंबा डिपार्टमेंट खरददि सर अखोइगी PR मतमनि काइना हानादगी हानागल तोरंबा मोंगदगी फोंदोक्तुना खोटोक्तुना तौबा अदु सिददि PR गा लाएगा हाइबगी थोटोक्वा होम बोक्तु लेतबा हाइनगी मोइगी
ꯑꯗꯨꯝ ꯇꯧꯅꯈꯤꯕ ꯍꯦꯕꯤꯠꯇꯨ ꯏꯗ ꯀꯩꯗ ꯌꯥꯎꯈꯤꯕꯗꯨ ꯁꯥꯔ ꯑꯗꯨꯝ ꯃꯗꯨꯒꯤ ꯍꯦꯕꯤꯠꯇꯨ ꯑꯗꯨꯝ ꯂꯩꯕꯗꯨꯅ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯈꯨꯗꯣꯡ ꯆꯥꯗꯕ ꯁꯤꯒꯨꯝꯕꯁꯤꯡꯁꯤꯗ ꯒꯣꯜꯒꯤ ꯒꯁꯅꯥꯒꯤ ꯀ꯭ꯂꯤꯌꯥꯔ ꯇꯧꯒꯦ ꯈꯣꯠꯀꯦ ꯀꯥꯏꯅ ꯆꯠꯄ ꯃꯇꯝꯗ ꯌꯥꯝꯅ ꯈꯨꯗꯣꯡ ꯆꯥꯗꯕ ꯑꯃ ꯊꯣꯛꯂꯤ ꯁꯥꯔ ꯃꯁꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯇꯪꯒ ꯑꯩꯅ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯊꯝꯖꯔꯒ ꯁꯥꯔ ꯑꯩꯅ ꯇꯦꯟꯇꯛꯅ ꯑꯅꯤꯁꯨꯕꯗ ꯁꯥꯔ ꯍꯧꯖꯤꯛꯁꯤ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯟꯗꯛꯁꯤ ꯁꯥꯔ ꯂꯥꯟ ꯃꯇꯨꯡꯒꯤ ꯈꯤꯇꯪ ꯄꯥꯊꯔꯛꯄꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯁꯥꯔ ꯁ꯭ꯄꯣꯔꯠꯁꯤ ꯌꯥꯝ ꯇꯧꯅꯩꯌꯦꯕ ꯁꯥꯔ ꯑꯗꯨꯝꯅꯗꯤ ꯑꯣꯏꯔꯒ ꯁꯥꯔ ꯍꯧꯖꯤꯛꯁꯤꯅ ꯉꯁꯥꯏꯒꯤ ꯂꯝꯕꯤꯁꯦ ꯊꯠꯂꯒ ꯁꯥꯔ ꯁ꯭ꯄꯣꯔꯠꯁ ꯇꯧꯕꯁꯤꯅ ꯁꯥꯔ ꯌꯥꯝꯅ ꯂꯝꯕꯤ ꯆꯠꯄꯗ ꯈꯨꯗꯣꯡ ꯆꯥꯗꯕ ꯁꯥꯔ ꯂꯣꯏꯖꯤꯟ ꯂꯣꯏꯌꯥꯒꯤꯗꯤ ꯈꯪꯗꯦ ꯁꯥꯔ ꯑꯩꯈꯣꯏ ꯐꯥꯂꯣꯝꯒꯤꯗꯤ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯃꯗ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯁꯤ ꯁꯥꯔ ꯄꯔꯦꯡ ꯈꯨꯗꯤꯡꯒꯤ ꯀꯣꯂꯨꯞ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕ ꯊꯣꯛꯄ ꯑꯣꯏꯅ ꯇꯧꯋꯦꯕ ꯁꯥꯔ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯂꯝꯕꯤꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯃꯗ ꯀ꯭ꯂꯕ 5ꯒ ꯊꯣꯛꯑꯕꯅꯤ ꯂꯩꯀꯥꯏꯁꯤꯒꯤ ꯃꯄꯥꯁꯤꯗ ꯂꯝꯕꯤꯁꯤ ꯁꯥꯔ ꯊꯠꯂꯒ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠꯁ ꯇꯧꯕꯁꯤꯅ ꯁꯥꯔ ꯑꯊꯨ ꯑꯀꯥꯏꯒꯤ ꯀꯔꯤꯒꯨꯝꯕ ꯑꯅꯥ ꯑꯌꯦꯛꯀꯤ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯕꯤꯁꯤ ꯊꯩꯔꯒ ꯆꯠꯄ ꯑꯗꯒꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯒꯥꯔꯤ ꯑꯆꯧꯕ ꯍꯩꯕ꯭ꯔꯥꯒꯨꯝꯕ ꯇꯥꯇꯥꯒꯨꯝꯕꯁꯤ ꯊꯧꯔꯒ ꯃꯣꯏꯅ ꯂꯝꯕꯤ ꯗꯥꯏꯚꯔꯁꯟ ꯄꯤꯗꯕ ꯂꯝꯕꯤꯗꯨꯗꯤ ꯃꯤꯒꯤ ꯇꯥꯇꯥ ꯆꯠꯄ ꯌꯥꯗꯕ ꯂꯝꯕꯤꯗꯨꯗꯤ ꯁꯥꯔ ꯅꯝꯗꯅ ꯊꯧꯖꯤꯜꯂꯕꯅꯤꯅ ꯁꯥꯔ ꯗ꯭ꯔꯦꯟ ꯅꯨꯡꯁꯤ ꯂꯣꯏꯅ ꯀꯥꯏꯕ ꯁꯥꯔ ꯑꯗꯨꯅ ꯃꯥꯔꯆꯁꯤ ꯂꯣꯏꯔꯒꯗꯤ ꯁꯥꯔ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯅꯣꯡꯖꯨ ꯄꯟꯊꯥꯗꯨ ꯂꯥꯛꯑꯅꯤꯗꯣ ꯁꯥꯔ ꯑꯗꯨꯅ ꯑꯃꯨꯛ ꯁꯦꯝꯕꯗꯕꯨ ꯀꯗꯥꯏꯅꯣꯅ ꯃꯌꯥꯝꯁꯤ ꯃꯉꯧ ꯃꯍꯥ ꯀꯥꯝꯅꯔ ꯀꯥꯟꯁꯤꯗ ꯁꯥꯔ ꯑꯃꯨꯛ ꯗ꯭ꯔꯦꯟ ꯃꯌꯥꯝꯁꯤ ꯊꯨꯒꯥꯏꯔꯝꯗꯅ ꯍꯧꯖꯤꯛ ꯅꯣꯡꯖꯨ ꯄꯟꯊꯥ ꯂꯥꯛꯄꯁꯤꯗ ꯑꯃꯨꯛ ꯏꯁꯤꯡ ꯊꯨꯝꯗꯅ ꯑꯩꯈꯣꯏ ꯁꯤꯗꯨꯅ ꯌꯥꯔꯒꯗꯤ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯩꯈꯣꯏ ꯊꯣꯛꯄꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯂꯩꯀꯥꯏꯗꯣ ꯑꯗꯣ ꯂꯩꯀꯥꯏ ꯑꯃꯗ ꯀ꯭ꯂꯕ 4-5 ꯊꯣꯛꯑꯁꯨ ꯌꯥꯎꯁꯪꯒꯤ ꯁ꯭ꯄꯣꯔꯠꯁꯀꯨꯝꯕ ꯃꯇꯝꯗꯨꯗꯗꯤ ꯈꯤꯇꯪ ꯄꯨꯟꯁꯤꯟꯅꯕꯒꯤ ꯃꯑꯣꯡ ꯑꯃꯈꯛꯇꯪ ꯂꯥꯛꯇ꯭ꯔꯒꯗꯤ ꯁꯥꯔ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕ ꯀ꯭ꯂꯕ ꯈꯔꯗꯤ ꯅꯣꯡꯃꯗ ꯐꯪꯁꯟ ꯇꯧꯗꯕ ꯀ꯭ꯂꯕ ꯑꯗꯨꯕꯨ ꯌꯥꯎꯁꯪ ꯃꯌꯥꯗꯗꯤ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯃꯥꯏꯛ ꯑꯃ ꯈꯣꯡꯉ ꯐ꯭ꯂꯦꯛ ꯈꯔ ꯊꯦꯠꯆꯜꯂꯒ ꯁꯥꯔ ꯑꯗꯨꯝ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯃꯑꯣꯡꯗ ꯃꯔꯝꯗꯤ ꯚꯣꯠ ꯂꯦꯞꯀꯗꯕ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯗꯒꯤ MLAꯁꯤꯡ ꯁꯤꯒꯨꯝꯕꯅ ꯄꯩꯁꯥꯁꯤ ꯁꯥꯔ ꯆꯥꯎꯅ ꯈꯔ ꯄꯤꯕꯅꯤꯅ ꯁꯤꯒꯨꯝꯕꯒꯤ ꯑꯣꯏꯅꯒ ꯊꯣꯛꯂꯛꯄ ꯑꯗꯨꯒꯨꯝꯕ ꯁꯥꯔ ꯀ꯭ꯂꯕꯁꯨ ꯌꯥꯝ ꯌꯥꯎꯋꯦꯕ ꯁꯥꯔ ꯑꯗꯨꯅ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯉꯥꯏꯍꯥꯛꯀꯤ ꯑꯊꯨ ꯑꯀꯥꯏꯒꯤ ꯆꯠꯆꯕ ꯑꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯒꯤ ꯆꯠꯄ ꯃꯇꯝꯗ ꯌꯥꯝꯅ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕꯒꯤ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯃꯇꯪꯒ ꯁꯥꯔ ꯑꯩꯅ ꯉꯁꯤꯒꯤ ꯅꯪꯒꯤ ꯋꯥꯔꯣꯜꯒꯤ ꯍꯥꯏꯔꯤꯕ ꯁꯥꯔ ꯐꯖꯈ꯭ꯔꯕ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠ ꯑꯃ ꯑꯣꯏꯅ ꯁꯥꯔ ꯑꯩꯅ ꯁꯨꯝ ꯊꯥꯡꯒꯠꯆꯔꯛꯄꯅꯤ ꯁꯥꯔ ꯊꯦꯡꯛ ꯌꯨ ꯁꯥꯔ ꯊꯦꯡꯛ ꯌꯨ ꯖꯥꯗꯣꯕ ꯀꯛꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ ꯐꯖꯔꯕ ꯋꯥꯐꯝꯅ ꯂꯩꯇꯦꯡꯉꯒ ꯊꯧꯔꯝ ꯑꯁꯤꯗ ꯂꯩꯇꯦꯡꯕꯤꯔꯝꯕ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯌꯥꯝ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯅꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯔꯦꯚꯦꯅ꯭ꯌꯨ ꯗꯤꯄꯥꯔꯠꯃꯦꯟꯗ ꯑꯗꯨꯒꯤ ꯈꯖꯅꯥ ꯊꯤꯐꯝꯗꯒ ꯊꯦꯡꯅꯔꯤꯕ ꯈꯣꯠꯂꯤꯕꯁꯤꯡꯁꯦ ꯈꯔ ꯌꯦꯡꯁꯤꯜꯂꯒ ꯈꯔ ꯍꯦꯟꯅ ꯆꯥꯎꯈꯠꯂꯕꯅꯤꯅ ꯍꯧꯖꯤꯛ ꯇꯦꯛꯅꯣꯂꯣꯖꯤ ꯃꯌꯥꯝ ꯆꯥꯎꯈꯠꯂꯦ ꯀꯔꯤ ꯂꯩꯒꯦ ꯑꯣꯟꯂꯥꯏꯟꯗꯒ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯂꯩꯖꯥꯠꯅꯣ ꯊꯕꯛꯁꯦꯀꯣ ꯂꯣꯏꯁꯨ ꯃꯇꯝꯁꯨ ꯃꯥꯡꯅꯕ ꯂꯝꯕꯤꯁꯨ ꯆꯤꯟꯁꯤꯟꯕ ꯑꯗꯨꯒꯤ ꯁꯔꯨꯛ ꯆꯨꯝꯃꯤ ꯑꯣꯖꯥꯅ ꯍꯥꯏꯕꯤꯕꯗꯣ ꯂꯝꯕꯤ ꯊꯠꯂꯒ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯁꯣꯔꯥꯗ ꯍꯦꯛ ꯁꯣꯟꯕꯒꯨꯝꯕ ꯑꯗꯒꯤ ꯌꯨꯝ ꯃꯄꯥꯗ ꯊꯠꯂꯒ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯇꯧꯕꯒꯨꯝꯕ ꯁꯨꯃꯥꯡ ꯂꯩꯖꯗꯗꯅꯕꯨꯗꯤ ꯇꯧꯔꯤꯕꯅꯤ ꯑꯗꯣ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯑꯃꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯆꯥꯎꯈꯠꯄ ꯃꯄꯥꯟ ꯂꯝꯒꯤ ꯆꯠꯅꯕꯤꯕꯨꯗꯤ ꯑꯩꯈꯣꯏꯅ ꯇꯝꯃꯤ ꯃꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯅꯍꯥꯁꯤꯡꯅ ꯌꯥꯝ ꯇꯝꯕꯁꯦ ꯑꯩꯈꯣꯏ ꯀꯣꯔꯤꯌꯥꯁꯦ ꯌꯥꯝ ꯃꯇꯧ ꯇꯝꯃꯤ ꯀꯣꯔꯤꯌꯟ ꯍꯥꯏꯇꯥꯔꯦ ꯇꯥꯏꯞꯁꯦ ꯌꯥꯝ ꯃꯇꯧ ꯇꯝꯃꯦꯕ ꯀꯣꯔꯤꯌꯥꯒꯤ ꯁꯣꯔꯣꯛꯇ ꯌꯨꯝ ꯊꯠꯂꯒ ꯂꯨꯍꯣꯡꯕꯗꯤ ꯄꯥꯡꯊꯣꯛꯄꯗꯤ ꯌꯥꯎꯗꯦꯗ ꯀꯣꯔꯤꯌꯥꯗꯗꯤ ꯋꯥꯔꯤꯅꯤꯀꯣ ꯁꯨꯝ ꯑꯗꯨ ꯃꯇꯧ ꯇꯝꯗ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯁꯣꯔꯥ ꯑꯗꯨꯝ ꯁꯣꯜꯂꯤ ꯂꯨꯍꯣꯡꯕ ꯑꯗꯨꯝ ꯄꯥꯡꯊꯣꯛꯏ ꯀꯩꯅꯣ ꯂꯩꯖꯗꯕꯒꯤ ꯍꯥꯏꯇꯥꯔꯦ ꯁꯤꯗꯅꯤ ꯂꯩꯀꯥꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯃꯐꯝꯗꯗꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯂꯨꯍꯣꯡꯕꯒꯤ ꯃꯐꯝ ꯑꯃ ꯄꯨꯔꯥ ꯁꯦꯝꯕ ꯕꯣꯔꯒꯤ ꯆꯪꯐꯝ ꯀꯩꯅꯥꯏ ꯆꯪꯐꯝ ꯀꯩꯅꯥꯏ ꯀꯦꯐꯝ ꯑꯗꯩ ꯃꯌꯥꯝ ꯐꯝꯐꯝ ꯀꯥꯏꯅ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯆꯥꯎꯕ ꯁꯤꯇꯤꯗꯗꯤ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯎꯏ ꯑꯩꯈꯣꯏ ꯗꯦꯜꯂꯤꯗꯒ ꯂꯨꯍꯣꯡꯐꯝ ꯂꯩꯕꯁꯤꯡ ꯎꯕꯤꯔꯝꯃꯅꯤ ꯀꯔꯤꯝꯇ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯍꯥꯏꯌꯔ ꯇꯧꯔ ꯋꯥꯏꯕꯤ ꯃꯣꯏ ꯗꯦꯀꯣꯔꯦꯁꯟ ꯂꯣꯏ ꯇꯧꯔꯝꯃꯗꯣꯏꯅꯤ ꯃꯅꯨꯡꯗꯨꯗ ꯐꯪꯁꯟ ꯂꯣꯏ ꯄꯥꯡꯊꯣꯛꯇꯣꯏꯅꯤ ꯆꯥꯕ ꯊꯛꯄ ꯂꯣꯏ ꯄꯥꯡꯊꯣꯛ ꯂꯣꯏꯔꯒ ꯒꯥꯔꯤ ꯄꯥꯔꯛ ꯇꯧ ꯂꯩꯅꯤ ꯒꯥꯔꯤꯗ ꯊꯣꯛꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯌꯥꯝ ꯆꯤꯟꯕ ꯁꯤꯇꯤ ꯃꯅꯨꯡꯒꯤꯗꯤ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯑꯃ ꯁꯥꯔꯒ ꯂꯦꯝꯅ ꯇꯧꯕꯁꯨ ꯑꯗꯨꯝ ꯌꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯂꯝꯕꯤ ꯊꯠꯂꯒ ꯑꯗꯨꯝ ꯇꯧꯕꯗꯣ ꯏꯚꯟ ꯑꯩꯈꯣꯏ ꯁꯨꯃꯥꯡ ꯂꯤꯂꯥ ꯑꯃ ꯇꯧꯒꯦ ꯍꯥꯏꯔꯁꯨ ꯁꯣꯔꯣꯛ ꯇꯪꯈꯥꯏ ꯑꯃ ꯊꯠꯆꯜꯂꯒ ꯑꯗꯨꯝ ꯂꯤꯂꯥ ꯇꯧꯋꯦꯕ ꯇꯁꯦꯡꯅꯗꯤ ꯑꯆꯠ ꯑꯋꯣꯡꯗ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯊꯕꯛ ꯄꯥꯔꯃꯤꯁꯟ ꯌꯥꯎꯔꯒꯕꯨꯗꯤ ꯇꯧꯕꯤꯕ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯉꯥꯏꯔꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤ ꯅꯨꯡꯉꯥꯏꯖꯗꯦ ꯂꯝꯕꯤꯗꯗꯤ ꯆꯠꯑꯣꯡꯗꯗꯤ ꯑꯌꯦꯠꯄ ꯄꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯄꯅꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯒꯤ ꯀꯔꯤ ꯃꯣꯠ ꯁꯦ ꯗꯥꯏꯇꯦ ꯑꯍꯟꯒ ꯇꯧꯔ ꯌꯨꯡꯕꯤꯔꯣ ꯗꯥꯏꯇꯦ ꯇꯥꯛꯄꯤꯔꯣ ꯃꯌꯥꯝ ꯈꯨꯕꯥ ꯍꯧꯅ ꯈꯨꯁꯤꯀꯣ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯕ ꯏꯆꯥꯕꯨꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤꯁꯨ ꯊꯥꯒꯠꯆꯔꯤ ꯑꯣ ꯑꯩꯒꯤ ꯏꯆꯥꯒꯤ ꯀꯩꯅꯣꯗꯣ ꯗꯥꯏꯃꯟꯒꯤꯗꯃꯛꯇ ꯄꯩꯁꯥꯗꯣ ꯈꯤꯇꯪ ꯊꯥꯖꯔꯛꯀꯦ 500 ꯈꯛ ꯑꯣ ꯑꯗꯨꯁꯨ ꯍꯥꯏꯖꯒꯦ ꯇꯧꯕ ꯍꯣꯏ ꯊꯥꯒꯠꯆꯩ ꯏꯃꯥ ꯊꯥꯕꯤꯔꯀꯥꯟꯗ ꯑꯗꯨꯝ ꯀꯩꯅꯣ ꯊꯥꯕꯤꯔꯛꯑꯣ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠ ꯊꯥꯕꯤꯔꯁꯨ ꯌꯥꯏꯀꯣ ꯏꯃꯥ ꯀꯩꯁꯨꯝ ꯀꯥꯏꯕ ꯂꯩꯇꯦ ꯍꯣꯏ ꯊꯥꯔꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯒ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜꯁꯨ ꯇꯥꯖꯔꯤ ꯅꯨꯡꯗꯥꯡꯒꯤ ꯇꯌꯥꯁꯨ ꯇꯥꯖꯔꯤ ꯑꯗꯨꯁꯨ ꯍꯥꯏꯖꯔꯒꯦ ꯊꯥꯒꯠꯆꯩ ꯏꯃꯥ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕꯤꯒꯅꯨ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯇꯥꯕꯤꯗꯅ ꯏꯃꯥ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯣ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯁꯦ ꯏꯃꯥ ꯀꯣ
ꯑꯅꯥꯕꯩ ꯋꯥꯗꯤ ꯑꯁ ꯃꯌꯥꯝ ꯂꯩꯈ꯭ꯔ ꯄꯣꯠꯅꯤ ꯁꯨꯝ ꯈꯥꯡꯉꯤꯕ ꯍꯥꯏꯗꯨꯅꯤ ꯍꯤꯗꯥꯛ ꯒꯨꯂꯤ ꯈꯔ ꯆꯥꯔꯒ ꯑꯗꯨꯝ ꯃꯇꯝ ꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅꯤ ꯃꯥ ꯆꯞ ꯃꯥꯟꯅꯩ ꯅꯆꯥ ꯍꯣꯏꯁꯨꯅꯤ ꯑꯗꯨꯝ ꯍꯤꯗꯥꯛ ꯒꯨꯂꯤ ꯃꯌꯥꯝ ꯆꯥꯗꯅ ꯍꯤꯡꯉꯤꯕꯅꯤ ꯍꯣꯏ ꯍꯣꯏ ꯑꯗꯨꯅꯤ ꯑꯩꯁꯨ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯔꯁꯨ ꯌꯥꯔꯣꯏꯗꯧꯕ ꯃꯇꯝ ꯍꯥꯏꯕ ꯑꯃ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯃꯇꯝꯗꯨꯅ ꯂꯥꯛꯑꯗꯤ ꯑꯗꯨꯕꯨ ꯍꯤꯡꯉꯤꯉꯩ ꯃꯇꯝꯗ ꯀꯣ ꯏꯃꯥ ꯅꯨꯡꯉꯥꯏꯅ ꯍꯤꯡꯗꯣꯛꯇꯅ ꯑꯗꯨꯒ ꯆꯥꯐꯝ ꯊꯣꯛꯄ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯗꯅ ꯈꯔ ꯁꯥꯡꯗꯣꯛꯅꯕ ꯈꯔ ꯐꯒꯠꯅꯕ ꯍꯣꯠꯅ ꯇꯥꯕꯅꯤ ꯏꯃꯥ ꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥꯅ ꯊꯋꯥꯏ ꯌꯥꯎꯕꯤꯕ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨꯒ ꯏꯃꯥꯅ ꯑꯍꯤꯡ ꯐꯥꯎꯕ ꯊꯧꯔꯝ ꯇꯥꯕꯤꯗꯅ ꯁꯔꯨꯛ ꯌꯥꯕꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯍꯣꯏ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯖꯔꯒꯦ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯌꯥꯎꯁꯪꯒ ꯍꯣꯂꯤꯒ ꯈꯦꯠꯅꯕꯁꯤ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯃꯤꯔꯝꯒꯤ ꯀꯨꯝꯍꯩ ꯑꯣꯏꯔꯒꯗꯤ ꯀꯔꯤꯒꯤ ꯊꯥꯕꯜ ꯆꯣꯡꯕ ꯇꯧꯔꯝꯃꯤꯅꯣ ꯑꯣꯖꯥꯅ ꯈꯪꯂꯒꯗꯤ ꯁꯦꯌꯔ ꯇꯧꯕꯤꯌꯣꯅ ꯙꯅ ꯃꯩꯇꯩꯅ ꯍꯥꯏ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯤ ꯑꯣꯖꯥ ꯙꯅ ꯌꯥꯎꯁꯪ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯇꯥꯔꯦ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯍꯥꯛꯇꯛꯇꯒꯤ ꯍꯥꯏꯇꯥꯔꯦ ꯇꯧꯔꯝꯕ ꯊꯧꯗꯣꯡ ꯑꯃꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯂꯥꯏꯅꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯍꯥꯏ ꯑꯗꯨꯅ ꯃꯗꯨꯗ ꯊꯥꯕꯜ ꯆꯣꯡꯕꯅ ꯍꯥꯏꯕ ꯅꯠꯇꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏꯅ ꯄꯨꯡ ꯌꯩꯗꯅ ꯑꯩꯈꯣꯏꯅ ꯆꯣꯡꯉꯝꯕꯒꯤ ꯍꯥꯏꯇꯥꯔꯦ ꯂꯥꯏꯔꯦꯟ ꯃꯊꯦꯛ ꯊꯦꯛꯄ ꯈꯣꯠꯄꯒ ꯍꯥꯏꯗꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯣꯡꯉꯤ ꯊꯥꯕꯜꯗꯨꯗꯤ ꯃꯤꯒꯤ ꯃꯤꯌꯥꯟꯗꯒꯤ ꯂꯧꯕ ꯅꯠꯇꯦ ꯑꯗꯨꯒ ꯃꯥꯟꯅꯕꯁꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯕ ꯃꯤꯁꯤꯡ ꯃꯐꯝ ꯃꯐꯝꯗ ꯍꯥꯏꯇꯥꯔꯦ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇ ꯄꯥꯡꯊꯣꯛꯄ ꯊꯕꯛ ꯇꯧꯔ ꯃꯥꯟꯅꯕ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯗꯒꯤ ꯌꯥꯎꯁꯪꯒꯤ ꯄꯨꯔꯅꯤꯃꯥꯗ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯇꯧꯕꯗꯣ ꯑꯗꯣ ꯃꯤꯒꯤꯅ ꯁꯤꯒꯤ ꯅꯨꯃꯤꯠꯇ ꯌꯥꯎꯁꯪ ꯍꯥꯏꯔꯒ ꯃꯣꯏꯒꯤ ꯍꯣꯂꯤ ꯑꯁꯣꯝꯒꯤ ꯊꯕꯛꯇꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯌꯥꯡꯒꯤ ꯍꯣꯂꯤꯗꯨꯅꯦꯅ ꯍꯥꯏꯇꯥꯔꯒꯗꯤ ꯀꯩꯅꯣꯗ ꯗꯦꯜꯂꯤꯗ ꯊꯥꯕꯜ ꯆꯣꯡꯕ꯭ꯔꯅꯤ UPꯗ ꯊꯥꯕꯜ ꯆꯣꯡꯕ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯍꯣꯂꯤꯒꯤ ꯊꯥꯕꯜꯁꯦ ꯆꯣꯡꯕ꯭ꯔꯕ ꯍꯤꯟꯗꯨꯒꯤꯅꯦꯅ ꯍꯥꯏꯇꯥꯔꯗꯤ ꯍꯣꯏ ꯍꯣꯂꯤꯗꯨꯅꯤ ꯍꯤꯟꯗꯨꯒꯤ ꯑꯣꯏꯔꯁꯦꯕ ꯌꯥꯎꯁꯪꯗꯨꯅ ꯑꯃꯨꯛ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯍꯥꯏ ꯁꯣꯝ ꯅꯥꯀꯟꯗꯅ ꯏꯕꯨꯡꯉꯣ ꯀ꯭ꯔꯤꯁꯅꯒꯤ ꯃꯥꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯌꯥꯎꯒꯤ ꯁꯪꯒꯝ ꯁꯥꯔꯒ ꯏꯕꯦꯝꯃ ꯔꯥꯙꯥ ꯎꯅꯅꯕ ꯃꯩ ꯊꯥꯕꯅꯤ ꯍꯥꯏ ꯑꯗꯣ ꯑꯩꯈꯣꯏꯅꯗꯤ ꯎꯖꯍꯧꯕꯗꯤ ꯅꯠꯇꯦꯀꯣ ꯁꯤꯅ ꯑꯃꯨꯛ ꯍꯤꯟꯗꯨꯒꯤ ꯋꯥꯅꯤ ꯁꯤꯁꯨ ꯂꯥꯜꯂꯦꯅ ꯍꯥꯏꯒꯨꯝꯁꯦꯕ ꯃꯔꯝꯗꯤ ꯑꯗꯨꯁꯨ ꯃꯥꯏ ꯃꯔꯝ ꯑꯃ ꯂꯩꯔꯝꯒꯅꯦꯕ ꯃꯤ ꯑꯃꯅ ꯍꯥꯏꯔꯛꯏꯕ ꯑꯍꯜ ꯑꯃꯅ ꯅꯠꯇ꯭ꯔ ꯑꯣꯖꯥ ꯒꯨꯔꯨꯅ ꯍꯥꯏꯔꯛꯏꯗꯣ ꯅꯣ ꯅꯪ ꯍꯥꯏꯗꯣ ꯂꯥꯜꯂꯦ ꯍꯥꯏꯗꯤ ꯑꯩꯅ ꯀꯔꯤ ꯄ꯭ꯔꯨꯐ ꯄꯨꯊꯣꯛ ꯉꯝꯗꯧꯔꯤꯒꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯁꯨ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒ ꯃꯔꯤ ꯂꯩꯅꯅ ꯊꯥꯕꯜ ꯆꯣꯡꯕꯗꯨꯗ ꯂꯥꯏꯔꯦꯟ ꯃꯊꯦꯛ ꯊꯦꯛꯄ ꯑꯗꯨ ꯆꯦꯡꯄ ꯍꯪꯒ꯭ꯔꯦꯟ ꯆꯣꯡꯕꯅ ꯂꯩꯔꯝꯃꯤꯗꯨꯕꯨ ꯍꯪꯒ꯭ꯔꯦꯟ ꯆꯣꯡꯕꯗꯨ ꯊꯥꯕꯜ ꯆꯣꯡꯕ ꯅꯠꯇꯦꯅ ꯍꯥꯏꯗꯣꯏꯔꯕ ꯗꯣꯟ ꯗꯣꯂꯣꯛ ꯊꯤꯜꯂꯒ ꯑꯗꯨꯝ ꯃꯇꯝꯒꯤ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯗ꯭ꯔꯝ ꯍꯥꯞꯆꯜꯂꯦ ꯂꯥꯏꯠ ꯍꯥꯞꯆꯜꯂꯦ ꯐꯤꯖꯪ ꯍꯥꯞꯆꯜꯂꯦ ꯍꯣꯏ ꯑꯔꯨ ꯑꯍꯦꯟꯅꯤꯀꯣ ꯃꯇꯝꯒꯤ ꯑꯣꯏꯅ ꯇꯧꯖꯔꯛꯄꯩ ꯋꯥꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯐꯥꯎꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯅ ꯈꯪꯉꯛꯄꯗꯗꯤ ꯍꯥꯞꯂꯦꯟ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯗꯨ ꯄꯦꯇ꯭ꯔꯣꯃꯦꯛꯁꯀ ꯍꯥꯏꯕꯗꯣ ꯑꯗꯨꯒꯩꯗꯣ ꯊꯥꯜꯂꯒ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟ ꯐꯝꯃꯦꯕ ꯑꯩꯈꯣꯏ ꯗꯨꯀꯥꯟ ꯐꯝꯕ ꯍꯥꯞꯂꯦꯟꯁꯦ ꯂꯩꯁꯥꯕꯤ ꯃꯁꯝ ꯁꯥꯡꯕ ꯁꯥꯡꯕ ꯃꯌꯥꯝ ꯂꯥꯛꯑꯦ ꯏꯟꯗꯣꯝꯆꯥ ꯇꯥꯡ 6ꯇꯤ ꯅꯣꯏ ꯍꯥꯞꯂꯦꯟꯁꯤ ꯋꯥꯏꯗꯣꯏꯅꯤꯀꯣ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯅ ꯍꯣꯏ 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 ꯑꯗꯨꯗꯤ ꯅꯣꯏ ꯃꯦꯟꯊꯟ ꯀꯧꯏ ꯃꯅꯨꯡꯗ ꯌꯥꯟꯕꯗꯣ ꯀꯩꯅꯣꯗꯣ ꯑꯩ ꯃꯦꯟꯊꯟ ꯍꯥꯟꯕ ꯍꯩ ꯏꯃꯥꯅ ꯃꯦꯟꯊꯟ ꯀꯥꯏꯈ꯭ꯔꯦ ꯁꯤꯜꯂꯨꯒ ꯍꯥꯏꯕꯗꯣ ꯂꯧꯊꯣꯛꯑꯒ ꯍꯜꯂꯛꯑꯦꯕ ꯑꯩꯁꯦ ꯑꯗꯨꯅ ꯃꯦꯟꯊꯟꯗꯣ 3-4ꯒ ꯄꯥꯏꯅꯩꯌꯦꯕ ꯑꯗꯒꯤꯗꯤ ꯄꯥꯈꯪ ꯊꯥꯕꯜ ꯆꯣꯡꯕ ꯂꯥꯛꯄꯁꯦ ꯈꯣꯡꯒꯥꯎ ꯃꯇꯣꯟ ꯑꯔꯥꯎ ꯑꯔꯥꯎꯕꯗꯣ ꯇꯧꯔꯒꯀꯣ ꯃꯣꯏꯅ ꯊꯥꯕꯜ ꯆꯣꯡꯕꯗꯨꯗ ꯑꯩꯈꯣꯏꯒꯤ ꯍꯥꯞꯂꯦꯟꯁꯦ ꯅꯨꯡꯁꯤꯠ ꯇꯥꯔꯛꯀꯗꯣꯏꯅꯦꯕ ꯅꯨꯡꯁꯤꯠ ꯇꯥꯔꯛꯄꯁꯦ ꯄꯥꯈꯪ ꯑꯃꯅ ꯊꯛ ꯂꯧꯊꯗꯣꯏꯅꯦꯕ ꯅꯨꯡꯁꯤꯠꯁꯦ ꯆꯠ ꯅꯨꯡꯁꯤꯠ ꯍꯥꯟꯗꯣꯏꯅꯦꯕꯀꯣ ꯅꯨꯡꯁꯤꯠꯇꯤ 50ꯃꯨꯛ 90ꯃꯨꯛ 100ꯃꯨꯛ ꯍꯥꯟꯗꯣꯏꯅꯤ ꯃꯌꯥꯝ ꯍꯥꯜꯂꯗꯤ ꯌꯥꯗꯦ ꯑꯗꯨ ꯄꯣꯛꯈꯥꯏꯗꯣꯏꯅꯤ ꯑꯗꯨꯅ ꯁꯨꯝ ꯍꯥꯟꯖꯟꯗꯣꯏꯅꯦꯕ ꯑꯗꯒꯤꯗꯤ ꯅꯨꯡꯁꯤꯠ ꯋꯥꯠꯂꯀꯥꯟꯗ ꯍꯥꯞꯂꯦꯟꯁꯦ ꯑꯃꯨꯛ ꯁꯨꯔ ꯍꯥꯏꯔꯒ ꯀꯥꯂꯤ ꯑꯃꯨꯛ ꯀꯥꯈꯠꯂꯛꯀꯅꯦꯕ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯤꯡꯗ ꯑꯝꯇ ꯈꯪꯉꯝꯃꯣꯏ ꯑꯗꯨꯅ ꯑꯗꯨꯒꯤ ꯍꯥꯞꯂꯦꯟꯗꯣ ꯁꯨꯃꯥꯏꯅ ꯋꯥꯗ ꯇꯧꯔ ꯀꯣꯆꯤ ꯑꯃ ꯀꯣꯠꯂꯒ ꯁꯨꯃꯥꯏꯅ ꯌꯥꯟꯗꯣꯏꯅꯦꯕ ꯑꯗꯣ ꯄꯦꯇ꯭ꯔꯣꯃꯦꯛꯁ ꯍꯥꯏꯗꯨꯅ ꯁꯨꯃꯥꯏꯅ ꯌꯥꯟꯊꯕꯅꯦꯕ ꯑꯗꯨꯅ ꯑꯃꯨꯛ ꯊꯥꯕꯜꯒꯤ ꯃꯌꯥꯏꯗꯨꯗꯒ ꯌꯥꯜꯂꯦꯕ 2-3ꯒ ꯌꯥꯜꯂꯦꯕ ꯃꯊꯛꯇ ꯁꯨꯃꯥꯏꯅ ꯇꯦꯡꯀꯤ ꯂꯩꯔꯒ ꯁꯨꯃꯥꯏꯅ ꯃꯆꯤꯟ ꯇꯨꯝꯕꯤ ꯑꯃ ꯇꯧꯔꯒ ꯎꯈꯤꯗ꯭ꯔꯦ ꯑꯗꯣ ꯁꯨꯃꯥꯡ ꯂꯤꯂꯥ ꯇꯧꯀꯥꯟꯗꯁꯨ ꯅꯍꯥꯟꯋꯥꯏ ꯑꯗꯨꯗ 2 ꯊꯥꯟ ꯇꯥꯔꯗꯤ ꯂꯣꯏꯔꯦ ꯀꯗꯥꯏꯗꯩ ꯖꯦꯅꯦꯔꯦꯇꯔꯅꯣ ꯖꯦꯅꯦꯔꯦꯇꯔ ꯂꯩꯔꯝꯕ ꯅꯠꯇꯦ ꯁꯥꯎꯟꯁꯨ ꯂꯩꯔꯝꯕ ꯅꯠꯇꯦꯕ ꯑꯗꯩꯗ ꯃꯥꯏꯛꯀꯤ 2 ꯁꯨꯃꯥꯏꯅ ꯌꯥꯟꯊꯗꯣꯏꯅꯦꯕ ꯃꯥꯏꯛꯇꯣ ꯁꯨꯃꯥꯡ ꯂꯤꯂꯥ ꯁꯥꯟꯅꯕ ꯂꯥꯛꯄꯗꯨꯗ ꯑꯗꯩꯗ ꯃ꯭ꯌꯨꯖꯤꯛ ꯌꯥꯎꯔꯝꯕ ꯅꯠꯇꯦꯀꯣ ꯗꯣꯂꯣꯛ ꯑꯃ ꯊꯤꯟꯗꯣꯏꯅꯦ ꯀꯗꯛ ꯊꯤꯜꯂ ꯗꯪ ꯊꯤꯟꯗꯣꯏꯅꯦꯕ ꯋꯥ ꯉꯥꯡꯗꯣꯏꯅꯤ ꯌꯦꯡꯉꯤꯕ ꯃꯤ 100-200-400-500 ꯃꯥꯏꯛ ꯌꯥꯎꯗꯅ ꯃꯤꯁꯤꯡꯗꯣ ꯁ꯭ꯄꯤꯀꯔꯗ ꯇꯥꯗꯦ ꯂꯣꯏ ꯇꯥꯗꯣꯏꯅꯦꯕ ꯍꯧꯖꯤꯛꯅ ꯀꯩꯗꯧꯏ ꯁꯥꯎꯟꯗꯣ ꯄꯥꯅꯤ ꯑꯁꯥꯏꯗ ꯇꯥꯗꯦ ꯑꯁꯥꯏ ꯃꯅꯤꯡꯗ ꯇꯥꯗꯦ ꯅꯣꯏ ꯁꯥꯎꯟꯗꯣ ꯑꯁꯥꯏꯗꯗꯤ ꯇꯥꯗꯦ ꯍꯥꯏꯅꯦꯕ ꯀꯩꯅꯣꯗ ꯂꯥꯛꯏꯗꯣ ꯃꯌꯥꯝ ꯂꯤꯂꯥ ꯌꯦꯡꯕꯅꯦ ꯐꯝꯃꯅꯤꯀꯣ ꯃꯣꯕꯥꯏꯜ ꯄꯨꯊꯣꯛꯑ ꯅꯝ ꯂꯣꯏ ꯂꯩꯅꯤ ꯃꯃꯤꯠꯇꯣ ꯂꯤꯂꯥꯗ ꯑꯝꯇ ꯌꯦꯡꯗꯦꯕ ꯊꯋꯥꯏ ꯌꯥꯎꯕꯅ ꯃꯌꯥ ꯀꯥꯔ ꯌꯦꯡꯕ ꯋꯥꯅꯤ ꯃꯣꯕꯥꯏꯜ पाइदब अहल मन येंबई वान सुमाय तौदना अवोन बहोंग बलाई थाबन से अगी मोतबुदी आई एम नॉट लाइक एक्सपर्ट नम नते अदब अगी ओइन हाइजो हारगदी थाबल से अखोई थाबल सिना यौसंग मरी लेना जबा इबुदौगी हाइबदु चुमदोइने ना इदे दुम लौजै हंग्रेन चोंगबा अदगिदी तोंगान लारे मथे मखन मखन लेग्रे दुम चोंगबगी लेरि से हराव मथोय काबगी दम इबुदौगी अदुगा अमना होलीगिसु हाइतारे होलीगिसु कनोगी जे हाइतारे हिंदूगी ओइना हाइतारे इबुंगो कृष्णना अदुगी राधा उननबगी दम यावगी संगम सारगा मै थाबदगी बेम राधा उनब तौबने कान हाइनबले अदुना अदुम ओइजसनु मानबने अनिदो माइ माइ थोकपने अदुम अखंग हाइना अदुम हाइसनु आई एम नॉट एक्सपर्ट आई पंडित नते बट आई हाइजो हारगे दो हाइताम थैंक यू सो मच सागचरी मथंगी कॉलर म लखो जगे
Hello, Ming Amadi Lai from IBC. Hello, sir. I low light of my guy, the Tilo Tamalai, some sir. Guy Kumnazari, sir, Tabi, Punamakusu, Kong on a Krumzari. Ram, sorry, madam. Yakshan Kumai, Kasu, a back Iran, the Nungai, or the sir, Adu Nungai, or the Rasula, Banina, or the Yada Banina, Adum, Mayam, Amanatraga, Amadadum, Pantok Narikosa. Adugi Maratugi, Canoa, Channa, Manum Channa. Narangi Kogi Sar or Yakshangi special program do. Hoi. Ado, a koi Madame Tonze. Sayam Kia Hiram Biwani. Sa da Kia Gaga, the Kialunuko, sa. Kia the Delila party was a vanina, I don't hate I. Garangi, Oliangi, Cano, Matsanduan Matic, Tile, the Adutore, Datore, Olian, Puplang Lang, the Loire. A koi Alaman Mayam, my benzing there. A koi power, Maga Pauna, but that Yankinunga and Nakanagi, program to my tar and a good sir. Tauna, yes, sir. Hoi, hoi. Ado Mapung Paga, the Haitari Yaksangi, Aduga, Makata, for the Sara Kogi, Yaksang Manungi in a Kogi Sargina. And then Sarzum, then Cambio, special winner. Pamzagani. Oh, so Mayam, Colarging a wire from Tonabado. Aduga, a Kogi Maraxi, the Yaksan Kumaka Marilyn, and a Kogi Sahi Ima, a Kogi Sahi home food in Mataki, imagine there. Siki when a Kogi special when I say Nasi program there. More than you in a Simtanga, Sat cannot be very young beauty. Hoi, Kanazari. Oh, the Minam Tang Topinova. See, I had a Tianzan, they get Sadam, a quay, Satoko for the Yari, gets 16 minutes. Kogi Gari kan na Toba, young Toba Kadoba, they Chibum Badeque, a choke upon late Tabaqua. Yaksang Manung Zita Kogi, Libida Kogi, Diamond Family, the Amata, Kogi Awana, Dumbata, the Batai, Mapuna Pina, Bizanu Haina, Tianzan, they get Sarsi, Haragan Mapu, the Koramzari. Tagachari, Madam, Hanana, Charuga Birakwa. Yaksangi Bisakai with it. No Pimas up, Petro Picking no high tiring as I showed them high big Greco. Masagi now I did me Marimanga Apollo Lapudo, Angang Mayama. Was in a song of Konomo Mariga di Changopa, Adoga, Pesado, Mother Pirocana. Okoitongale, Naharko. Singe Wangang Zurian, Tongale. Akoi Puna Lamina, Okoitongale. Moy anim and a group of name, moy anim the group of neighbor. Angang sing the go. The Angang sing the sail give Belusi Yoksang the Kangale. Came to Lupatarapi with the low yaram the Wangando, Sika no Pesasi Lona Boyde, Yum the Chelago Pesalo, Sia Boyde, kind of Kanjava. Adani Pesaso Kai with the Watu in a Moina Pesado Kai with the Lupa, Zanisa Homena Taza, Zanil Pataraza P. Makai Lupa me Amdo, at the Pesaso with the Polokai Ho by Tare. Pesaso with the Polokai Horoga, Maidu Mapumo and Lupatanga, Hidi, Quisai, the Ilupatama, Mahapaga Pesado, Zangapi Viva, and then I know Pimsa to Kalina. Pesame Ama. I couldn't Cairo or Pesame, I'm the man, real Sangre. As a Pesam copy is in him. The money back to pirate long talk. Nuxin sing Hetare. Anyway, Tongania Dom the Sodong Elekaida Sodong Munda Su. Hello, Mingamadele from my vis. Hello, Sir Dorendro Major. Dorendro Zadorendro Taram Noxeri. Ramni, sir. Tadin Tazeta, a phone to City, Tabaka, Natasha, the Mahagadas in Bahagada. I don't know, Tazadava. And the Yoshanga was some Paujin Masam, some pizza again, some going to the book and village. A quick club kiss the Yoshang Sportori, at the Angang, you see, and Tapu Pamatopa, Yam Parasiti later, Adum Tabanzumba later, Iran Palang, and was the Tabanzumba couple later, Minasum Yam Kahamba Yoshangi. We told the lamb couple to the other pick Mammy Ujago. They are Makanasa Kanogido. A quick major week and which the reduce it, so white hand Mamma can where I'm cannot do drain it out, she don't come to white drain Yamna. But she cannot twin do, keep and see the way I was sitting Gumbalegadi. I don't know with Tanzania, I don't know the honing is much. Ulo the guy, they so the Ulo the Dickaso problem later. Although cannot do the Tadi Tabasa, you can go on with the I'm so white that I open a Yasalagatoba. I usually do Anuba Aeromark and Udinivasa. Hoi. I do Tabasi, Kitan what by the Tadi Taba, Tadi of the Yadi, or Tadi Tay.
ꯑꯗꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯎꯂꯧꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗꯩꯅꯤ ꯅꯪꯅꯕ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯁꯨ ꯊꯪꯅꯕ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏ ꯂꯝꯕꯤꯁꯤꯁꯨ ꯑꯗꯨꯝ ꯇꯥꯔꯝꯒꯅꯤ ꯁꯤꯁꯨ ꯑꯩꯈꯣꯏ ꯇꯥꯏ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯗꯣ ꯃꯌꯦꯛ ꯁꯦꯡꯕ ꯀ꯭ꯂꯤꯌꯥꯔ ꯀꯠ ꯑꯣꯏꯅꯗꯤ ꯆꯪꯅꯗ ꯔꯤꯗꯣ ꯃꯤꯛꯁꯦꯟ ꯀꯩꯅꯣꯒꯨꯝꯕ ꯂꯣꯛꯇꯥꯛꯒꯨꯝꯕ ꯀꯩꯅꯣꯝꯗꯤ ꯑꯗꯒꯤ ꯀꯩꯅꯣꯒꯨꯝꯕ ꯃꯣꯏꯗꯤ ꯌꯥꯝ ꯐꯖꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅ ꯇꯥꯏ ꯑꯗꯣ ꯃꯣꯏꯅ ꯍꯦꯛꯇ ꯌꯦꯠꯁꯟꯗ ꯇꯥꯕꯁꯤ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯔꯤꯗꯤꯑꯣ ꯈꯔ ꯄꯠꯇ꯭ꯔꯒꯗꯤ ꯇꯥꯕ ꯈꯔ ꯅꯨꯡꯉꯥꯏꯔꯝꯗꯧ ꯃꯥꯟꯗꯦ ꯑꯁꯦꯡꯕꯗꯤ ꯌꯦꯠꯅꯕꯅꯤ ꯆꯦꯅꯦꯜ ꯑꯃꯅꯤꯒꯁꯨ ꯌꯦꯠꯅ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯁꯨ ꯑꯣꯏꯕ ꯑꯩ ꯅꯍꯥꯟ ꯍꯤꯌꯥꯡꯊꯥꯡꯗ ꯑꯩ ꯂꯥꯛꯆꯔꯝꯃꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯤꯔꯖꯥ ꯍꯣꯏꯗ ꯂꯥꯛꯑꯝꯃꯦ ꯑꯩ ꯔꯦꯗꯤꯑꯣ ꯄꯨꯔ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯊꯣꯡꯒꯥꯟꯗ ꯒꯥꯔꯤ ꯈꯥꯝꯃꯦ ꯑꯗꯨꯒ ꯆꯠꯂꯝꯗꯥꯏꯗ ꯃꯤꯔꯖꯥꯅ ꯊꯤꯟꯗꯣꯔꯦ ꯊꯤꯟꯗꯣꯔꯛꯄꯗ ꯑꯩꯅ ꯅꯣꯏ ꯁ꯭ꯋꯥꯏꯁꯦ ꯔꯦꯗꯤꯑꯣ ꯐꯥꯕ꯭ꯔꯥ ꯌꯦꯡꯒꯦꯅ ꯑꯩꯅ ꯔꯦꯗꯤꯑꯣꯗꯣ ꯇꯛꯅ ꯊꯥꯔꯒ ꯐꯥꯏꯌꯦꯕ ꯑꯗꯣ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯅꯦ ꯄꯨꯁꯄꯥꯔꯥꯅꯤꯅ ꯑꯉꯥꯡ ꯊꯧꯔꯝ ꯇꯧꯋꯦꯕ ꯃꯣꯏ ꯊꯣꯡꯒꯥꯟꯗꯨꯗ ꯑꯦꯔꯦꯟꯒꯗꯨ ꯅꯤꯡꯊꯤꯅꯨꯡꯉꯥꯏ ꯆꯤꯡꯈꯠꯇꯕꯤꯗꯣ ꯌꯥꯝ ꯐꯖꯅ ꯐꯥꯕꯩ ꯋꯥꯅꯤꯗ ꯑꯩꯅ ꯁꯤ ꯌꯥꯝ ꯁꯦꯡꯉꯤꯁꯤꯗꯤ ꯍꯥꯏꯅ ꯑꯗꯣ ꯃꯤꯔꯖꯥꯅ ꯄꯣꯡ ꯉꯛꯈ꯭ꯔꯦ ꯅꯍꯥꯟꯒꯩ ꯐꯥꯗꯦꯅ ꯂꯩꯅꯤꯅꯦ ꯐꯥꯔꯕꯣꯏꯔꯦꯅ ꯃꯥꯁꯨ ꯍꯥꯏꯌꯦꯕꯀꯣ ꯈꯪꯗꯦ ꯅꯨꯡꯇꯤ ꯀꯩꯅꯣ ꯇꯧꯕ꯭ꯔꯥ ꯈꯪꯗꯦ ꯋꯦꯕꯅꯤ ꯃꯁꯤ ꯑꯗꯣ ꯋꯦꯕ ꯑꯗꯨꯝ ꯈꯔꯗꯤ ꯂꯩꯕ ꯖꯥꯠꯅꯤ ꯑꯗꯨꯕꯨ ꯑꯗꯨ ꯑꯌꯥꯝ ꯃꯤꯅꯗꯤ ꯃꯤꯒꯤ ꯁ꯭ꯇꯦꯁꯟꯗꯤ ꯈꯤꯇꯪ ꯍꯦꯜꯂꯦ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯇꯥꯔꯒꯁꯨꯀꯣ ꯇꯧꯕ ꯑꯗꯩ ꯑꯃꯅ ꯁꯥꯔ ꯀꯩꯅꯣꯝꯇꯒ ꯇꯧꯖꯩ ꯁꯨꯝ ꯃꯇꯥꯡ ꯆꯥꯔꯤꯉꯩꯗ ꯍꯥꯏꯕꯤꯌꯨ ꯍꯧꯖꯤꯛꯁꯤ ꯂꯤꯂꯥ ꯐꯂꯥ ꯀꯩꯅꯣ ꯆꯠꯄ ꯈꯣꯠꯄꯒꯤ ꯀꯩꯅꯣ ꯂꯩꯕ꯭ꯔꯥ ꯂꯩꯔꯒꯗꯤ ꯌꯥꯔꯒꯗꯤ ꯑꯝꯇꯪ ꯂꯤꯂꯥꯁꯦ ꯑꯩꯈꯣꯏꯁꯦ ꯇꯧꯗꯧꯅ ꯂꯩꯕ ꯑꯗꯣ ꯌꯥꯅꯦꯅ ꯈꯜꯂꯦ ꯑꯗꯣ ꯌꯥꯎꯁꯪ ꯃꯅꯨꯡꯗꯤ ꯂꯤꯂꯥ ꯑꯝꯇ ꯂꯧꯔꯒꯨꯝꯁꯦꯅ ꯑꯩꯈꯣꯏ ꯂꯧꯗ꯭ꯔꯦ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯌꯥꯎꯁꯪ ꯃꯃꯥꯡꯗꯗꯤ ꯑꯩꯈꯣꯏ ꯂꯤꯂꯥ ꯆꯠꯂꯦꯕꯀꯣ ꯑꯗꯨꯅ ꯌꯥꯎꯁꯪ ꯃꯅꯨꯡꯁꯤꯃꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯌꯥꯎꯁꯪꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄꯗꯨ ꯃꯥꯟꯈ꯭ꯔꯅꯤ ꯍꯥꯏꯗꯅ ꯑꯗꯨꯅ ꯌꯥꯎꯁꯪ ꯃꯇꯨꯡꯗꯗꯤ ꯑꯗꯨꯝ ꯆꯠꯄ ꯁꯣꯏꯗꯅ ꯑꯗꯨꯝ ꯌꯥꯅꯦꯅ ꯈꯜꯂꯦ ꯑꯗꯣ ꯅꯨꯡꯊꯤꯟꯒꯨꯝꯕ ꯁꯥꯟꯅꯕ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯐꯩꯌꯦꯕꯀꯣ ꯅꯨꯡꯗꯥꯡꯗꯤ ꯌꯥꯗꯦ ꯅꯨꯡꯗꯥꯡꯌꯥꯝ ꯊꯦꯡꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯍꯣꯏ ꯄꯨꯡ 4 ꯑꯗꯥꯏ ꯍꯧꯔꯒ 5, 6, 7 ꯑꯗꯥꯏꯐꯥꯎꯗ ꯂꯣꯏꯔꯗꯤ ꯌꯥꯔꯦ ꯅꯨꯡꯉꯥꯏꯕꯗꯣ ꯍꯣꯏ ꯑꯗꯣ ꯑꯃꯨꯛꯇꯪ ꯀꯩꯅꯣ ꯇꯧꯒꯦ ꯇꯥꯡ 20ꯒꯤ ꯃꯇꯨꯡ ꯇꯥꯡ ꯀꯩꯅꯣꯒꯤ ꯑꯗꯥꯏ ꯁꯥꯟꯅꯒꯗꯧꯅꯤꯗ ꯌꯥꯏ ꯑꯣꯖꯥ ꯅꯣꯡꯃ ꯐꯥꯎꯅꯁꯦ ꯑꯗꯨꯒ ꯀꯔꯤ ꯂꯩꯒꯦꯗꯨ ꯌꯦꯡꯁꯦ ꯑꯣꯖꯥ ꯇꯥꯛꯄꯤꯔꯣ ꯑꯗꯨꯝ ꯃꯦꯁꯦꯖ ꯊꯥꯕꯤꯔꯣ ꯍꯣꯏ ꯑꯣꯐꯤꯁꯇ ꯂꯥꯛꯑꯒ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯩꯅꯣꯗꯤ ꯑꯗꯨꯝ ꯂꯣꯏ ꯈꯪꯉꯝꯅꯤꯀꯣ ꯑꯣꯐꯤꯁꯇꯁꯨ ꯈꯪꯒꯅꯤ ꯑꯗꯣ ꯑꯩꯈꯣꯏꯗꯒꯤ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯔꯒ ꯅꯝꯕꯔ ꯂꯧꯅꯔꯒ ꯇꯧꯔꯁꯨ ꯑꯗꯨꯝ ꯌꯥꯏꯀꯣ ꯑꯠꯆꯥ ꯑꯗꯨꯗꯤ ꯑꯃ ꯀꯩꯅꯣ ꯇꯧꯒꯦ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯄꯥꯎ ꯌꯥꯒꯗꯣꯏ ꯇꯥꯔꯗꯤ ꯑꯗꯨꯝ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯔꯒ ꯑꯃꯨꯛ ꯐꯅꯤ ꯑꯣꯖꯥ ꯌꯦꯡꯃꯤꯟꯅꯁꯤ ꯑꯐꯕ ꯑꯥꯔꯇꯤꯁ ꯃꯌꯥꯝꯁꯨ ꯍꯤꯡꯗ ꯌꯥꯗꯕꯅꯤꯅ ꯑꯥꯔꯇꯤꯁꯁꯤꯡꯁꯨ ꯏꯃꯨꯡ ꯄꯨꯏ ꯍꯥꯏꯇꯥꯔꯦ ꯑꯗ ꯇꯦꯛ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯔꯦꯗꯤꯑꯣꯒꯥꯁꯦ ꯇꯧꯖꯍꯧꯕꯅꯤꯅ ꯆꯥꯔꯁꯨ ꯆꯥꯗ꯭ꯔꯁꯨ ꯑꯗꯨꯝ ꯈꯔ ꯃꯌꯥꯝ ꯈꯔ ꯄꯤꯔꯛ ꯑꯃ ꯈꯔ ꯇꯧ ꯈꯔ ꯑꯗꯨꯝ ꯄꯪꯂꯩ ꯂꯩ ꯑꯗ ꯑꯥꯔꯇꯤꯁꯁꯤꯡꯗꯤ ꯑꯩ ꯂꯤꯂꯥ ꯆꯠꯂꯒ ꯅꯨꯄꯤ ꯑꯉꯥꯡ ꯊꯥꯛꯇꯣꯏꯅꯤ ꯀꯥꯏꯅ ꯂꯩꯕ ꯑꯣꯏꯔꯗꯤ ꯑꯥꯔꯇꯤꯁꯈꯩꯗꯤ ꯂꯣꯏ ꯋꯥꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤꯟꯐꯝ ꯍꯣꯡꯕ ꯃꯌꯥꯝ ꯌꯥꯎꯔꯦ ꯑꯣꯇꯣ ꯊꯧꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯦ ꯍꯤꯡꯕ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯆꯦꯛ ꯁꯨꯕ ꯆꯠꯄꯐꯥꯎ ꯌꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯤꯡꯕ ꯉꯝꯅꯕꯅꯤ ꯑꯩ ꯂꯤꯂꯥ ꯄꯥꯔꯇꯤꯅꯤ ꯑꯩ ꯆꯦꯛ ꯁꯨꯕ ꯌꯥꯗꯦ ꯑꯣꯇꯣ ꯊꯧꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯂꯣꯏꯅꯃꯛꯀꯣ ꯍꯤꯡꯕ ꯉꯝꯅꯕ ꯍꯤꯡꯅꯕꯩ ꯂꯥꯟꯐꯝꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯣꯖꯥ ꯌꯥꯅꯦꯅ ꯈꯜꯂꯤ ꯌꯥꯎꯁꯪ ꯂꯣꯏꯔꯒꯗꯤ ꯌꯥꯎꯁꯪ ꯃꯅꯨꯡꯁꯨ ꯈꯔꯗꯤ ꯂꯧꯁꯜꯂꯨꯕꯅꯦ ꯑꯗꯨ ꯃꯌꯥꯝꯅ ꯁꯨꯃꯥꯡ ꯂꯤꯂꯥꯗꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯅꯠꯇꯦ ꯃꯥꯗꯤ ꯃꯦꯁꯦꯖꯅꯤ ꯃꯥꯗꯤ ꯑꯩꯈꯣꯏꯒꯤ ꯏꯖꯨꯀꯦꯁꯟꯅꯤꯅ ꯂꯧꯅꯕꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯃꯅꯨꯡꯗ ꯆꯤꯡꯉꯦꯅ ꯁꯨꯝ ꯈꯟꯅꯕꯗꯧꯅ ꯇꯧꯕꯗꯨꯗ ꯍꯥꯏꯇꯥꯔꯦ ꯐꯔꯦ ꯑꯣꯖꯥ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯨꯃꯥꯡ ꯂꯤꯂꯥꯗꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯅꯠꯇꯦ ꯑꯣꯟꯂꯤ 2 hours ꯈꯛꯇꯪ ꯑꯗꯣꯝꯒꯤ ꯁꯨꯃꯥꯡꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯦꯁꯦꯖ ꯁꯃꯥꯖꯀꯤ ꯃꯤꯡꯁꯦꯜ ꯍꯥꯏꯕ ꯇꯥꯔꯦ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯃꯥꯏꯅ ꯄꯤꯕ ꯑꯗꯨꯒꯨꯝꯕ ꯊꯧꯔꯝ ꯑꯃꯅꯦꯕ ꯗꯨꯝꯗꯥꯡ ꯇꯧꯔꯒ ꯂꯩꯀꯥꯏꯗꯨꯗ ꯀꯥ ꯍꯦꯟꯅ ꯑꯍꯧꯕ ꯃꯥꯏꯛ ꯁꯤꯖꯤꯟꯅꯕ ꯅꯠꯇꯦ ꯁꯨꯃꯥꯡ ꯑꯃꯗ ꯉꯥꯏꯍꯥꯛꯇꯪ ꯄꯨꯡ 2 ꯈ꯭ꯋꯥꯏ ꯁꯥꯡꯉꯕꯗ ꯍꯜꯂꯣ ꯑꯩ ꯈꯥꯡꯉꯕꯣꯛꯇꯒꯤ ꯇꯦꯛꯆꯝ ꯏꯃꯥ ꯀꯩꯅꯣꯁꯅꯥꯅꯤ ꯏꯆꯥ ꯖꯦꯟ ꯌꯥꯎꯁꯪꯒ ꯃꯔꯤ ꯂꯩꯅꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯒꯦ ꯏꯃꯥꯅ ꯐꯣꯟꯁꯤ ꯇꯧꯖꯔꯛꯄꯅꯤ ꯑꯗꯨꯝ ꯅꯣꯛꯅꯤꯡꯕ ꯋꯥꯁꯦ ꯁꯨꯝ ꯏꯃꯥꯈꯩ ꯅꯣꯛꯆꯔꯤꯅꯦ ꯄꯨꯡꯒꯤ ꯋꯥꯔꯣꯝꯗ ꯅꯣꯛꯅꯤꯡꯕ ꯄꯤꯖꯔꯛꯄ ꯏꯅꯥꯎꯅꯨꯄꯤ ꯇꯦꯂꯣꯇꯥꯃꯥꯅ ꯁꯤ ꯋꯥꯐꯝ ꯈꯔ ꯍꯥꯏꯔꯛꯄꯗꯣ ꯏꯃꯥꯁꯨ ꯍꯥꯏꯒꯦꯅ ꯈꯜꯂꯝꯕꯅꯤ ꯏꯅꯥꯎꯗꯨꯅ ꯍꯥꯏꯔꯦ ꯑꯩ ꯇꯨꯝꯅ ꯑꯗꯨꯝ ꯇꯥꯕꯅꯗꯤ ꯃꯥꯒꯤ ꯃꯈꯣꯟꯁꯦ ꯌꯥꯝꯅ ꯁꯦꯡꯅ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯈꯪꯕ ꯑꯗꯨꯒ ꯑꯩ ꯏꯁꯨꯁꯤꯡ ꯉꯔꯥꯡꯁꯤ ꯌꯥꯎꯁꯪ ꯀꯣꯏꯕ ꯆꯠꯄ ꯄꯨꯡ 9 ꯐꯥꯎꯕ ꯍꯜꯂꯛꯇꯕ ꯀꯔꯥꯏꯗꯅꯣꯅꯦ ꯇꯟꯖꯥꯎꯗ ꯉꯥ ꯌꯣꯟꯕꯁꯨ ꯑꯃꯨꯛ ꯂꯥꯛꯁꯤꯟꯕ ꯉꯥꯒ ꯂꯥꯏꯔꯤ ꯑꯩ ꯏꯁꯨꯁꯤꯡ ꯌꯥꯎꯁꯪꯗꯤ ꯍꯜꯂꯛꯇ꯭ꯔꯤ ꯍꯥꯏꯅ ꯆꯦꯟꯗꯅ ꯂꯩ ꯆꯠꯇ ꯆꯠꯂꯒ ꯃꯣꯏꯁꯦ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯕ ꯍꯥꯏꯗꯤ ꯋꯥꯈꯜꯁꯤꯗ ꯍꯦꯛꯇ ꯋꯥꯈꯜꯁꯤ ꯆꯔꯥꯡꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯣꯏꯗꯤ ꯅꯣꯛꯇꯅ ꯍꯜꯂꯛꯑꯦ ꯄꯨꯡ 9 ꯇꯥꯔꯀꯥꯟꯁꯤꯗ ꯀꯗꯥꯏꯗ ꯀꯣꯏꯕ ꯆꯠꯂꯝꯕꯅꯣ ꯏꯁꯨ ꯅꯣꯏꯗꯣ ꯉꯁꯥꯏꯗꯤ ꯀꯞꯄꯤꯅꯦ ꯕꯣꯕꯣꯛꯇꯕ ꯑꯩꯈꯣꯏꯗꯤ ꯄꯥꯉꯟ ꯇꯥꯗꯤꯗ ꯌꯥꯎꯁꯪ ꯀꯣꯏ ꯆꯠꯂꯝꯃꯦ ꯍꯥꯏꯕ ꯀꯔꯤꯌꯥꯒꯤꯗꯤ ꯄꯥꯉꯟ ꯇꯥꯗꯤꯗ ꯀꯃꯥꯏꯅ ꯆꯠꯄ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯉꯥꯏꯐꯝ ꯑꯁꯤꯗꯒꯤ ꯆꯤꯔꯥꯄꯨꯔ ꯑꯩꯈꯣꯏꯒꯗꯤ ꯑꯗꯨꯝ ꯂꯣꯟꯅꯗꯅ ꯑꯗꯨꯝ ꯊꯪꯅꯅ ꯂꯩꯌꯦ ꯑꯁꯤ ꯃꯌꯥꯁꯤꯗ ꯃꯣꯏ ꯆꯠꯂꯝꯃꯖꯥꯠꯅꯤ ꯑꯗꯨꯒ ꯑꯉꯥꯡ ꯈꯔ ꯅꯥꯔꯒꯦ ꯑꯁꯤꯗꯤ ꯃꯨꯁꯂꯤꯝ ꯀꯩꯁꯨ ꯅꯛꯅꯔꯝꯃꯤ ꯃꯣꯏꯅꯦ ꯄꯥꯉꯟ
ꯀꯔꯤ ꯍꯥꯏꯕ ꯌꯥꯅꯤ ꯃꯣꯏꯗ ꯄꯥꯡꯍꯟ ꯇꯥꯕꯤ ꯍꯥꯏꯅ ꯃꯣꯏ ꯋꯥꯈꯜꯗ ꯆꯦꯟꯈ꯭ꯔꯖꯥꯠꯅꯤꯗ ꯑꯉꯥꯡꯁꯤꯡꯅ ꯍꯥꯏꯕ ꯍꯩꯇꯗꯅ ꯊꯣꯛꯄ ꯑꯩꯈꯣꯏꯗꯤ ꯄꯥꯡꯍꯟ ꯇꯥꯕꯤꯗ ꯌꯥꯎꯁꯪ ꯆꯠꯂꯝꯃꯤ ꯍꯥꯏꯔꯗꯣꯏꯗꯤ ꯑꯁ ꯐꯔꯦ ꯐꯔꯦ ꯅꯣꯏ ꯏꯟꯊꯣꯛꯅ ꯊꯨꯅ ꯆꯠꯂꯝꯃꯤꯗ ꯍꯥꯏꯅ ꯅꯣꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏ ꯇꯥꯖꯔꯤ ꯏꯆꯥꯒꯤ ꯏꯃꯥ ꯑꯩꯈꯣꯏ ꯄꯣꯊꯥꯐꯝꯅꯤ ꯏꯃꯥ ꯃꯌꯥꯝꯁꯦ ꯉꯁꯥꯏꯒꯤ ꯌꯨꯝꯒꯤ ꯏꯆꯥꯁꯤꯡꯅ ꯋꯥꯔꯧꯅꯔꯅꯤ ꯏꯆꯥꯒꯤ ꯏꯃꯥ ꯅꯠꯇꯕꯅ ꯄꯣꯊꯥꯐꯝꯁꯤ ꯑꯌꯥꯝꯕ ꯂꯣꯏꯅ ꯄꯣꯊꯥꯕꯁꯤ ꯑꯣꯏꯔꯕꯅꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯤꯡꯇꯁꯨ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯕ ꯑꯐꯕ ꯑꯗꯨꯝ ꯑꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯁꯦꯕꯥ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯇꯧꯕꯤꯔꯛꯎ ꯏꯆꯥ ꯑꯁꯤ ꯍꯥꯏꯔꯤ ꯏꯃꯥ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯐꯣꯇꯣ ꯑꯃꯈꯛ ꯎꯠꯆꯒꯦ ꯀꯣꯟꯁꯝ ꯏꯕꯨꯡꯉꯣ ꯂꯩꯈꯤꯗ꯭ꯔꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯃꯍꯥꯛꯀꯤ ꯀꯨꯃꯣꯟꯁꯦ ꯉꯔꯥꯡ ꯇꯥꯕꯅꯤ ꯉꯔꯥꯡꯗꯤ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜ ꯇꯧꯖꯗ꯭ꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯉꯔꯥꯡꯃꯛꯇꯤ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜꯗꯣ ꯂꯥꯎꯊꯣꯛꯆꯕꯗꯤ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯍꯥꯏꯇꯥꯔꯦ ꯃꯆꯦ ꯈꯦꯡꯃꯟꯗꯒꯤ ꯃꯦꯗꯝ ꯕꯕꯤꯇꯥ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯅ ꯆꯥ ꯊꯛ ꯍꯩ ꯔꯥ ꯑꯗꯨꯒ ꯃꯅꯥ ꯃꯁꯤꯡ ꯂꯣꯏꯅꯅ ꯃꯧꯄꯥꯒꯤꯗꯃꯛ ꯃꯄꯣꯛ ꯀꯨꯃꯣꯟ ꯇꯥꯔꯛꯄꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯄꯣꯛ ꯀꯨꯃꯣꯟꯒꯤ ꯃꯔꯤ ꯂꯩꯅꯅ ꯂꯨꯄꯥ 2,000 ꯃꯁꯨ ꯗꯥꯏꯃꯟꯗ ꯑꯗꯨꯝ ꯀꯞꯄꯤꯔꯝꯕꯅꯤ ꯑꯗ ꯏꯃꯨꯡ ꯃꯅꯨꯡꯅ ꯍꯥꯏꯕ ꯇꯥꯔꯦ ꯂꯩꯈꯤꯗ꯭ꯔꯕꯁꯨ ꯉꯁꯤꯁꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ 2014ꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯇꯥꯡꯗ ꯍꯥꯏꯔꯒꯗꯤ ꯇꯥꯡ 13 ꯑꯣꯏꯔꯒꯗꯤ ꯍꯌꯦꯡ ꯇꯥꯕ ꯂꯩꯈꯤꯗꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯊꯕꯥꯟꯗ ꯑꯣꯏꯔꯒꯅ ꯉꯔꯥꯡ ꯇꯥꯕꯖꯥꯠꯅꯤ ꯁꯟꯗꯦ ꯅꯨꯃꯤꯠ 2016 ꯑꯗꯨꯒ 2014 ꯍꯥꯏꯇꯥꯔꯦ 14ꯗ ꯂꯩꯈꯤꯗꯕ ꯄꯣꯛꯄꯅ 78ꯗ ꯄꯣꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯀꯨꯃꯣꯟ ꯂꯥꯛꯄ ꯃꯇꯝꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯨꯄꯥ 2,000 ꯑꯃꯁꯨ ꯄꯤꯕꯤꯔꯝꯃꯤ ꯏꯪꯅ ꯆꯤꯛꯅ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃꯛ ꯂꯩꯕ ꯑꯣꯏꯔꯁꯅꯨ ꯏꯃꯨꯡ ꯃꯅꯨꯡꯅ ꯉꯁꯤꯁꯨ ꯂꯩꯈꯤꯗ꯭ꯔꯕꯁꯨ ꯅꯤꯡꯁꯤꯡꯂꯤ ꯉꯁꯤꯁꯨ ꯃꯇꯝꯅ ꯂꯥꯛꯂꯕꯗ ꯃꯍꯥꯛꯀꯤ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯏꯃꯨꯡ ꯃꯅꯨꯡꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯕ ꯉꯁꯤꯗꯤ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯀꯣꯟꯁꯨꯝ ꯏꯕꯨꯡꯉꯣꯒꯤ ꯃꯐꯝꯗ ꯏꯃꯨꯡ ꯃꯅꯨꯡꯅ ꯉꯁꯤꯁꯨ ꯀꯨꯃꯣꯟ ꯂꯥꯛꯄꯗ ꯅꯤꯡꯁꯤꯡꯖꯔꯤ Hello. Hello. Good afternoon, sir. Ming amadi leifam haibiu? Sir, I qualify Rajita Laisham, sir. Ranjita kari habiningi? Thoram suruga birakpa kari tambiningi? Kanonida, sir. Mamangda iche Tilotama Laishamna, Takpiki Wapamdo. Yam Adumag Tahunjaningi, Shana Suhana, Hoi, Kandiba, Layambadi Ado. Ngarang Sarolen Hoi, Jenny, Dagi, Sujit Moina, Tauba, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯁꯥꯔꯅ ꯇꯧꯔꯛꯄꯅ ꯍꯦꯟꯅ ꯑꯃꯨꯛ ꯃꯒꯨꯟꯗꯣ ꯍꯥꯞꯄꯗꯣ ꯍꯦꯟꯒꯅꯤ ꯍꯥꯏꯅꯁꯨ ꯈꯟꯖꯩ ꯑꯗꯣ ꯃꯌꯥꯝꯒꯤ ꯀꯩꯅꯣꯗꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯁꯥꯔ ꯑꯗꯨꯅ ꯁꯥꯔ ꯒꯥꯡꯃꯩ ꯁꯥꯔꯒ ꯑꯣꯏꯔꯒꯁꯨ ꯑꯗꯒꯤ ꯃꯦꯗꯥꯝ ꯇꯝꯐꯥꯕꯨ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯔꯣꯜꯗꯣ ꯃꯌꯥꯝ ꯂꯧꯕꯤꯔꯒ ꯑꯗꯨꯃꯥꯏꯅ ꯑꯝꯇꯪ entertainment ꯇꯧꯕꯤꯔꯒꯗꯤ ꯍꯦꯟꯅ ꯊꯧꯔꯝꯁꯤ ꯃꯄꯨꯡ ꯐꯥꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯁꯥꯔ Thoram saruk yabadi marakta dum saruk yarake ada aina gangmai saba khotpa tawda adudi kaisu mamang da sudum yam aina thokhrabani Ranjita adum uchu uthrabani haitare thagalaga su ko hoi hoi so wafam china loirabro Ranjita tai kari happening balebiri hoi kano tawjage sa yausang na lakpasida mayam yausang thori thatpa khotpa tawbibro lekai kwasipai da kamai tawbiri ge sports tawbibro jadi sport ki tawi sa aduga yausang thori thatpa khotpadi ka dumadi tawdre angang pesa kano tawba pesa khaiba khotpa numidang budi khara tanai angangsing ado aina kitang nungaijadaba amana ko sa boigi angangsing je hoi sahi amagi manung amukta ngakpa kumainina angangsingti numit khudingi numidang pesa khaibasi chapa yaba nateba sar aina haijaningisi ko angangsingji haraudana nungaidana jahe mai manungda yausang lakpani hoi thabal toe adagi mayam tokpa yaba toe ko adugumba mayam te to angangsinggi wakhalda haraujaba nungaijaba
खरा लेरगदि सुमाइम तौरग याउसंग हाइबसि मुत्खिबसु याना लैरिबा सर अदो अगांगसिंगजिदि हौगलैबसिंगजिदि नु खंजबा नते मोइगी इंटरेस्ट नुंगाइना याइफना मोइनि हराउजैनि याउसंग लाए काना अस ममा खुजी लैबियो अदु लैबि बेक लैबि काना मयाम तौनरिनेबको अदुदुना नुमिदांगी याउसंग पैसा खाइबा खोपदुदि नुमित खुदिंगे अखोइना चटनिंगेना मोइना चटनिंगे का चटपा याबा नतेबको अदुदुना हराउना लाक्पि अगांगसिंगदुना लाक्पदा लैबिरमिबा युमगी इमा इबेन इचिन इनाउसिंगदुना तरामना हराउना अगांगसिंगदो ओक्पिरदि फबको अदो कनागुम्बदि याउरिबा अस याउसंग तौनद्रबनि हौजी अंगाव फैना तौगदबा थबंगि अछुमजिबो याउसंग पैसा खाइबगा लाकनो काइ थिना जैबो इना मंगा मुक्ताइबको अदो मक याम नुंगाइजदबा हाइतारेको सा अदुदि सम हाजनिंगबनिदा होय 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 रंजिता मिमी वाखन तोंगाले अदुबो होय अदुमा हाइरागना कोक चंगबिदर लोरे लेतबगी याउदना दम तौबसो ओइजरमगनिना होजिकते मिसे लोय वानाबनिनको अदा हाइबो वानेबा याउसंग नेना दम याउसंग स्पोर्ट की नेना क्लब की अदगी युमथोंग खोदिंगी सो दम खाइरिको खाइबा अंगम दु सिंगे पीदे यादे सि पीदे दे लेकाइ ले यारोइदे कना सो हाइदे अंगमना दम पिजरनी ngमदबना दम तोक्सरनी थोकनी थौदोक्सिको मिमिगी वाखनजे दम तोंगान तोंगान बनिना रंजिता थागचरी थोरम सरुग आबिरकवा मथंगी कोलरदा मो खुदोंसाबा पिजरी मतमसी अदम नक्सले हम लसिलक्त्रे याम नुंगाइबा अमना अखोइगी याउसंग मनुंगिदा आर्टिस्ट उननबगी हाइबा तारे फेस टू फेस की थोरमदा जगदीश हिजम सुमांग लीलादा नुपी साबी हाइबा तारे आइगसु पुलिबा होरकपदगी अदुम पुलै मागाइगदि आइनदि हाले नुपी साबी अखोइना नुपी साबी से लीलागी नुपी साबी से हम लुइबा नुपी साबी फजरदि लीला से लीला चटलेबा अदो मोइल नुपी साबी मसक फजबा याउब्रा हंगे नोइदि कनाना सारिगेना कानको समना हाइबदा अखोइ नुपी मसक फजबदा विशेष याउरदि मसक फजे हिरामोती याउरदि फजे सनातन याउरदि फजे मसक फजबा याउबसे लीला चटलेब अदुना अखोइदा नुपी साबी अमा याउरमबा हाइतारे द मासी खो ट्रांसफर सीजन हाइतारे ट्रांसफर सीजन लई द मासी चथोखरबा अदा खोइना मतम खर लेबिगो हाइकाने यादरे चटखरे अफावबा दोलमदा चटखरे नुपी साबी ओइना लैनबसे अखोइ मयाम आर्टिस्ट लेहोरेबा आर्टिस्ट ओजाइबो हम कुमन लेहोरे गुना लेहोरे बोनियम लेहोरे सुरजित लेहोरे अदगी अदुम लेरे अखोइ इसै नोमाइदा मखोइ लेरेको अदु नुपी साबी लेइत्रे नुपी साबीदा ताबिरेन खक्तंग लेहोरे अथैसि लेइत्रे अदा मणिपुरदा लेबा नुपी साबी सिंजे अतोप अतोप दोल लो यावग्रे लेइत्रे ममै थंगदि केदोगे बखोइना नुपी साबी थिगलकपनेबा मणिपुर की मफम कदाई कदाई नुपी मसक फजबा लेगे मौ ओइनबा थीबदो दुई टाइप टू नुपी मसक फजबा थीब दुमाइना नुपी साबी मसक फजबाना थिगलकपनेबा थिगलकपजेदा सेंगमाइदगा तौबा खोइगी नुपी साबी ngaktagi थाबल हाइतारे थवैना थाबल तैगे चटपोन्तेको नुपी साबीगी थाबल चोंग येंगबा चखलेन कइनो हाइगन्दने मसक फजबा लीला यावबदा यादव मसक फजबा अदा नुपी साबी सिन मसक तिमु फजर डायलॉग मो हैतबा डायलॉग मो हैरा मसक मो फजदबा अदगिको लीलाबदि मो हैबा खर कथा करुमना नुपा मु मानबा अदगिदि खराउनको ममाइदुदि याम फजबा मसादुदि मु याम फजदबा केबा मो हैतबा अस मखन अस मिजे लोइ सुजानि अदे मासे जगदि सखोना थेंगनरपनि माजे पार्लर यावर लेरमबने अदु थिबु थिरमद्रबा अखोना जगदि से लीलादा पुसलमद्रबा मा होय कोना चंगमबदि याइको मा मेकअप आर्टिस्ट होइना दुम लेरमसु मा फिल्म की मेकअप आर्टिस्ट ने अदो अखोना माजे फाबने लीला से तंबीरकांद ममै थंगदि टेक 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 तौदना ngasi फाउद हेक याउकिबदुदगी संगाइदि याउदि ngasi फाउ अतोप लीला पार्टी म याउद्रि मासु आई दोन अदो इनाउसु उनदोइनि मयामसु वहंग हंगबिउ अदुगा आर्टिस्टिंग मथंग मथंग उननबा होनजरके मा खतनते मथंग मथंग उननबा होनजरके अदुनि याउसंग मनुंगे आइना हाइरुबदा उनरसे तांग 13 ता पुंग 13 मखा अयुक्तु लागे हाइरे नुपी साबीनी ना नुपी ओलग लाक्तोइनी चप मानना नुपी दौना लागा फमिनर वारी साननी सो खोगी फैमिली मेंबर्स सिंग मयाम पुनमोना एप्रिशिएट तौबियु सपोर्ट तौबियु आर्टिस्ट बु अदुगा मथंग मथंग हाइतारे को स्माइना लीला की सु गैप लेनरिंग इस आर्टिस्ट सिंग पुरकनबगी तंजा लोगजगे अदुगा मसगी मथंग द इमा ललिताबी यारगा लेरे अदुना यौक्संग मतुंग द उनरसी बुंगो इमा सु लागे नखोगी वाहोंग डायमंड द लागा इसोम त हा नमत नो ओरगे न हाइरे अदुमाइ तौदना खोइ होनमिनसि मयाम अदुना मयाम नितंग नो लुक्चो होबनी खंगहनजबनी हाइबा तारे सपोर्ट तौबि मयामना हेलो 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 तराम लुक्सरे इमा करी वाफम हाइबिनिंग बा
Iba lang dyan eh. Nga lang siya, umiwaran taong trabaho yung mga ra. Hoy, hoy. Kaya naman siya, what? Ano tayo? Kasi nga siso, mati kara, katawag mo may yata pa yung niyari. Sana. Ano, imagine luktung na kwan so kaya daw rin. Ima adudi waloy birabro wafam sina. Oy. Ima yung ko pa ito sabi mo haraw garin yan nung tagat kini ubro. Hoy zay wo zay. Yeah. Hoy. Oh, dito sabi nung gaya na ba na tagat kini. Tagachari ima. Hoy hoy ma kondu yadre ko jo taba nungaitre. Kon yara kando in taurasi. Kondu taba yadre. Kondu nong khai hai tare ma ko do hida goli sasan biu. Antibiotic kai no chaba yaba ima ising asaba stem to biu ko. Aing ba po sasan biro nu phun wai phun sit awan tha oiram ni no hojikan di ma hoi ka thian da sum pham ba do. Marks kumba dum kharo upiu. Madagi maramak to ko ising asaba tu cha asaba dum thak piu chini yaw do ba immune system khar kan na ba hai tari ma sum phamjal la leiba chi su ko adana lok tung da na bagi hona biu ma thaga chari torom saruga bi rak ko hanana imalari masage matin no kokre na nai no koina kopchaga ne na hayo do mongon tin biram do tin kokre ni mana mo photo je mo thabi rak bani ima se yamna leita laira ba odo ma patat pagi nate ima su diamond donors ke member ni ai su member amani haidan pacha thangatan awana gi saruk yare be ima yare po bazar da wafam pham dona lebe ima haitare handa ke len dona mai mayum do loina phuda dana tin jarab cha bane ado tin je khoina ngamjaba khatang patok dona ima gi mateng oina ba kopchare sini ma'am sini diamond donors leiru bagi haitare ko member oiraba active oiraba aduna khudong thirak ko matam da haitare hoi koi tongan ba anaba pugyek panaba kitang adum gi ka du madab mateng tawjadra ga so chronic oiba disease samna ha aruba anaba la di onsilaga khoina mateng pang bagi chanabi leijai masimang nani diamond donors na ngasi phau mi lising amaga cha amaga yang khaina ai gi mang da madi tung da sogot pi da na thorong ke da madi ngasi su lep tana leijari ba hai batare udana hoji ga mok ai khoina khudong thiba matam ma hek tholok pa matam da mikup amata da mateng pang na bagi da diamond donors na hoji su sem sadana da mak leijari masida nate diamond donors no honari ba thabak thorom singa se iri pasi gi damak hai batari ramdam sigi jik tholi ba conflict gori ba sida so hai batar hek khudong tiba tholok pada teng pang na ba sem sadun lai adan hatak inong no diamond donors na no program kya sem jadan hai batare hona jaragli basini pujaragli basini adana yumina si lakadori ba thang tra tret pung tra ma thoi makhai ta matam da jagadish hizam adaga ma unabagi thorom da sumay ampana mona support to biu thagachari hana Thank you so much. Sir Yoksang Festival ki good news tare na takpire. Thagachari mayam puno mo ado ai marakta Yoksang gi manung sida top ai artist porok pa yabra na dum yengjage. Maramdi Yoksang manung sida koi gi khudong sabadu leina na bai tare. Ai makha ta ba ko lokot chadre matam hele aduna kol atheng mada torok sing khudong sajadre ko lokot ta bagi damak ngak pi gani matam na loisalak pa na hai batare ko adu magi khudong sada ba leijare waro biroi ngarang si mateng pang birak pada hari priyana koi olen ge ke ba makeup kine na lupa chani pang birak pani aduga ronita guru aribam na su lupa chani olen ge ke badugi makeup paisa hairu ramale adu pang birak pani madugi damak thagachari na na sandyarani lamding dagi lupa chani koi drone lebagi na to bodu drone lebagi damak koi mayam dagi paisa khai ba koi thuina leijade ado kanagum angamana dum mateng pang pa dum yawi koi dum tungjan jari tasan jari pulap aduga matang matam chaba matam da puna makhai batare uthok charakan so dum hona jarake aduga leina na hona jari madu leiraga di mafam da koi lakcharaga koina explore tok jagada ba kaya marum leijai koi lamdam sigi hai tare koina mitna uba do chinna khak uba na yarak ta bana hai tare ko adu maina dum tawduna leijai incredible India Sir Aisu Diamond Donors Group yaujage
हाइरमी हाइबिरई थागचरी लोइसिनजरकपद डायमंड डोनर्स करीनो तेंतकना हाइब तारे ए वफम दुमतंग तेंतकना थमजगे डायमंड डोनर्स अखोई था अमद लुपा चामा चामा खक थांगकनबनी अदुगा हारिबसी जीपे की खुथांगदा दोमना कापीगदब अखोइना था अमगी मनुंगदा अखोइना अपडेट उच्चरकनी हाइबदि अखोई लुपा असुक लेजरी लुपा सिंगै सीजनरे हंदकी लुपा सिंगै लाई अदुगा अदोंगी पैसा पीबीरे पीबीरक्त्रे हाइबना चिंगबसे अखोई डॉक्स फाइल अमदा उदुम उच्चगनी अदुगा हारिबसिदगी चाही मगी मनुंगदा डायमंड चाखननबगी थबक थोरमदा अखोई सेन खतंग सीजन नै अदुगा अयामना अखोई करिगुंबा डोनर्स मेंबर यावरिसिना एक्टिव ओइरबा मार्क्स लाइबक थीदन लेखिद्रबा मागी सोरात नंगनबगी दमकतै अखोइना मतेंग पांगजै करिगुंबा माना कैंसर द किडनी हार्ट याम लुबा क्रोनिक ओइबा डिजीज नारक तारबा अखोई मागी दमकता अमाउंट फिक्स दि लेतेको अखोइ मंगमजबा हाइबा तारे अखोइ माइकैदि मंगोन ओनसिलगा मतेंग पांग हेना लुरागदि हेना लुबगे हाइबा तारे यांगगने यांगगे सिगुम अमा लेजे अदुगा करिगुंबा अखोइगी नेचुरल कैलामिटीज लापसे युआर हाबा अदगिदि हंदकिसे अखोइगी कोकीगा थोंनारिबा लांद अखोइ मेंबरसिंग यावरमदना चोरचानपुरदगी अतै अतैदगी यावरमसिंग सेरौदे कैदि यावबसिंगदो खुदक रंग युमै चागा तांग अहुम तांग मंगा द अखोइ लुपा लिसिंग अहुम अहुम लोइ येले कईगिनो हागन युमदै चेलकपा मतमदा खुदगी खुपाई लुपा सपीम यावरक्त्रबने द अखोइना येनखी ममांगदा थोकिबा लेन ताबा हाइबा तारे लेन ताबगी थौदो अदुदा अखोइ युम 39 हेना युम मफुट लोइना होगी हारिबसिंग अखोइ डायमंड डोनर्सना तिन कोपेबा ngamjaba सुमाइन तौदना हाइतारेको अदुना हंदकिजो इन कोपचरीदो अखोइना कोपिजे अगी पैसा पुथो अइन कोप नते अखोइ मयामगिने अदुना पुथो खान इमादुगे तिन्दो दुमाइना अवाटपा खरदो कोपजबने हाइतारे सुमाइना नेचुरल कैलामिटीज अदुगा मीगी मतेंग पांगबो खतन नतन अदुगा होई पुंगनिंग वारोलदा कनागुम याम खुदोंग चादबनो कॉल तौबिरको मतमदा मदुगी रिएक्शन लाबा मरम अखोइ येंगी इमुंगदो युम कै लेजदबरा लौसिंग लेतबरा हाइदना येंगबा यावे होय इमुंग मनुंगदा लौ परि मरी मंगा लेबा अदु इमुंगदोदा अनाबम लेरे खुद मतेंग पांगोन हारपगा अखोइ पांगबो ngamti मरमदि कैनो हाइकांदा मिपुंग खुदिमक कैजुअलिटी दे चलोदे अनाबे अनाबा ngakte अनाबसिंग अखोइ मतेंग पांगबो ngamti लुपा चाम चामनबो करिनो पांगोदोस अदुमाइ तौदना हाइतारे करिम चंगदे अदोमना यावबिबा मतमदा अदोंगी फोटो अदु फोन दन कापा थाबिरकदबनी मोबाइल नंबर अमा व्हाट्सएप ग्रुप यावके हाबसु याय यावरो हाबसु याय अदुगा अदोमना था अमा पैसा हुनबा ngamdre कैसु कायबा लेति था अनि होम पुंजलो हुनबिबा कैम कायदे पुथबा मरुम नते अदोमदा सेन होलक्त्रे हानि युमदा फोन तौरगा थौरो ओय अदोमना युमदा लागा सेन थौबला ओय एक्टिव ओइद्रगदि ngamba काना माना ngame हाय काना मा सरुगा आबा यागनी तौबदि खुदोंग चाबा हायबसे एक्टिव ओइबने हेनगनी सो दैट थैंक यू सो मच थागचरी मसिनी डायमंड डोनर्स ग्रुप हारिसे अदुना जमी लिसिंग मग चामग समथिंग खरे हेना लेजै थागचरी अफबा याय फबो ओइमिनसी अदुगा यौसंग मनुंगदा अफबा नुंगाइबा पाउ ताबा ओइमिनसी नुंगिनसी मसिदगी हेनबा अतोपा लेते नुंगाइतबा पाउ खोइ तादबा ओइमिनसी अफबा याय फबो ओइननबगी दमकता सेमिरिबा मपुना लमदा मसिदा फबा ngakta थोकपो ओइरसनु मदुगा ngasisu अखोइ थोरमसी संदोक्चरिङेदा लाइव प्रोग्राम अमा हाइबा तारे अखोइगी यौसंगी कनोगा मरी लेनना हाइबा तारे थोंजुदगी पला अमना अखोइगी सिदैदा इसै सकपिगेन हाइ लाइव ओइना अदो करिगुम्बा खोइनसु पांथोकचगदोरिबा थोरमसीगी हाइतारे सुमांग लीला संदोक्त्रि ममांगदा लाइव प्रोग्राम सि खोइ तौजरपे याइ मफम सिदगी तौरगदि मयामसु सपोर्ट तौबियु मफम सिदा लाग उचगे न हाइबदगी हाइतारे अदुना यौसंग मनुंगनिना खोइ मदुमसु खोदोंग चाबदुमा थोंजुगी कांगुना थोरमसीदा सरुगा बिरबये यमिनसी पुनमा फबा याय फबो मिनरसी इमालेबांगना याय फरे सनालेबांगना याय फरे मतम पुनमक्ता चेक्सिना लेमिनरसी पुनमा पु ngasigiди amukhana pungningi waron se loisinjaba ayaba logjabaga loinana jem sagrujamna saruga biri bkhudima pa mukhana konona khurumjani take care Waksingi ulen khanglibi aigi khungamgi leira nungshi toirabi
ꯋꯥꯛꯁꯤꯡꯒꯤ ꯎꯂꯦꯟ ꯈꯥꯡꯂꯤꯕꯤ ꯑꯩꯒꯤ ꯈꯨꯡꯒꯪꯒꯤ ꯂꯩꯔꯥꯡ ꯅꯨꯡꯁꯤꯊꯣꯏꯔꯕꯤ ꯌꯦꯡꯂꯨꯔꯦ ꯎꯔꯨꯔꯦ ꯃꯐꯝ ꯈꯨꯗꯤꯡꯗ ꯂꯩꯇꯦ ꯅꯪꯒꯨꯝꯕꯤ ꯆꯝꯖꯔꯕꯤ ꯅꯤꯡꯊꯤꯕꯤ ꯂꯩꯇꯦ ꯅꯪꯒꯨꯝꯕꯤ ꯆꯝꯖꯔꯕꯤ ꯅꯤꯡꯊꯤꯕꯤ 아샤 ꯈꯪꯗꯕꯤ ꯑꯋꯥ ꯑꯅꯥ ꯊꯤꯗꯕꯤ 모모 녹셔라가 벤자비니 아잉 아샤 ꯈꯪꯗꯕꯤ ꯑꯋꯥ ꯑꯅꯥ ꯊꯤꯗꯕꯤ 모모 녹셔라가 벤자비니 Kalakmi hau leijadabi Humang malna hinjabi Shunke ke dana ninthi jabi Hajana ikai jabi Yenglure urure Mapang kodingda Leite nangumbi Jamjarabi ningtibi Leite nangumbi Jamjarabi ningtibi Aigidi Hawaii Hawaii Oiribi Nangtani Aigidi Unsigi Oijage Aigidi Hawaii Hawaii Oiribi Nangtani Aigidi Unsigi Oijage Mapok mapok khudingi Aitagi lepiyu Jamjarabi aigi Kungangi chanu Yenglure urure Mapam khudingda Leite nangumbi Jamjarabi ningtibi Leite nangumbi Jamjarabi ningtibi Waksingi ulen khangibi aigi khunggangi leira nuksithoirabi yenglure urure mafam kodingda Leite nangumbi Jamjarabi ningtibi Leite nangumbi Jamjarabi ningtibi Sorat yaithokchare amadi nauna matam lepchare Srimati Thokchom Ongbi Gambhini Devina mahaki nungsijaraba imung manung sagai natei amadi maru mapang khwai punma pu thadok piramlaga haukiba tang ama tha uhum English singeni kunga manga lamtagini ni panba thangja numita Brindavan prapti oikre haukiba